ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯥꯎꯕꯁꯨ ꯕꯣꯔꯗꯤꯡꯗ ꯊꯤꯟꯒꯗꯧꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯥꯎꯕꯗꯣ ꯕꯣꯔꯗꯤꯡꯗ ꯊꯤꯟꯖꯤꯟꯕꯤꯅꯕ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ, ꯃꯐꯤ ꯃꯔꯣꯜ ꯈꯔꯁꯨ ꯃꯥꯂꯦꯝꯅ ꯂꯩꯕꯤꯒꯦ ꯍꯥꯏꯗꯅ ꯄꯨꯟꯅ ꯃꯥꯔꯀꯦꯇꯤꯡ ꯂꯥꯛꯏ꯫ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤ ꯃꯥꯂꯦꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯔꯩꯅꯨꯗꯤ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯅꯤ, ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯕꯁꯨ ꯃꯥꯂꯦꯝꯅ ꯍꯦꯛꯇ ꯊꯠꯆꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯐꯝ ꯄꯤꯗꯦ, ꯑꯗꯨꯅ ꯃꯥꯁꯨ ꯇꯟꯗꯅ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯍꯥꯏꯖꯗ꯭ꯔꯦ꯫ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯔꯒ ꯅꯥꯎꯕꯕꯨ ꯕꯣꯔꯗꯤꯡꯗ ꯊꯤꯟꯖꯤꯟꯕꯤꯔꯤ꯫ ꯕꯣꯔꯗꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒꯁꯨ ꯃꯥꯂꯦꯝꯒ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯅꯥꯎꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄꯗ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯤꯜ ꯃꯧꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯥꯎꯕ, ꯐꯖꯅ ꯂꯩꯌꯨꯀꯣ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯦꯛꯇ ꯂꯩꯔꯛꯄꯗ ꯆꯦꯆꯦꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯆꯦꯆꯦꯅ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯅ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯡ ꯐꯥꯡ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯆꯦꯆꯦꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯅ ꯃꯤ ꯑꯣꯏꯔꯛꯄꯗꯨꯅꯤ ꯆꯦꯆꯦꯅ ꯉꯥꯏꯔꯤꯁꯦ꯫ ꯅꯪ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯥꯎꯕ꯫ ꯍꯣꯏ ꯆꯦꯆꯦ, ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯦꯆꯦꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯗꯨ ꯆꯦꯆꯦ, ꯅꯪ ꯍꯌꯦꯡ ꯑꯥꯗ ꯆꯪꯈ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯅꯣ? ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯏꯔꯩꯅꯨꯗꯣ ꯃꯥꯂꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯤ꯫ ꯆꯦꯆꯦꯁꯨ ꯑꯥꯗ ꯊꯕꯛ ꯇꯧꯔꯅꯤ, ꯑꯗꯨꯅ ꯁꯤꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯣ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛꯇꯤ ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯊꯣꯛꯑꯦ ꯋꯥꯠꯂꯦ ꯍꯥꯏꯔꯕꯗꯤ ꯐꯅ ꯆꯤꯜꯂꯕꯁꯨ ꯅꯣꯏ ꯆꯦꯆꯦꯒ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯐꯖꯅ ꯍꯣꯠꯅꯔꯣ꯫ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯊꯣꯛꯂꯒ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯗꯗꯥ꯫ ꯑꯁꯨꯝꯅ ꯏꯔꯩꯅꯨꯅ ꯃꯧꯄꯥꯕꯨ ꯅꯥꯟꯕꯒ ꯀꯣꯟꯕꯒ ꯂꯨꯅ ꯇꯧꯖꯕꯗꯣ ꯍꯦꯛ ꯎꯕꯗ ꯃꯥꯂꯦꯝꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯏꯔꯩꯅꯨꯅ ꯃꯧꯄꯥ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯥꯅ ꯏꯔꯩꯅꯨꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝ ꯃꯥꯅꯁꯨ ꯀꯌꯥ ꯄꯦꯟꯅ ꯌꯦꯡꯖꯔꯤꯕ꯫ ꯍꯥꯏꯅ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯥꯎꯕꯁꯨ ꯃꯆꯦꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯅꯥꯎꯕꯅ ꯆꯪꯈ꯭ꯔꯕꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯅꯥꯎꯕꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁ꯭ꯋꯥꯏꯗ ꯀꯦꯐꯦ ꯑꯃꯗ ꯀꯣꯐꯤ ꯊꯛꯈꯤꯁꯦ, ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯔꯩꯅꯨꯁꯨ ꯌꯥꯔꯕꯒꯨꯝ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯅꯤꯗꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏ ꯖꯒꯥ ꯑꯃꯗ ꯂꯩꯕ ꯀꯦꯐꯦ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯣꯐꯤ ꯑꯅꯤꯒ ꯆꯥꯅꯕ ꯈꯔꯒ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯅꯤꯗꯨ ꯉꯥꯏꯅ ꯉꯥꯏꯅ ꯐꯝꯊꯔꯛꯏ꯫ ꯀꯣꯐꯤꯗꯨ ꯍꯥꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯆꯥꯛꯁꯨ ꯆꯥꯔꯛꯇꯕꯅꯤꯅ ꯂꯥꯝꯂꯝꯃꯅꯤ꯫ ꯀꯩꯁꯨ ꯂꯥꯝꯗꯦꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯅꯕꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯅꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯣ, ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯕ꯫ ꯇꯧꯕꯒꯤꯗꯤ ꯉꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯂꯥꯝꯕꯨꯗꯤ ꯂꯥꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯆꯥꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯄꯒ ꯏꯔꯩꯅꯨ ꯁꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯏ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯀꯩꯁꯨ ꯀꯣꯏꯗꯦ, ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯆꯥꯄꯣꯠꯇꯨ ꯑꯗꯨꯝ ꯆꯥꯏ꯫ ꯃꯥꯂꯦꯝ ꯀꯣꯐꯤꯗꯨ ꯊꯛꯅ ꯊꯛꯅ ꯏꯔꯩꯅꯨꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯏ꯫ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯏꯔꯩꯅꯨꯗꯨ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯂꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯔꯦ꯫ ꯃꯥꯂꯦꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯔꯩꯅꯨꯗꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ, ꯗꯗꯥꯗꯤ ꯀꯩꯝꯇ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯑꯩꯗꯤ ꯀꯌꯥ ꯀꯟꯅ ꯆꯥꯅꯤꯡꯗꯦ꯫ ꯗꯗꯥꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯦ, ꯑꯗꯨꯒ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯈꯔ ꯆꯥꯁꯤꯜꯂꯣ꯫ ꯆꯥꯔꯗꯧꯅꯤ, ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯃꯉꯣꯟꯗ ꯁꯨꯝ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯂꯁꯨ ꯏꯔꯩꯅꯨ ꯇꯧꯐꯝ ꯈꯪꯗꯦ, ꯏꯁꯨ ꯏꯀꯥꯏ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯑꯇꯩ ꯅꯨꯄꯥꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯇꯣꯡꯉꯥꯜꯂꯤ꯫ ꯅꯨꯡꯁꯤꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯉꯝꯍꯟꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯅ꯫ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯑꯆꯥꯄꯣꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯆꯥꯕ ꯍꯧꯏ꯫ ꯃꯥꯂꯦꯝ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯔꯩꯅꯨꯒꯤ ꯑꯣꯏ ꯊꯥꯡꯕ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯏꯔꯩꯅꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯥꯂꯦꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯎꯁꯤꯟꯅꯗꯦ꯫ ꯒꯣꯜ ꯕ꯭ꯔꯦꯁꯂꯦꯠꯇꯨ ꯇꯞꯅ ꯁꯤꯖꯤꯟꯕꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯗꯥꯡꯗꯨꯗ ꯁꯅꯥꯒꯤ ꯕ꯭ꯔꯦꯁꯂꯦꯠꯇꯨꯃꯒ ꯁꯤꯖꯤꯟꯕꯗꯨꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ꯫ ꯏꯔꯩꯅꯨꯒꯤ ꯈꯨꯗꯥꯡꯗ ꯁꯅꯥꯅ ꯇꯥꯡꯖꯈ꯭ꯔꯦ꯫ ꯌꯥꯝ ꯐꯖꯩ, ꯅꯪꯒꯤ ꯈꯨꯠ ꯃꯆꯥꯁꯤꯗ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ꯫
ꯀꯩꯒꯤ ꯕ꯭ꯔꯦꯁꯂꯦꯠꯅꯣ ꯁꯤꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯁꯥꯟꯅꯈꯤꯗꯣꯏꯕ ꯅꯪ ꯑꯍꯜꯂꯣ ꯑꯍꯜ ꯐꯥꯔꯕꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯨ ꯅꯣꯛꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯕꯁꯦ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯕꯦꯝꯃ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯃꯒꯨꯝ ꯀꯤꯖꯅ ꯑꯣꯏꯅꯧꯀꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯀꯅꯨ ꯑꯉꯥꯡ ꯃꯆꯥ ꯃꯒꯨꯝ ꯄꯪꯂꯩꯗ ꯂꯩꯕꯒꯤ ꯃꯇꯧ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯪꯅ ꯅꯁꯥꯒ ꯆꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄꯁꯤꯡꯗꯣ ꯗꯗꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛ ꯌꯥꯝꯁꯨ ꯋꯥꯏ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯚꯥꯔ ꯄꯨꯝꯕ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯨꯅꯅꯤ ꯉꯁꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯗꯗꯥꯅ ꯍꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯩꯅꯗꯦ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯗ꯭ꯔꯁꯨ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯃꯥꯂꯦꯝꯗꯨ ꯏꯔꯩꯅꯨꯗ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯤ ꯃꯥꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯏꯔꯩꯅꯨꯅ ꯏꯀꯥꯏꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏꯒ ꯃꯍꯤ ꯂꯣꯏꯅ ꯆꯦꯜꯂꯤ ꯑꯔꯤꯕꯤ ꯆꯍꯤ ꯁꯨꯗꯅ ꯂꯤꯕꯤ ꯑꯔꯤꯕꯤ ꯍꯥꯏꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯇꯞꯅ ꯇꯞꯅ ꯆꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯏꯔꯩꯅꯨ ꯅꯦꯞꯀꯤꯟ ꯑꯃ ꯂꯧꯔꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯩꯊꯣꯛꯄꯅꯤ ꯍꯌꯦꯡ ꯌꯨꯝꯗ ꯆꯪꯂꯅꯤ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯒꯅꯤ ꯃꯥꯏ ꯋꯥꯗꯨꯗ ꯃꯉꯣꯟꯗ ꯏꯔꯩꯅꯨꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯀꯩꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯕ ꯋꯥꯗꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯩꯃ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯏꯀꯥꯏꯖꯩ ꯀꯔꯤ ꯃꯔꯝꯒꯤ ꯏꯀꯥꯏꯗꯣꯏꯕ ꯗꯗꯥ ꯋꯥꯐꯝꯗꯣ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯃꯨꯡ ꯏꯔꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯅꯒꯅꯤ ꯃꯗꯨ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯕꯦꯝꯃ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯗꯕ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯧꯔꯛꯄ ꯐꯤꯔꯦꯞꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯃꯈꯣꯏꯅꯁꯨ ꯊꯤꯡꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯅꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯁꯤꯗ ꯑꯩꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯈꯛ ꯂꯦꯞꯄꯤꯌꯨ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯡꯗꯣꯛꯇꯨꯅ ꯂꯦꯞꯂꯒ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯗꯗꯥꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯅꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯑꯣꯏꯔꯛꯇꯕ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯕꯦꯝꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯦꯞꯆꯒꯗꯕꯅꯤ ꯂꯥꯏꯕꯛꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯦꯞꯍꯟꯒꯨꯝꯁꯤ ꯑꯗꯨꯗꯤ ꯈꯨꯝꯃꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯏꯀꯥꯏ ꯊꯤꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯇꯌꯥꯡ ꯇꯌꯥꯡ ꯍꯥꯏꯗꯣꯛꯂꯨꯔꯕꯁꯨ ꯃꯃꯜ ꯂꯩꯇ ꯂꯧꯈꯤꯒꯗ꯭ꯔꯥ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯕꯁꯨ ꯅꯪꯅ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ꯭ꯔꯥ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯏꯌꯥꯡꯇ ꯌꯥꯡꯕ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯁꯨ ꯋꯥꯍꯩꯁꯤ ꯈꯛꯅ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩ ꯋꯥꯍꯩꯗꯨ ꯈꯛ ꯇꯔꯥꯏ ꯇꯔꯥꯏ ꯆꯤꯝꯕꯥꯜꯗꯒꯤ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯉꯥꯡ ꯅꯥꯊꯩꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯃꯌꯥꯝꯗꯨꯅ ꯈꯪꯕꯗꯤ ꯉꯝꯃꯤ ꯃꯁꯤꯃꯗꯤ ꯃꯥꯅ ꯃꯥꯂꯦꯝꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕꯗ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯄꯨꯟꯁꯤꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯃꯗꯨ ꯃꯥꯂꯦꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤꯗꯃꯛꯇꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯌꯨꯀꯣ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯂꯦꯝꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯏ ꯃꯥꯂꯦꯝ ꯐꯣꯟꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯑꯣꯛꯈꯠꯂꯤ ꯍꯜꯂꯣ ꯀꯔꯤ ꯂꯩꯔꯦ ꯑꯁꯣꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯇꯍꯥ ꯇꯍꯥꯅ ꯍꯥꯏ ꯁꯔ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗ ꯂꯩꯕ ꯒꯥꯔꯤꯈꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯦ ꯊꯧꯗꯣꯛꯁꯦ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯆꯪꯂꯀꯥꯟꯗ ꯈꯪꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯝꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯁꯔꯗ ꯄꯥꯎ ꯄꯤꯔꯛꯇꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯏ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ
ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯊꯥꯖꯕ ꯈꯔꯗꯤ ꯋꯥꯠꯂꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ? ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯥꯔ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯀꯝꯄꯦꯅꯤꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝꯇ ꯊꯣꯛꯄ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯦꯛꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯃꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯤꯅ ꯆꯪꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯅꯤ ꯉꯛꯂꯤꯕꯁꯦ꯫ ꯁꯣ ꯅꯨꯡ ꯂꯣꯟꯁꯤꯜꯂꯝꯗꯕ ꯈꯣꯠꯇꯕꯁꯨ ꯀꯔꯤꯝꯇ ꯅꯠꯇꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯊꯝꯖꯔꯝꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯅꯤ꯫ CCTV ꯐꯨꯇꯦꯖꯇꯁꯨ ꯌꯦꯡꯖꯔꯦ꯫ ꯃꯈꯣꯏꯒꯤꯁꯦ ꯌꯥꯝ ꯁꯤꯡꯅ ꯇꯧꯔꯤ꯫ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯀꯔꯤꯅꯣꯃꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛꯁꯤ ꯆꯠꯊꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯑꯃꯈꯛꯇꯅꯗꯤ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯈꯣꯏ 5-6ꯃꯨꯛ ꯁꯨꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯊꯨꯒꯥꯏꯔꯝꯃꯤꯁꯦ? ꯑꯌꯥꯝꯕ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ ꯁꯥꯔ꯫ ꯁꯥꯔ ꯂꯥꯛꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯌꯦꯡꯉꯁꯤ꯫ ꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛꯇ ꯐꯠ ꯄꯥꯏꯁꯤꯜꯂꯛꯄꯁꯤ ꯑꯇꯩ ꯅꯠꯇꯦ, ꯀꯣꯛꯉꯥꯡꯅꯤ꯫ ꯊꯕꯛꯁꯤꯗ ꯀꯣꯛꯉꯥꯡꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯊꯑꯣꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯦꯛꯅꯕ ꯍꯥꯏꯔꯒꯗꯤ ꯀꯣꯛꯉꯥꯡ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯣꯛꯉꯥꯡꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯥꯂꯦꯝ ꯃꯀꯣꯛꯇꯨꯗ ꯎꯔꯨꯔꯨ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯅ ꯅꯣꯛꯅ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯐꯣꯟ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯥꯏꯊꯣꯡꯅ ꯆꯦꯟꯖ ꯈꯪꯇꯧ ꯇꯧꯈꯤꯕꯗꯣ ꯏꯔꯩꯅ ꯎꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯔꯩꯅꯨꯅ ꯍꯦꯛ ꯍꯪꯂꯛꯄꯗ ꯃꯥꯂꯦꯝ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯆꯦꯟꯖ ꯈꯪꯇꯧ ꯇꯧꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯕꯤꯜ ꯊꯤꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯗꯣ ꯃꯥꯂꯦꯝꯅ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕꯁꯤꯒ ꯅꯨꯄꯤ ꯑꯉꯥꯡ ꯃꯀꯣꯛ ꯁꯥꯍꯟꯅꯤꯡꯗꯦ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯏꯔꯩꯅꯨꯁꯨ ꯄꯥꯎꯁꯤ ꯈꯪꯕꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯄꯣꯛꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯃꯥꯂꯦꯝꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯏꯔꯩꯅꯨꯁꯨ ꯈꯪꯗꯤ ꯈꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯔꯤꯕ ꯄꯥꯎꯗꯨꯅ ꯒꯥꯔꯤ ꯊꯨꯒꯥꯏꯔꯝꯕ ꯍꯥꯏꯕꯁꯤ ꯃꯥꯡ ꯇꯥꯛꯂꯕꯅꯤ꯫ ꯃꯃꯜ ꯌꯥꯝꯗꯕ ꯒꯥꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯀꯝꯄꯦꯅꯤꯗ ꯌꯣꯟꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯆꯧꯕ ꯑꯇꯥꯡꯕ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤꯕ? ꯃꯁꯤ ꯇꯧꯔꯤꯕ ꯃꯤꯁꯛꯁꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯕꯨ ꯀꯨꯞꯅ ꯈꯪꯕ ꯃꯤ ꯅꯠꯇꯅ ꯑꯇꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯅꯩꯅꯔꯒ ꯂꯩꯔꯤ ꯃꯥꯂꯦꯝꯗꯣ꯫ ꯑꯗꯨꯕꯨ ꯃꯥ ꯏꯔꯩꯅꯨꯗꯗꯤ ꯈꯪꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯇꯦ꯫ ꯉꯁꯤꯗꯤ ꯅꯥꯎꯕꯁꯨ ꯂꯩꯇꯕꯒ ꯏꯁꯤꯛꯁꯨ ꯁꯤꯛꯏ ꯏꯃꯨꯡꯗꯣ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯥꯎꯕꯅ ꯈꯔ ꯉꯥꯡꯂꯒ ꯅꯤꯜ ꯈꯣꯡꯕꯅꯤ꯫ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯝꯁꯤꯛ ꯁꯤꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯃꯄꯥꯜꯗ ꯐꯝꯂꯒ ꯂꯩꯕꯅꯤ꯫ ꯏꯔꯩꯅꯨꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯗꯗꯥ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯕꯦꯝꯃ, ꯂꯥꯛꯑꯣ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯁꯦꯔꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯏ, ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯉꯁꯤꯁꯦ ꯉꯁꯥꯏꯗꯒꯤ ꯗꯗꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯑꯩꯅ ꯎꯏ꯫ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯕꯕꯥ ꯅꯥꯏ ꯍꯥꯏꯕꯗꯣ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯔꯣ ꯉꯁꯥꯏ ꯍꯥꯏꯔꯛꯏꯗꯣ? ꯃꯥꯗꯤ ꯏꯁꯝ ꯁꯝꯅ ꯍꯪꯖꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯪꯗꯨꯅ ꯃꯥꯂꯦꯝꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝꯅ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯋꯥꯕꯤꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯝꯅꯒ ꯍꯪꯂꯛꯂꯤꯕ, ꯐꯅ ꯋꯥꯈꯜ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤ꯫ ꯁꯤꯗ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ꯫ ꯑꯩꯗꯤ ꯑꯥꯗ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯗꯗꯥꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯩ ꯃꯔꯝꯒꯤ ꯗꯗꯥꯅ ꯉꯁꯥꯏꯗꯒꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯤꯕ? ꯗꯗꯥꯒꯤ ꯃꯊꯥ ꯁꯥꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯒꯦ ꯍꯥꯏꯔꯣ? ꯌꯥꯝ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ? ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯄꯩꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯏꯔꯩꯅꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯅꯣꯛꯃꯤ ꯇꯧꯏ꯫ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯕꯗꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯗꯗꯥꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯅꯤꯀꯣ꯫ ꯑꯩꯒꯤ ꯃꯊꯥꯁꯤꯗ ꯅꯪ ꯌꯥꯎꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯐꯥꯎ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯗꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯩꯔꯣ ꯑꯗꯨꯕꯣ? ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯅ ꯗꯗꯥꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯗꯗꯥꯒꯤ ꯑꯋꯥꯕꯗꯅ ꯑꯩꯕꯨ ꯁꯔꯨꯛ ꯌꯥꯍꯟꯅꯤꯡꯗꯕ꯫ ꯈꯪꯉꯤ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯀꯌꯥꯗ ꯋꯥꯔꯧ ꯆꯥꯎꯔꯤꯕ? ꯍꯥꯏꯗꯣꯛꯂꯒꯨꯝꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯍꯥꯏꯗꯕ ꯉꯝꯂꯣꯏꯗꯧꯔꯤ꯫
ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯗꯗꯥꯅ ꯍꯥꯏꯗꯕ ꯅꯠꯇꯦ ꯅꯦꯡꯍꯧꯕꯤ ꯅꯪꯕꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝꯁꯤꯒꯤꯗꯃꯛ ꯅꯪꯁꯨ ꯌꯧꯅ ꯃꯊꯥ ꯁꯥꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯍꯥꯏꯗꯕꯅꯤ, ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯗꯗꯥꯒꯤ ꯒꯥꯔꯤꯒꯤ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗ ꯊꯝꯕ ꯒꯥꯔꯤꯁꯤꯡꯗꯣ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯛꯄꯗꯨꯒꯤꯅꯤ꯫ ꯍꯌꯦꯡ ꯑꯥꯗ ꯌꯧꯕꯒ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯁꯤꯜꯂꯨꯒꯗꯕꯅꯤ꯫ ꯑꯦ ꯀꯩꯒꯤ? ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯒꯥꯔꯤꯁꯤꯡꯗꯨ ꯊꯨꯒꯥꯏꯔꯤꯕ? ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯈꯪꯗꯕ ꯗꯗꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ, ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯒꯅꯤ꯫ ꯗꯗꯥ ꯂꯩꯔꯤꯁꯦ ꯀꯣꯛꯁꯦ ꯃꯩꯊꯛꯇ ꯉꯧꯔꯤꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯅꯨꯀꯣ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯐꯖꯅ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯗꯗꯥꯁꯦ ꯌꯥꯝ ꯏꯪꯅ ꯂꯩꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯃꯔꯝꯗꯣ ꯈꯪꯗꯕꯒꯤ ꯈꯪꯅꯤꯡꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯗꯨ ꯗꯗꯥ, ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ꯫ ꯃꯊꯥ ꯁꯥꯕꯗ ꯆꯥꯛꯇꯤ ꯌꯥꯎꯍꯟꯒꯨꯝꯁꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯈꯥ ꯇꯥꯕ ꯀꯩꯁꯨꯗꯤ ꯍꯥꯏꯅꯔꯨꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ꯫ ꯃꯑꯣꯡꯁꯤꯅ ꯅꯨꯄꯥ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯤ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯣꯛꯂꯁꯨ ꯅꯨꯡꯁꯤ, ꯀꯞꯂꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯂꯦꯝꯅ ꯏꯔꯩꯅꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯤ ꯐꯥꯖꯤꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯍꯥꯏꯕ ꯌꯦꯛꯅꯕꯁꯤ ꯁꯨꯡꯂꯩꯃꯛ ꯂꯩꯇꯕ ꯌꯥꯗꯕ꯭ꯔꯥ? ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕ ꯃꯈꯜꯁꯤ ꯂꯩꯔꯝꯂꯤꯕ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯊꯣꯛꯂꯕꯁꯨ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯂꯩꯇꯕ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ꯫ ꯑꯩꯅ ꯌꯦꯛꯅꯕ ꯊꯝꯂꯣꯏꯒꯦ ꯋꯥꯈꯜꯗ ꯈꯟꯖꯔꯕꯁꯨ ꯁꯃꯥꯖꯅꯤ, ಮಿಯಾಮ್ನಿ. ꯃꯤ ꯑꯃꯒ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯁꯣꯏꯗꯅ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯔꯛꯀꯅꯤ꯫ ꯑꯩꯅ ꯐꯩ ꯈꯟꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯩꯅꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯌꯦꯛꯅꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯁꯤ ꯂꯩ ꯍꯥꯏꯅ ꯈꯟꯁꯤ, ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ, ꯑꯃꯒ ꯑꯃꯒ ꯄꯦꯟꯊꯣꯛꯅꯅ ꯍꯤꯡꯂꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯌꯦꯛꯅꯕꯁꯤ ꯂꯩꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯉꯝꯂꯣꯏ꯫ ꯃꯤ ꯈꯔꯅ ꯉꯝꯂꯕꯁꯨ ꯈꯔꯅꯗꯤ ꯃꯗꯨ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯂꯥꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯏ꯫ ꯌꯦꯛꯅꯕ ꯑꯣꯏꯁꯅꯨ, ꯌꯦꯛꯅꯗꯕ ꯑꯣꯏꯁꯅꯨ, ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ꯫ ꯉꯁꯤꯃꯛ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯦꯛꯅꯕ ꯀꯌꯥꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥ ꯃꯁꯥꯅ ꯊꯦꯡꯅꯕ ꯇꯥꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕꯅꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯇꯥꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯄ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇꯨꯗ ꯗꯦꯜꯂꯤꯗ ꯌꯧꯁꯤꯜꯂꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯂꯦꯝ ꯄꯣꯊꯥꯗꯦ꯫ ꯉꯔꯥꯡ ꯒꯥꯔꯤ ꯊꯨꯒꯥꯏꯔꯝꯂꯤꯕ ꯀꯝꯄꯦꯅꯤꯗꯨꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯤ꯫ ꯏꯔꯩꯅꯨꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯍꯥꯟꯅꯅ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯅꯝꯕꯅ ꯁ꯭ꯇꯥꯐ ꯑꯣꯏꯁꯅꯨ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩꯅ ꯑꯅꯝꯕ ꯂꯣꯏꯅ ꯊꯝꯕꯅꯤ꯫ ꯃꯥꯂꯦꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯡꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨ ꯏꯟꯅꯔꯛꯏ꯫ ꯏꯔꯩꯅꯨꯗꯤ ꯃꯐꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯃꯐꯝꯗꯨ꯫ ꯃꯥꯂꯦꯝ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯃ ꯃꯁꯥ ꯌꯥꯎꯅ ꯆꯠꯄꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯤꯈꯛ ꯎꯕꯗ ꯃꯥꯂꯦꯝ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯈꯪꯂꯦ꯫ ꯁꯥꯔ, ꯄꯨꯂꯤꯁꯁꯤꯡꯁꯨ ꯉꯔꯥꯡ ꯑꯗꯨꯝ ꯂꯥꯛꯂꯒ ꯃꯐꯝꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯦ꯫ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫
ꯃꯈꯣꯏꯅꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏꯗꯣ ꯊꯤꯒꯠꯀꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯈꯛꯇꯅ ꯌꯥꯔꯣꯏ, ꯄꯩꯁꯥ ꯈꯔ ꯅꯝꯁꯤꯟꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯊꯧꯑꯣꯏꯔꯣꯏ꯫ ꯃꯥꯂꯦꯝꯗꯣ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯅꯤ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯉꯥꯡꯗ꯭ꯔꯦ꯫ ꯁꯦꯜꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯁꯤꯗꯤ ꯃꯥ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯆꯦꯛꯁꯤꯟꯗꯕꯁꯨ ꯇꯥꯔꯦ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯡ ꯇꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ, ꯐꯅꯌꯥꯝꯅꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯇꯧꯔꯝꯂꯦ꯫ ꯁꯥꯔ, ꯍꯧꯖꯤꯛꯋꯥꯏꯗ ꯃꯤꯗꯤꯌꯥ ꯄꯔꯁꯟꯁꯤꯡꯁꯨ ꯃꯐꯝꯁꯦ ꯌꯦꯡꯁꯤꯟꯕ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ ꯌꯧꯔꯛꯄꯒ ꯁꯥꯔꯒꯤ ꯑꯌꯥꯕ ꯍꯪꯂꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯅ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯄꯤꯗ꯭ꯔꯤ꯫ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯏꯊꯨ ꯊꯨꯅ ꯃꯁꯤ ꯇꯧꯔꯝꯂꯤꯕ ꯃꯤꯗꯣ ꯑꯩꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯄꯨꯂꯤꯁ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ, ꯑꯩꯒ ꯌꯦꯛꯅꯕ ꯃꯤꯗꯤ ꯑꯩꯅ ꯈꯟꯒꯗꯕꯅꯤ, ꯑꯉꯥꯡꯁꯥ ꯏꯁꯥꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯖꯤꯛ ꯆꯪꯂꯕꯁꯨ ꯌꯦꯡꯈꯤꯁꯤ꯫ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯩ, ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯩ, ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯨ ꯈꯟꯅꯩ, ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯝꯒꯗꯕ? ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯗꯗꯤ ꯀꯣꯛꯉꯥꯡꯁꯤ ꯏꯁꯤꯡꯗ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯀꯃꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯤ? ꯗꯣꯡ ꯍꯦꯛ ꯅꯪꯅꯅꯤ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯥ ꯌꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯥꯂꯦꯝ ꯐꯣꯟꯗ ꯑꯣꯈꯠꯇꯨꯅ, ꯍꯜꯂꯣ ꯏꯃꯥ, ꯀꯌꯥꯝ ꯀꯨꯏꯔꯕ ꯗꯦꯜꯂꯤ ꯌꯧꯔꯛꯄ? ꯒꯥꯔꯤꯁꯤꯡꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯕ꯭ꯔꯥ, ꯌꯦꯡꯁꯤꯟꯗ꯭ꯔꯤꯕ꯭ꯔꯥ? ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯏꯃꯥ꯫ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯥꯔꯛꯎꯔꯣ? ꯀꯔꯤꯗ ꯂꯥꯛꯇꯧꯔꯤ? ꯌꯥꯔꯦ, ꯇꯦꯛꯁꯤ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯑꯒꯦ꯫ ꯏꯔꯩꯅꯨꯗꯤ ꯌꯥꯎꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯥꯂꯦꯝ ꯏꯔꯩꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯏꯃꯥ, ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯇꯦꯛꯁꯤ ꯑꯃ ꯐꯥꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯤ ꯊꯣꯛꯀꯅꯤ ꯃꯈꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯒ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯏꯆꯝ ꯁꯝꯅ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃꯔꯦꯝꯕꯤꯅ ꯊꯥꯅꯤꯜꯕꯨꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯥꯟꯅꯅ ꯀꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯁꯨꯝꯕꯅ ꯀꯔꯤꯅꯣ, ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯦ ꯈꯜꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕꯗꯨꯗ ꯆꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯏꯔꯩꯅꯨꯕꯨ ꯏꯔꯦꯟꯖꯅ ꯁꯤꯟꯅꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ꯫ ꯑꯅꯤꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗ ꯇꯦꯛꯁꯤꯗ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯒꯦꯠꯇꯣ ꯍꯥꯡꯗꯣꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯌꯨꯝ ꯌꯧꯖꯔꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨ ꯃꯥꯂꯦꯝ ꯃꯃꯥꯏꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯏꯔꯩꯅꯨꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯎꯔꯦ, ꯊꯥꯅꯤꯜꯒ ꯂꯩꯃꯔꯦꯝꯕꯤꯒ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯏꯔꯩꯅꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯊꯥꯅꯤꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯏꯔꯩꯅꯨꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯃꯐꯝꯁꯤ ꯂꯩꯔꯝꯕ, ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯀꯔꯤꯅꯣꯃ ꯑꯣꯏꯗ ꯄꯥꯗꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ ꯃꯥ ꯈꯪꯏ꯫ ꯑꯅꯤꯃꯛ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯉꯩꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯒ ꯊꯥꯅꯤꯜꯒꯗꯨ ꯑꯣꯏꯅ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯑꯣꯡꯗꯨꯗ ꯏꯔꯩꯅꯨꯗꯤ ꯄꯥꯈꯠꯄꯅ ꯃꯥꯂꯦꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯖꯩ꯫ ꯃꯥꯂꯦꯝꯗꯤ ꯃꯃꯤꯠ ꯈꯥꯔꯞ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐ꯭ꯔꯞ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥ, ꯅꯈꯣꯏ ꯑꯅꯤ ꯃꯥꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯏꯔꯩꯅꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯍꯪꯂꯛꯄꯅꯤ꯫ ꯏꯔꯩꯅꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯃꯥꯂꯦꯝꯅ ꯐꯠ ꯊꯠꯈ꯭ꯔꯦ꯫ ꯈꯪꯉꯤ꯫ ꯃꯆꯥꯅ ꯈꯪꯉꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯍꯥꯛꯁꯦ? ꯍꯟꯗꯛꯇꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗꯦ, ꯊꯥꯅꯤꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯅ ꯏꯔꯩꯅꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯀꯩ ꯃꯔꯝꯒꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ? ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ꯫ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝꯅ ꯊꯥꯅꯤꯜꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯍꯥ? ꯃꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ? ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯥꯂꯦꯝ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯤ ꯏꯃꯥ? ꯑꯣ, ꯏꯆꯥꯁꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯗ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ꯫ ꯄꯨꯂꯞ ꯏꯔꯩꯅꯨꯗ ꯇꯥꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯅꯤ꯫
Nupa masa ima thabak tauke nang wa nganglakano si hairaga Irainu ki manakta sangsili isa gumbini nang thina dana sungang ningpi karigino cheluraba luhonggadabagi matam gaina duna leiraba nangna aigi isa sida namthak tawduna muk lakliba aduda sunatana aikhoi khudingdasu namthak taw aikhoi di sumna lairik laisu tamba lakbagi leifam safam na thai sadabadagi mafam sida leijasanoidana khaluraga nangdi bema yam ngamida atuk angang oina Irainu mapi ira chelakle asuk yam ikaiba mangda phawba thoklaroidaba thawdok chakna khana thanilda yengsai ima so mathong marom khangdana mi naizilaga lauramisi gaigino hey aina phangthada thasaba natte ne adudi khumodana masamakna mamangda leplasi phawba mana wa masit amata ngangba ngamjibasi karigino masina takpadi mara leibagi natro Malem masadu tawpham khangdre mayado amuktang siklaga thanilgi furit collar adu takpai nangna haizilami mayam sigari nang mafam sidagi hingna sakiba pamra natraga nang aina hatu haibra thanil do ki gadra hairaga hena karimna duna noi kaigino nangna migi lukhak sibo asuk yam pamise aigi lukhak ne se namai de gaidra ikai doise aina de nang dini aigi pot ira loibagi aidi lobu laksabani nangna gari oidana mabu mafam sida phazilaga thamiba yam phawriko si hairaga malemgi makhudu satoi matau singdu lei marembidi tumina leithokpa ngamlaktre hey nupi taw ngambia yam thuna napuroibagi matungi laga sathau aigi senglaba yumsida nangumba lokhada leibi hangoi gumbi man hekta kusira si taw natikla ima uhama khatarakuno Malem sauna khanglaw larokpani magi mara lekti dugama nupasiga marim ta thoknadi imanu warise phasana khangdana migi mazada mara lekta sigano handakti Irainu su kaptuna haizarei imaga marim ta lengnade aibu thasabiyo aiga maga luhongna bahaina kibasu lekti phumnama mana waida bahaisin mangaktani Thanildo usitana noi Kari, nangaiga marim ta leina de haiba. Hausik, aina loina sibak phaklo haibra. Namito I tal jibhu yengi haibra. Hanakti khamba lakpaga nanghaude Thanilbu malemna laktana sikthoklaga kutumna mamaida khangthin thinjili. Punarakpadagi leiriba security singdu chansinduna khamlai adubu pak hek yade. Malemdu kanamtana jingthokpa ngamjai. Masana sumna sauba leimarenbina amukta ukidri masagi mawong sida masu wakaldo karino haina de khalai tawriba mawong se masu tapna khantarai asumaran karino khangninglai aduna punaribudo namdana khamdoklaga Thanilbu security singduna tawraga mabanda putok hankre Irainu de ki sukire aduna kaplai tansa sidadi leimarenbina wangang silubada hena mai haba thoklani adugi sumathakta masagi phongphong sana thawdok ama thokli adugisu soidana matha sanaragani yumda halakpada ngairibaga wado sauthokpa leimarembina pamjri aduna Irainu su yumse leizarasanu khali adubu tarai hekta lehangadabani natte ngahaki oinadi wa ngangdri magi thokpa lehankri mama oibi madi makoktu puba ngamjri Karino magi imungda tawribase ma khanpham khangdri adubu ma tumina di leithoklai mahada natte somda Irainu su tawpham khangda kaptuna lei mana kaptuna leiringai malemdo manakta sanglai hek sanglakpaga Irainu kapna dum haisai dada ayumda thokraki aina marna moiraga dada da mai salambado aita singna pamdi aina phasana haigani adugidamak nang kapkano dada matha sai aina matha saringai hena ibu matha salakanu bema dadana phanaba loina singani he leitradi dadada matha kaisu sanaroidabani aduna ai satkragi aina yumsi leiringaidi Thanil su makhatana yelakani Thanil kanano aina masak muna khangi thainadagi aigi khuro oiduna adum laklum misakni aigi lemjatrabali sasato karigumba
ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯩ ꯃꯐꯝꯁꯤ ꯂꯩꯕ ꯉꯝꯂꯔꯣꯏ. ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯛꯂꯕ ꯑꯩꯒꯤ ꯃꯄꯣꯛꯅꯤ. ꯑꯩ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯍꯤꯡꯖꯈ꯭ꯔꯒꯦ. ꯃꯀꯣꯛꯀ ꯁꯥꯕꯒ ꯃꯥꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯖꯤꯜꯂꯛꯄꯒ ꯃꯥꯂꯦꯝ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ. ꯁꯥꯎꯅ ꯐꯝꯊꯔꯛꯏ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯇꯣꯟꯊꯅ ꯈꯟꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯤ ꯊꯣꯛꯄ ꯍꯩꯇꯕ ꯅꯨꯄꯤꯔ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯃꯊꯥ ꯍꯥꯞꯅꯕ ꯍꯣꯠꯅꯔꯛꯀꯅꯨ. ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯗꯤ ꯁꯤꯟꯒꯅꯤ. ꯑꯗꯨꯒ ꯊꯥꯅꯤꯜ ꯃꯥꯁꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯑꯩꯅ ꯇꯧꯒꯅꯤ. ꯃꯤ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪꯗ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯐꯕ ꯑꯣꯏꯔꯣꯏ. ꯏꯔꯩꯅꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯃꯥ ꯀꯞꯂꯤ. ꯏꯁꯨ ꯏꯀꯥꯏꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ. ꯃꯥꯅ ꯀꯞꯄ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯦꯝꯗꯣ. ꯉꯥꯡꯁꯨ ꯉꯥꯡꯊꯣꯛꯂꯨꯔꯒ ꯏꯔꯩꯅꯨꯕꯨ ꯑꯃꯨꯛꯇꯪ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ. ꯑꯗꯨꯒ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯊꯦꯝꯖꯤꯟꯕꯤ. ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ. ꯅꯨꯡꯁꯤꯕ ꯍꯦꯃꯜꯂꯨꯕꯒꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤ. ꯈꯨꯗꯛꯁꯤꯗ ꯃꯉꯣꯟꯗ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ ꯈꯜꯂꯤ. ꯀꯗꯣꯝꯗꯒꯤ ꯐꯩꯖꯤꯜꯂꯛꯇꯨꯅ ꯊꯥꯅꯤꯜ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ. ꯑꯃꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯉꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯣꯖꯤꯜꯂꯛꯄ. ꯃꯌꯥꯝꯁꯤ ꯃꯀꯣꯛꯊꯛꯇ ꯇꯥꯔꯛꯄꯁꯤꯗ ꯃꯥꯂꯦꯝꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯑꯈꯥꯡ ꯀꯟꯕ ꯃꯔꯤꯜ ꯈꯥꯕ. ꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯈꯪꯍꯟꯈꯤꯅꯤ. ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯕ ꯁꯣꯏꯗꯅ ꯎꯠꯈꯤꯒꯅꯤ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ? ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗ ꯊꯥꯗꯣꯛꯅꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯅꯠꯇꯦ. ꯈꯟꯕ ꯌꯥꯕ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ. ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ. ꯃꯥꯒꯤꯗꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯁꯅꯥ ꯑꯃꯈꯛꯇꯅꯤ. ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯁꯣꯏꯕ ꯌꯥꯗꯦ. ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯌꯣꯛꯂꯛꯄꯗ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯍꯜꯂꯛꯇ꯭ꯔꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯏꯖꯠ ꯇꯔꯥꯏ ꯇꯔꯥꯏ ꯃꯥꯡꯍꯟꯕ ꯌꯥꯗꯦ. ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦ. ꯅꯩꯅꯕ ꯌꯥꯕ ꯃꯊꯟꯇ ꯃꯌꯥꯝ ꯑꯃ ꯅꯩꯅꯔꯤꯕꯅꯤ. ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕꯁꯤ लाइन लौब सुमलोई खनब याब खलब मतुंग कोनथंगदा मालेमगे इरैदुग पुन्ना मागी मनाक्ता कौई ममाना कौबदुदा अनीदुसु लाई फमुसिदा नखोय अनीदु संगसिंदुना तपना फमथै लैमरेंबी मसादा अमदि इरैनुदा याम मुन्ना येंगी सना नंग अइना पोक्सबा इसानी नंगबु साउनबा ngasi phawba asoi ngam yaudana yoklakliba nama aini aduna aingonda oida padaba ngangano ngangloi haibagi thajabasu imana nangonda thamli nathau yamba isani isada hena kok sagadaba thabaksu imana tawningde nakhoi animak munna taw nupa amana aigi yumsida iphong phongna direct laktuna hairarab haibasi masi hekta toksinaba yaroi irainu nangsu taw nang isa gumbini imana nangbu aigi hek pok tu poksaba isa gum khali aigi isani sudi aduna nangsu isa gum khali bani mamang da lan khiba leirasu imana nangmu ngake ai ngasi makti hairoi pothaso adubu hayeng phawbagi manungda nangi punsi wari nang kanano karino mayak sengna ingonda takadabani nang kanano ai munna khangningi ima bulana sukhangano khuding wakse thazaba manglakpadagini imana nangbu isam samna khanba yai adubu tawnariba thokliba thongdoksina aina nangbu isam samna khanba ngamtre aduna aigi singnabase kokhallo iraina khumlakte malemsu khumde khumba ngamloi animak leimarembina munna khanduna hairakrabani phare phare pothajaruro adubu hayengdi aingona loina khangan gadabani yare nakhoi animak thokro वाम ताहिरमदे अनिमक तुमिन तुमिन थोख्रे लैमरेंबी सोरम सांग होंदोक्लगा तुमिन फमलगा लेहौवे सांगलबा हिंदो मिपुम खुदिंगिदी
ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯇꯨꯝꯈꯤꯕ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯍꯤꯡ ꯑꯍꯤꯡꯗ ꯋꯥꯈꯜ ꯋꯥꯈꯤꯕ ꯅꯨꯃꯤꯠꯁꯦ ꯉꯔꯥꯡꯒꯤ ꯍꯧꯈꯤꯕ ꯑꯍꯤꯡꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯃꯥꯂꯦꯝꯅ ꯉꯔꯥꯡ ꯀꯌꯥꯝ ꯋꯥꯈꯤꯕ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯤ ꯃꯥꯒꯤ ꯈꯟꯗꯨꯅ ꯂꯦꯞꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯋꯥꯔꯦꯞ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯂꯤꯊꯣꯛꯂꯨꯕ ꯊꯣꯛꯂꯕꯗꯤ ꯂꯩꯃꯔꯦꯟꯕꯤꯅ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯂꯩꯃꯔꯦꯟꯕꯤ ꯑꯄꯪꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯂꯦꯝꯅ ꯈꯪꯂꯦ ꯁꯤꯡꯂꯦ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯂꯩꯃꯔꯦꯟꯕꯤꯅ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅ ꯈꯪꯕ ꯍꯩꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯍꯦꯟꯐꯝꯁꯨ ꯊꯣꯛꯏ꯫ ꯁꯣꯏꯗꯅꯁꯨ ꯍꯦꯟꯒꯅꯤ꯫ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯑꯍꯤꯡꯗꯨꯃ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯑꯆꯧꯕ ꯍꯣꯜꯗꯨꯗ ꯂꯩꯃꯔꯦꯟꯕꯤꯅ ꯃꯌꯥꯏꯗ ꯐꯝꯂꯤ꯫ ꯅꯥꯀꯟꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯁꯥꯟꯊꯂꯦꯝꯕꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯃꯥꯅ ꯃꯆꯥ ꯑꯃꯗꯤ ꯏꯔꯩꯅꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯏ꯫ ꯑꯅꯤꯗꯨꯁꯨ ꯆꯠꯇ ꯂꯥꯛꯇꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯂꯩꯃꯔꯦꯟꯕꯤꯅ ꯃꯈꯣꯏꯗ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯒꯤ ꯏꯔꯩꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯔꯦ꯫ ꯑꯀꯣꯏꯕꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯆꯦꯛꯃꯨꯛ ꯂꯥꯎꯅꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯩꯃꯔꯦꯟꯕꯤ ꯏꯔꯩꯅꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯏ꯫ ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯏ꯫ ꯏꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯑꯣꯏꯅ ꯊꯤꯖꯤꯟꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯃꯤ ꯑꯃꯅ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯨꯝꯅ ꯂꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯅꯪ ꯀꯣꯛꯍꯜꯂꯨ꯫ ꯃꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯋꯥ ꯍꯦꯛꯇ ꯉꯥꯡꯕꯁꯤ ꯃꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯔꯤ ꯂꯤꯅꯤꯡꯗꯦ, ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯝ ꯆꯠꯆꯈꯣ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯊꯝꯂꯣꯏ꯫ ꯀꯔꯤꯅ ꯋꯥꯍꯧꯗꯣ ꯑꯣꯏꯒꯅꯤ? ꯀꯔꯝꯕ ꯋꯥꯍꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯒꯅꯤ? ꯇꯁꯦꯡꯅ ꯃꯔꯥ ꯂꯩꯇ꯭ꯔꯕꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ? ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯤꯟ ꯁꯤꯠꯅꯒꯗ꯭ꯔꯥ? ꯈꯟꯐꯝ ꯈꯪꯗꯦ꯫ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯁꯥꯅ ꯃꯥꯂꯦꯝꯗ ꯉꯔꯥꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯥ ꯃꯁꯥꯅ ꯋꯥꯔꯤꯁꯤꯗꯤ ꯂꯤꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯥ ꯑꯁꯤꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯃꯔꯦꯟꯕꯤꯗ ꯍꯥꯏꯖꯩ꯫ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕꯗꯨꯗꯤ ꯅꯁꯥꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯥꯒ ꯑꯩꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯨꯍꯣꯡꯅꯕ ꯂꯦꯞꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯥꯒ ꯑꯩꯒ ꯆꯨꯝꯅ ꯂꯣꯏꯅ ꯇꯤꯟꯅꯕꯗꯤ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯁꯨ ꯑꯩꯗꯤ ꯄꯨꯝꯕ ꯉꯛꯏ꯫ ꯃꯥꯂꯦꯝꯅꯁꯨ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯂꯒ ꯌꯨꯝꯁꯤꯗ ꯍꯥꯏꯔꯔꯒ ꯏꯃꯥꯁꯨ ꯍꯦꯛꯇ ꯊꯥꯖꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯤꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯅꯁꯥꯁꯨ ꯂꯨꯞꯈꯤ꯫ ꯂꯩꯃꯔꯦꯟꯕꯤ ꯃꯁꯥꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯥꯂꯦꯝꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯤ꯫ ꯏꯔꯩꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯈꯔꯈꯛ ꯍꯥꯏꯕꯅꯤ꯫ ꯀꯥ ꯍꯦꯟꯕ ꯋꯥꯔꯤꯗꯤ ꯃꯥ ꯍꯥꯏꯗꯣꯛꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯤꯅ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯈꯔ ꯁꯝꯂꯛꯄ ꯈꯛꯇꯅꯤ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ꯫ ꯏꯔꯩꯅꯨꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨ ꯃꯗꯨꯈꯛ ꯂꯤꯕꯅꯤꯅ ꯂꯩꯃꯔꯦꯟꯕꯤꯅꯁꯨ ꯏꯔꯩꯅꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯃꯆꯥꯗ ꯃꯆꯥꯒꯨꯝ꯫ ꯃꯥꯂꯦꯝꯁꯨ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯁꯤꯅ ꯐꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯁꯨ ꯂꯣꯠꯁꯤꯟꯕ ꯌꯥꯕ ꯈꯔꯗꯤ ꯂꯣꯠꯁꯤꯜꯂꯤ꯫ ꯂꯣꯠꯁꯤꯟꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯂꯩꯃꯔꯦꯟꯕꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯤꯆꯤ ꯃꯤꯔꯥꯡ ꯈꯪꯈ꯭ꯔꯕ ꯃꯃꯥꯅꯤ꯫ ꯐꯔꯦ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯂꯒ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯔꯕꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯟꯗꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯈꯣꯏ ꯑꯅꯤ
Imana wa haike munna taw yum sida isa su lainingba matam phawba layu ima kaisu hairoi naraibak thibadagi isa na nangi punsi kalaklabanina imana su nang bayam nungsi adubu nakoyani nasinna wagum na loinagadabani ahenbu wakal amata khanaba yaroi mamagi waduda malem mamada khanging yengi lai marem bisu anisigi manlil khardi phanglabani aduna thawoina hagi yauna haireklibani isage wa nada imana mateng sahawna pangani nang na husik yumda thokrage hairabasu imana nangi yumda thokhinaba ticket kakbigani nupi masa nang kari khaliba aigi isadi thabak yami yum sida pak hek leibasu sangloi miram sida kari su khangnadaba ikhoiga leigadabagi saru isabu yumda oina thoklaga irenjana leirubana phatabrane mamagi wado malemdi leiba yaraktre mana kaino mahage tawbaga ireynuna phathatuna haihibana hankre ima ayumda thokjakrage nasasu yam lankre mafam sida lairik tamaga leigani haina ima hoidasu oidaba khra haikre tasengbagidi dadana aibu thanilgi makhutagi kanduna pubirakibani madu losinabu honabada aranba khra haikre sanaribu warisi khara makhai gyan tarasu laimarembidadi mathong maram ama khangba natte manungda karino ama kana lotli haibasisu mana khangi kari maramgi delhi da ireinu na mathanta lakliba aduga karigi thanilna mabu phage tawi hairiba hangningbu wahangdi mayam amani hangphamdi mayam ama thoklai adubu makha tan hangtharutri laimarembi naso maramdi atai atai natana man hausik khalibasi ireinubu mayumsidagi salhankhiba irenjana haiduna masi khaktani atai wari adu ada mangonda thoidokti migi masana tawningba tawbada kusini maduda mana usinpham thokte phare isana thoklagi hairabanina ngasimak thoknanaba imana flight ticket kakpirage sanaribu wari sida malem leiba yaraktre phamlambadagi phuk hawgali ma chalankiba yaroi lairiba mayamdu mangonda loina yenglai ireinu de mihuldu dangdang songi makha tarakanu haibagum malemde ingit tawse adubu malemna nasungte ai asingma pumba imada hairage matang sida tumina lesinbagi kanaba leitre laimarembi tumina lei yetsalude masana kari hairakpa ngaiduna leiri ai mabu nungsi bagi damaktani aina mabu amuk hana yumda puduna laklibase mabu nungsiramdraba mafam sida mabu puraklam hek haurakpadagi hauna ireinu tawpham khangtre ikaibana sumamaido nonkhatpa phawba ngamtre mapidu tapna tarai malemso sorama sangna hondorei ima nasage pamase imana khangbiu ngasi nasana ima amadi babagi mangda ikaibu pumba thadoktuna haizaribase imana nachagi thamoibu khangbiu ai mabu yam nungshiruri laimarembi masada yamuna yenglambadagi tapna haugalai imagi sana isana pamba nupi lairab oisan ina khunba oisan makhongsu teksanu mamisu tangsan imana imau oina lausinba ngamgani adubu ima oktabidi imau oina lausinba ngamloi ireinu malem mamada khangyeng yengi ima si karisu khanglamloi khanbra wasi sauthoktanaba asi yauna ngangnadanaba aina ngarangdagi hanthaduna leirakbani adubu wafamse sauthoktaba yaroidaw masi nakhoina sauthokhanbani karigino nupi masa nang nasana nasagi phibam yengdana aigi isabu nungsilang thaklibani wari se samna hairambadagi yam koina masa khaina hairako hairibra ireina khumpham khangdi mabidu lepa leita sintharai ai aduk hakna phattabi mama manate adubu nangumba lukhakna aigi senglaba laisangumlaba yumsigi mabe ma oina thambadi ai ngamloi nangi asengba wari pumba ai thanilgi masindagi tari adubu maduna aranbu oiramlabadi nangi nasindagi asengba kari hairakpa khangningduna nangonda muk aina hanna hayanbani adubu isasu nangso aingona loina minami asikpa amamba kanungda namkiba nangi phi thongdraba video aingonda yauri masi haidana haibu lana sukhangano pumnamak thanildagi khangmani asi phawbada nakhoina minam liba karigino
ꯊꯥꯅꯤꯜꯅ ꯂꯥꯛꯄꯗꯤ ꯅꯪꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯅꯤ ꯂꯤꯆꯠ ꯃꯥꯟꯅꯕ ꯅꯈꯣꯏ ꯃꯁꯦꯜ ꯄꯨꯟꯖꯈꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯃꯥꯡꯊꯣꯛꯄꯤꯒꯅꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯏꯔꯩꯅꯨ ꯆꯦꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥ ꯃꯔꯥ ꯂꯩꯇꯦ ꯅꯆꯥꯅ ꯈꯨꯗꯤꯡꯃꯛ ꯈꯪꯂꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯅ ꯂꯣꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡꯗꯥꯈꯤꯗ꯭ꯔꯕꯅꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯕꯤꯈꯤꯅꯨ ꯁꯅꯥ ꯂꯩꯃꯔꯦꯝꯕꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯀꯨꯌꯣꯝꯅ ꯌꯣꯡꯈ꯭ꯔꯕꯅꯣ ꯑꯁꯨꯛ ꯊꯥꯛ ꯍꯟꯊꯕ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯥꯂꯦꯝꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯏꯃꯥ ꯃꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅꯤꯡꯅ ꯑꯣꯏꯈꯤꯕ꯭ꯔꯅꯦ ꯃꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕꯅ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯊꯣꯡ ꯈꯪꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤꯕ ꯃꯔꯛꯇꯨꯗ ꯃꯥꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯅꯤꯡꯗ ꯃꯁꯥꯅ ꯌꯥꯖꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯖꯈꯤꯕ ꯏꯃꯥ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯟꯊꯣꯛꯇꯨꯅ ꯁꯨꯝ ꯊꯝꯕꯤꯒꯗ꯭ꯔꯥ ꯐꯠꯇꯕ ꯃꯥꯕು ꯑꯐꯕ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯃꯅ ꯉꯥꯡꯕꯁꯨ ꯇꯥꯕ ꯑꯃꯅ ꯉꯥꯡꯕꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯍꯟꯗꯛꯇꯤ ꯃꯆꯥꯗ ꯋꯥ ꯉꯥꯡꯂꯛꯏ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯒꯦꯅ ꯇꯥꯔꯛꯄꯅꯤ ꯑꯩ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯂꯣꯏ ꯁꯅꯥ ꯈꯨꯝꯃꯨ ꯅꯪ ꯏꯄꯥꯒ ꯃꯔꯤ ꯇꯠꯅꯕ ꯄꯥꯝꯕ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒꯤ ꯂꯦꯞꯀꯦ ꯍꯥꯏꯔꯕꯗꯤ ꯂꯦꯞꯆꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯔꯒꯅ ꯅꯪ ꯑꯩꯈꯣꯏꯒ ꯍꯥꯟꯅꯒꯨꯝ ꯂꯩꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯌꯨꯝ ꯃꯐꯝ ꯑꯁꯦ ꯍꯥ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯁꯥꯅ ꯚꯥꯞ ꯇꯥꯖꯧꯅꯦ ꯅꯪꯅ ꯆꯠꯂꯨꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯒ ꯅꯪꯕꯨ ꯅꯌꯨꯝꯁꯨ ꯄꯥꯅꯤꯡꯂꯤꯕ꯭ꯔꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯅ ꯅꯪꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗꯗꯤ ꯌꯥꯒꯅꯤ ꯊꯥꯖꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ ꯏꯔꯩꯅꯨ ꯇꯞꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯏ ꯃꯥꯂꯦꯝꯅ ꯁꯠꯇꯣꯛꯇꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯅꯝꯗꯅ ꯁꯠꯇꯣꯛꯂꯦ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯛꯏ ꯏꯃꯥ ꯕꯕꯥ ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯤ ꯀꯅꯥꯅꯣ ꯈꯪꯗꯅ ꯑꯋꯥꯡꯕ ꯊꯥ ꯂꯥꯝꯂꯨꯔꯦ ꯉꯁꯤ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯅꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯔꯝꯗ꯭ꯔꯦ ꯂꯣꯈꯥꯗ ꯂꯩꯕꯤ ꯍꯪꯉꯣꯏꯒꯨꯝꯕꯤ ꯑꯩꯅ ꯅꯣꯡꯊꯛꯇ ꯂꯩꯕ ꯊꯥ ꯂꯥꯝꯕꯒꯤ ꯏꯇꯤꯛꯁꯨ ꯅꯠꯆꯗꯦ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯂꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯜꯗ ꯃꯥꯂꯦꯝ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯁꯅꯥ ꯀꯔꯤꯒꯨꯝꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯍꯦꯛ ꯃꯁꯤ ꯂꯦꯡꯂꯛꯂꯕ ꯅꯪ ꯅꯃꯥꯏꯕꯨ ꯍꯥꯠꯄ ꯄꯥꯞ ꯄꯨꯒꯗꯕꯅꯤ ꯑꯁꯨꯛ ꯀꯜꯂꯕ ꯃꯃꯥꯒꯤ ꯋꯥꯍꯩꯅ ꯃꯆꯥꯕꯨ ꯈꯥꯝꯈꯤꯕ ꯀꯔꯝꯕ ꯃꯆꯥꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯅꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ ꯁꯞ ꯂꯦꯞꯄꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ ꯃꯈꯨꯠ ꯈꯨꯇꯨꯝ ꯆꯦꯖꯦꯠ ꯇꯥꯁꯤꯟꯈꯤ ꯊꯃꯣꯏꯅꯨꯡꯗ ꯑꯃꯗꯤ ꯈꯟꯈꯤ ꯂꯣꯠꯁꯤꯟꯈ꯭ꯔꯁꯤ ꯃꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯂꯒꯨꯝꯁꯤ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯍꯧꯔꯦ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯉꯝꯗ ꯃꯃꯥꯒꯤ ꯋꯥꯍꯩꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯁꯥꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯔꯩꯅꯨ ꯃꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯆꯠꯅꯕꯤꯗ ꯇꯥꯏꯅꯁꯤ ꯆꯠꯅꯕꯤ ꯃꯥꯅ ꯑꯣꯏꯍꯜꯂꯝꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯂꯨꯅ ꯅꯥꯟꯅ ꯇꯔꯨ ꯂꯥꯏꯖꯒꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯊꯝꯂꯝꯕꯅ ꯑꯣꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯥꯂꯦꯝꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯆꯥꯕꯨ ꯋꯥꯔꯧꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯟꯅ ꯌꯦꯡꯂꯨꯗꯦ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯁꯨ ꯃꯊꯥꯗꯤ ꯐꯖꯅ ꯁꯥꯔꯕꯅꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯩ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯩ ꯀꯣꯟꯅꯊꯪꯗ ꯃꯄꯨꯔꯣꯏꯕꯒ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯂꯩꯃꯔꯦꯝꯕꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯁꯨ ꯑꯍꯦꯟꯕ ꯂꯩꯇꯦꯗ ꯍꯌꯦꯡꯁꯦ ꯅꯣꯏꯗ ꯃꯈꯣꯏ ꯃꯄꯥꯒ ꯑꯩꯒ ꯂꯥꯛꯁꯤꯔꯥꯅ ꯇꯧꯕꯅꯤ ꯍꯩꯃ ꯂꯥꯛꯎ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯁꯨꯝꯅ ꯁꯨꯝ ꯂꯥꯛꯀꯗꯣꯏꯔꯣ ꯀꯔꯤ ꯂꯩꯒꯦ
ꯈꯪꯗꯤ ꯈꯪꯂꯝꯒꯅꯤ ꯑꯁꯨꯝꯅ ꯊꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯣ ꯑꯗꯨꯕꯨ ꯃꯁꯤꯟꯗꯒꯤ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯗꯨ ꯇꯥꯅꯤꯡꯕꯒꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯨꯍꯣꯡꯊꯣꯛꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯩ ꯌꯥꯝ ꯀꯨꯏꯊꯕ ꯄꯥꯝꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯍꯣꯡꯒꯗꯕ ꯂꯩꯔꯕꯅꯤꯅ ꯐꯠ ꯍꯦꯛ ꯍꯣꯡꯗꯣꯛꯂꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯅꯣꯏꯅ ꯌꯥꯝ ꯊꯨꯕ ꯄꯥꯝꯂꯒꯅ ꯁꯨꯝ ꯇꯧꯔꯁꯤ ꯍꯌꯦꯡ ꯂꯥꯛꯄꯗ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯒꯤ ꯀꯨꯊꯤꯗꯨꯁꯨ ꯍꯦꯛ ꯌꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯀꯨꯊꯤꯗꯨꯒ ꯇꯧꯔꯒꯅꯦ ꯑꯐ ꯐꯠꯇ ꯌꯦꯡꯊꯣꯛꯂꯁꯤ ꯑꯗꯨꯒ ꯑꯐꯕ ꯃꯇꯝ ꯍꯦꯛ ꯌꯦꯡꯂꯒꯅꯦ ꯐꯠ ꯍꯣꯡꯗꯣꯛꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯊꯅꯝꯃꯨꯀꯣ ꯊꯑꯣꯏꯅ ꯂꯥꯛꯇꯣꯏꯁꯦ ꯃꯥ ꯌꯦꯡꯕꯅꯤ ꯑꯁꯨꯝꯅꯒ ꯍꯥꯏꯕꯁꯤꯗꯗꯤ ꯂꯣꯏꯔꯦ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅ ꯍꯔꯥꯎꯖꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕ ꯃꯤꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅ ꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯅꯤꯡꯗꯕ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯅꯔꯒ ꯐꯣꯟꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯪꯂꯨꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤꯅ ꯍꯪꯂꯨꯕꯗ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯍꯪꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯅꯁꯨ ꯌꯥꯔꯝꯒꯗꯕꯅꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥ ꯄꯥꯈꯪꯅ ꯑꯗꯨꯝꯅ ꯃꯤꯒꯤ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯔꯕ ꯂꯝꯆꯠ ꯂꯨꯗꯕ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯔꯛꯀꯅꯤ ꯍꯣꯏ ꯃꯔꯥꯏꯕꯛ ꯊꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯁꯅꯨ ꯏꯃꯨꯡꯁꯤꯗꯗꯤ ꯏꯔꯩꯅꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯑꯩ ꯑꯣꯏꯔꯁꯨ ꯏꯟꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯂꯩꯃꯔꯦꯝꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯞꯅ ꯈꯟꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯨ ꯏꯁꯨꯗꯁꯨ ꯁꯤꯜꯂꯒꯗꯕꯗꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯈꯪꯕꯗꯒꯤ ꯐꯤꯔꯦꯞꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯁꯤꯜꯂꯛꯄꯅꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯆꯠꯅꯕꯤꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯕ꯭ꯔꯥ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯥꯏꯔꯝꯂꯤꯕ꯭ꯔꯥ ꯃꯁꯤ ꯈꯥꯏꯗꯕꯁꯨ ꯌꯥꯗꯕꯅꯤ ꯇꯧꯗꯕꯁꯨ ꯌꯥꯗꯕꯅꯤ ꯆꯠꯅꯕꯤ ꯈꯥꯏꯗ꯭ꯔꯕ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗ꯭ꯔꯕ ꯃꯊꯣꯡ ꯈꯪꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯥ ꯈꯥꯏꯅ ꯊꯝꯕꯤꯔꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯐꯖꯔꯕ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯌꯣꯛꯈꯠꯐꯝ ꯊꯣꯛꯏ ꯆꯠꯅꯕꯤꯅ ꯏꯟꯊꯣꯛꯂꯕ ꯆꯠꯅꯕꯤꯗꯒꯤ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯁꯃꯥꯖꯅ ꯌꯥꯗꯕ ꯃꯤꯠꯌꯦꯡꯗ ꯇꯧꯔꯕꯁꯨ ꯃꯗꯨ प्रजादगी तोंगाले अदुना ngasi irainuna tawriba thabakto ekhoi satnabina yade hangoi tuka chanaraba mina tin sitna pham oi lain marembina ka hena phatludabagi sunate karamba mama oibina masagi damak laimalbu punsi khongloi oinaba pamgani madumakna lain marembina sinbani ngasi no nganbaga lain marembido yaisna hoigi yumda asa thakra puraga satni चनाबीगी ओइनदी नुपी येंगबा हाइबा चटपसी नुपी अनि हुम लोइनरगा चटपनी अदुबो लैमरेंबीनी इसम समजिले वारी वताई मी नुंग तहानिंगदबा खोतबा वारी खरसु यावरे अदुना मीगा सेनदना अदुम लाक्लबनी लैमरेंबीगा याइसनागी ममागदो तपना फमथामिनरगा वारी वताई तौई ऐदिने कुथिगा लोइना पुरक्तना हेक्ता सेलक्लबनी इसासे थुना लुहोंग थोक्तबा याद्रे करिनो नहांदी मतम खरा ngaikisi chahi ani humga hairami aduga ngasina yam thuna honinge dna hekta se leisibo kari tawrage ekhoi budi yada yai isana su yai aina su yai adubo kari aruba leirage ba haisibu hekta hairaja khangdi tawrise haima karino hayu kaidawrage kanana te afapata tanase laimarembido haisira haigum sira khali हाइरगना करी हाइद्रगना करी अमुकसु अतोप नते मागा थाइना दगी लुना तिनरकपि ममानबीनी हाइबदा करीसु अकाइबा लैते खली तपना सोरमा सांगना होन्थाई सुंदौबनी हनक इकुई कुइजिङैदा इसा मालेमना नुपी मसा मखक एखोइदा पुसिलै मदु एखोइनदी याम चमना खलुबनी अदुबो मखोइ अनिगी मरी अमा हाइबदी फत्तबगा नतेको
ꯁꯨꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯒꯦ ꯇꯧꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯃꯗꯨꯃꯛꯅ ꯍꯦꯛꯇ ꯃꯔꯤ ꯌꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨ ꯑꯩꯅ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯖꯕ ꯈꯛꯇꯅꯤ꯫ ꯑꯗꯨ ꯑꯗꯥ ꯑꯩ ꯃꯈꯣꯏꯗꯗꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ꯫ ꯈꯪꯗ꯭ꯔꯤ ꯑꯃꯨꯛꯁꯨ ꯏꯁꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯨꯅ ꯇꯧꯖꯕꯗꯨꯗ ꯑꯩꯅꯒ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯆꯤꯡꯅꯕꯁꯤꯁꯨ ꯀꯣꯛꯅꯅꯕ ꯂꯨꯍꯣꯡꯕꯁꯤꯅ ꯐꯔꯦꯅ ꯇꯧꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯃꯔꯦꯝꯕꯤ ꯏꯔꯩꯅꯨꯒꯤ ꯂꯝꯆꯠ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯃꯠꯇ ꯃꯈꯣꯏꯗ ꯍꯥꯏꯗꯦ, ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯦꯛꯇ ꯃꯤ ꯑꯃꯗ ꯃꯤꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯀꯗꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯑꯣꯏꯗꯕ ꯈꯔꯕꯨꯗꯤ ꯍꯥꯏꯔꯦ, ꯍꯥꯏꯗꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯀꯔꯝꯅ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯍꯦꯛ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯥꯗꯨ ꯊꯝꯂꯔꯤ꯫ ꯏꯃꯥ, ꯆꯥ ꯊꯛꯁꯤ꯫ ꯂꯩꯃꯔꯦꯝꯕꯤꯗ ꯆꯥꯗꯨ ꯑꯃ ꯄꯤ꯫ ꯀꯗꯥꯏ ꯏꯃꯧꯅ ꯂꯣꯟꯕ ꯆꯥ ꯊꯛꯀꯦ꯫ ꯐꯝꯃꯨ ꯅꯪꯁꯨ, ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯏꯆꯥꯕꯨ ꯏꯃꯥ ꯍꯣꯏꯅ ꯊꯨꯅ ꯂꯨꯍꯣꯡꯂꯒꯦꯅ ꯈꯜꯂꯤ꯫ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯩꯃꯔꯦꯝꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯌꯥꯏꯁꯅꯥ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ, ꯏꯀꯥꯏꯖꯩ, ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯊꯩ꯫ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯗ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯌꯥꯏꯁꯅꯥꯁꯨ ꯀꯥ ꯍꯦꯟꯅ ꯃꯤ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯑꯣꯡ ꯃꯇꯧ ꯏꯇꯞ ꯇꯞꯆꯩ, ꯃꯑꯣꯡ ꯍꯥꯖꯗꯦ꯫ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ꯫ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯩ, ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏ, ꯃꯈꯣꯏꯅ ꯇꯥꯏ꯫ ꯑꯐ ꯐꯠꯇ ꯇꯥꯟꯅꯔꯤ꯫ ꯃꯅꯥꯛ ꯑꯅꯛꯄꯗ ꯄꯥꯟꯖꯤ ꯂꯩ ꯍꯥꯏꯗꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯒ ꯆꯠꯇꯨꯅ ꯀꯨꯊꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯅ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯅꯤꯗꯨ ꯐꯠꯇꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ, ꯆꯥꯟꯁꯨ ꯌꯥꯝ ꯆꯥꯟꯅꯔꯝꯂꯦ꯫ ꯃꯗꯨꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯤꯃꯛ ꯍꯔꯥꯎꯕꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ, ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯨꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯏꯁꯅꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯐꯤꯗꯨ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯊꯨꯞꯆꯤꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯏꯕꯦꯝꯃ꯫ ꯀꯩꯅꯣ ꯏꯃꯥ? ꯍꯣ, ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯂꯦꯝꯒ ꯃꯈꯣꯏꯅꯤꯁꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯇꯧ ꯑꯃ ꯃꯃꯥꯗꯨꯅ ꯎꯏ ꯍꯥꯏ꯫ ꯑꯗꯨꯒꯤꯅꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯜꯂꯁꯦꯗꯅ ꯉꯁꯤ ꯃꯃꯥꯅ ꯆꯦꯜꯂꯛꯑꯝꯃꯤꯁꯦ꯫ ꯌꯥꯏꯁꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩ, ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯆꯥꯗꯣ ꯁꯣꯏꯕꯁꯨ ꯑꯃꯨꯛ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯕ꯫ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨ ꯑꯗꯥ ꯏꯔꯦꯟꯖꯅ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯂꯝꯂꯣꯏ ꯇꯧꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯄꯥꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯆꯥꯗꯣ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ, ꯑꯗꯨꯁꯨ ꯆꯪ ꯆꯪ ꯂꯥꯎꯕ ꯃꯆꯥ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯅꯕꯨ ꯀꯅꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯗꯨꯗꯤ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯂꯨꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯄꯥꯝꯗꯅ ꯍꯥꯏꯕ ꯆꯦꯜꯂꯩꯁꯤꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯈꯤꯕꯅꯤ ꯏꯃꯥ꯫ ꯑꯗꯣ ꯃꯥꯂꯦꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯖꯥꯠꯂꯥ? ꯍꯦꯔꯥ, ꯅꯠꯇꯦ, ꯑꯗꯨꯒ ꯅꯠꯇꯦ꯫ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯐꯖꯅ ꯈꯪꯕꯒ ꯅꯠꯇꯦꯗ꯫ ꯆꯨꯝꯅ ꯁꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯤꯡꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯃꯊꯃꯣꯏꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ? ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯂꯦꯝꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯕꯨ ꯍꯥꯏꯅꯔꯒꯦ? ꯀꯔꯤ ꯍꯥꯏꯅꯅꯤ? ꯃꯇꯝꯗꯨ ꯌꯦꯡꯅꯕꯗ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯊꯪ ꯊꯥꯗꯨꯗ ꯂꯨꯍꯣꯡꯕ ꯂꯦꯞꯅꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣই ꯑꯅꯤꯅ ꯍꯦꯛ ꯁꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯍꯜꯁꯤꯡ ꯈꯔ ꯃꯈꯣꯏꯒꯤ ꯃꯄꯥꯒ ꯊꯥꯔꯛꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯆꯞ ꯆꯥꯕ ꯂꯦꯞꯅꯔꯅꯤ꯫ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯏꯁꯥꯒꯤ ꯄꯥꯝꯗꯁꯨ ꯏꯃꯥꯗ ꯍꯥꯏꯌꯨ, ꯑꯋꯣꯡ ꯑꯋꯣꯟ꯫ ꯅꯆꯥꯗꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯖꯗꯦꯗ ꯏꯃꯥ꯫ ꯍꯥꯞꯇ ꯌꯥꯗꯕ ꯈꯔꯗꯨ ꯈꯛ ꯏꯃꯥꯅ ꯉꯝꯕ ꯍꯥꯞꯄꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯁꯤꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯩ ꯀꯩꯁꯨꯝꯇ ꯄꯨꯅꯤꯡꯗꯦ꯫ ꯍꯣꯏ, ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯐꯤ ꯅꯔꯣꯜ ꯍꯥꯏꯔ ꯅꯪꯅꯗ ꯂꯦꯞꯁꯤꯟꯖꯕꯗ ꯐꯅꯌꯥꯝꯗꯤ ꯂꯩꯔꯝꯃꯅꯤ꯫ ꯑꯃ ꯑꯅꯤ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯂꯧꯔꯁꯤ꯫ ꯍꯥꯏꯅ ꯃꯇꯝꯁꯦ ꯀꯨꯏꯔꯔꯣꯏ꯫ ꯃꯣꯏꯒꯤ ꯑꯍꯜꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯃꯇꯝ ꯂꯦꯞꯅꯕ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯋꯥꯐꯝꯁꯤꯗ ꯌꯥꯏꯁꯅꯥꯗꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯩ꯫ ꯄꯥꯝꯖꯕ ꯃꯤꯁꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯈꯟꯖꯕꯗ ꯀꯔꯤꯒꯤꯗꯤ ꯍꯔꯥꯎꯔꯣꯏ? ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯤꯡꯅꯖꯩ ꯏꯁꯤꯡꯗ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝꯅ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯑꯃꯨꯛ ꯈꯜꯂꯝꯂꯕꯗꯤ ꯍꯥꯏꯗꯅ꯫ ꯃꯃꯥ ꯃꯄꯥ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤꯗꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯍꯣꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯃꯥꯂꯦꯝ ꯃꯁꯥꯗꯤ ꯈꯪꯗ꯭ꯔꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯟꯗꯕ ꯌꯥꯗꯦ, ꯁꯣꯏꯗꯅꯗꯤ ꯍꯥꯏꯔꯅꯤ꯫
ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯪꯗꯦ ꯃꯥꯂꯦꯝꯅ ꯀꯔꯤ ꯐꯤꯔꯦꯞꯄꯨ ꯂꯧꯔꯛꯀꯗꯧꯔꯤꯕ ꯊꯃꯣꯏ ꯁꯦꯠꯄ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤꯁꯨ ꯑꯔꯦꯞꯄ ꯑꯃꯗꯤ ꯂꯩꯖꯔꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯁꯥꯟꯊꯂꯦꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯅꯅꯕ ꯏꯀꯣꯏ ꯀꯣꯏꯅ ꯊꯤꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯣꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯦ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯆꯦꯕꯦꯝꯃ ꯆꯥꯛ ꯏꯁꯤꯡꯗꯤ ꯂꯣꯏꯅ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯃꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯃꯥꯂꯦꯝꯁꯤ ꯀꯝꯗꯧꯁꯤꯒꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯗꯦ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤ ꯆꯥꯛ ꯁꯨꯝ ꯆꯥꯗ꯭ꯔꯕꯗꯤ ꯃꯁꯥꯁꯨ ꯌꯥꯔꯔꯣꯏ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ ꯀꯝꯗꯧꯅꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯔꯛꯏ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯥ ꯃꯥꯡꯕꯁꯨ ꯌꯥꯗꯦ ꯉꯔꯥꯡ ꯏꯔꯩꯅꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯊꯤꯟꯖꯤꯟꯗꯨꯅ ꯍꯜꯂꯛꯀꯦ ꯉꯔꯥꯡ ꯏꯔꯩꯅꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯆꯥꯗꯦ ꯀꯧ ꯉꯥꯡꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯏ ꯆꯥꯛꯇꯣ ꯐꯖꯅ ꯁꯦꯝꯂꯒ ꯄꯨꯔꯛꯎ ꯑꯩ ꯊꯦꯝꯒꯦ ꯌꯥꯅꯤ ꯍꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯊꯂꯦꯝꯕꯤꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯀꯤꯆꯟꯗ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯁꯦꯝꯕꯤ ꯂꯣꯏꯔꯒ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯩꯃꯔꯦꯝꯕꯤꯗ ꯄꯤꯔꯔꯤ ꯂꯩꯃꯔꯦꯝꯕꯤ ꯆꯥꯛꯇꯨ ꯄꯨꯔꯒ ꯃꯆꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯁꯅꯥ ꯁꯅꯥ ꯏꯃꯥꯒꯤ ꯁꯅꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯦ ꯁꯅꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥꯗ ꯑꯃꯨꯛꯇ ꯊꯣꯡꯁꯦ ꯍꯥꯡꯂꯛꯎ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯍꯥꯡꯂꯛꯇꯦ ꯈꯨꯝꯁꯨ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯑꯣꯏꯅ ꯆꯦꯜꯂꯛꯂꯦ ꯅꯪꯒꯤ ꯐꯅꯕ ꯏꯃꯥꯅ ꯁꯤꯟꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯕꯨ ꯃꯤꯔꯛ ꯇꯤꯜꯍꯜꯂꯨꯕꯒꯤꯔꯣ ꯅꯪꯅ ꯉꯁꯤ ꯏꯃꯥꯗ ꯇꯧꯔꯤꯁꯦ ꯍꯟꯗꯛꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯇꯁꯦꯡꯅ ꯃꯄꯤꯗꯨ ꯇꯥꯔꯛꯂꯦ ꯃꯊꯃꯣꯏꯗ ꯋꯥꯔꯧꯖꯩ ꯃꯆꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯤꯔꯥꯏꯕꯤꯔꯕꯒꯨꯝ ꯊꯃꯣꯏꯗꯣ ꯉꯁꯤꯗꯤ ꯏꯅꯧꯇ ꯅꯧꯊꯣꯛꯏ ꯃꯄꯤꯗꯨ ꯁꯨꯝ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯏ ꯐꯔꯦ ꯅꯪꯅ ꯊꯣꯡꯁꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯔꯣꯏꯗꯕꯅꯤꯅ ꯏꯃꯥꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯁꯨ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯊꯣꯡ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯥꯂꯦꯝ ꯊꯣꯡꯗꯣ ꯍꯥꯡꯂꯝꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯃꯄꯤꯗꯨ ꯊꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯅꯨꯡꯗ ꯃꯥꯂꯦꯝꯗꯨ ꯇꯨꯃꯤꯟ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛꯇꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯁꯅꯥ ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯃꯥꯂꯦꯝ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯆꯥꯛꯇꯨ ꯃꯥꯅ ꯑꯣꯏꯅ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯈꯔ ꯈꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯍꯩꯖꯤꯜꯂꯒ ꯇꯣꯠꯂꯤ ꯁꯤ ꯅꯅꯦꯅ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯦꯂꯥꯡꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯣ ꯐꯖꯅ ꯊꯣꯡꯂꯕꯅꯤ ꯏꯁꯥ ꯆꯥꯛ ꯏꯟꯒꯦꯁꯦ ꯆꯥꯎꯁꯦ ꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯆꯥꯈꯣꯝ ꯑꯃ ꯃꯆꯥꯗ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯏꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯃꯌꯥ ꯀꯥꯊꯣꯔꯛꯇꯦ ꯇꯞꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯔꯛꯏ ꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯝꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪ ꯅꯃꯥꯏꯕꯨ ꯋꯥꯔꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯪ ꯅꯃꯥꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯏꯃꯥꯅ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯀꯣ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯔꯛ ꯇꯤꯜꯂꯕ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯅꯪꯕꯨ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥ ꯃꯆꯥꯗꯣ ꯂꯩꯁꯥꯕꯤ ꯇꯁꯦꯡꯕꯤꯗꯤ ꯑꯣꯏꯔꯝꯃꯨꯗꯅ ꯃꯄꯨꯟꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯂꯕꯁꯨ ꯉꯝꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯠꯂꯕꯁꯨ ꯃꯁꯥ ꯑꯉꯥꯡ ꯑꯣꯏ ꯁꯦꯝꯕꯤꯒꯦ ꯏꯃꯨꯡ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯍꯣꯠꯅꯕꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯁꯤ ꯍꯥꯏꯔꯒ ꯁꯞ ꯂꯦꯞꯄꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯨ ꯄꯦꯟꯗꯦ ꯏꯃꯥꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯂꯕꯗꯤ ꯏꯃꯥꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯤ ꯃꯥ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯐꯅ ꯑꯣꯛꯂꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗꯦ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯏꯃꯥꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ
ꯍꯥꯟꯅ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡꯗꯥꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯄ ꯉꯝꯕ꯭ꯔꯅꯦ? ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯅꯤꯡꯉꯤ꯫ ꯍꯩꯅꯈꯤꯕ ꯊꯕꯛ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯊꯥꯖꯗꯦ꯫ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯂꯕꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯗꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯇꯧꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯃꯥꯂꯦꯝ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯩ ꯑꯇꯩ ꯋꯥꯍꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯕꯨ ꯏꯃꯥ, ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯃꯥꯅ ꯍꯥꯟꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯃꯥꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯤꯡꯂꯤꯕ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯆꯥꯅ ꯈꯪꯂꯨꯕꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯕꯨ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯍꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇꯪ ꯊꯝꯕꯤꯁꯦ꯫ ꯃꯁꯥꯒꯤ ꯃꯑꯣꯡꯗꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯁꯨꯝ ꯇꯞꯊꯗꯨꯅ ꯊꯦꯝꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯈꯪꯂꯦ꯫ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯥꯏ, ꯁꯅꯥ, ꯏꯃꯥꯗꯤ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯍꯤꯡꯖꯈꯤꯁꯅꯨ꯫ ꯅꯪꯁꯨ ꯅꯪꯒ ꯆꯥꯟꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯗ ꯅꯪ ꯇꯧꯔꯅꯨ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯏꯁꯥ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯨꯟꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯂꯩꯔꯕꯗꯤ ꯁꯤꯅꯤꯡꯂ ꯐꯥꯎꯕ ꯁꯤꯕ ꯉꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯁꯦ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯜꯂꯁꯤ꯫ ꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯏꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯥꯛ ꯆꯥꯈꯤꯔꯣꯏ꯫ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯗ ꯋꯥꯔꯧꯅ ꯌꯦꯡꯖꯩ꯫ ꯑꯁꯨꯛ ꯊꯤꯅ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯑꯣꯟꯈꯤꯕ ꯃꯥꯅ ꯐꯅ ꯊꯦꯝꯂꯨꯗꯨꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯃꯨꯟꯅ ꯃꯁꯥꯗ ꯌꯦꯡꯉꯤ꯫ ꯃꯥꯂꯦꯝꯁꯨ ꯃꯥꯂꯦꯝꯅꯤ, ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯏꯃꯥ ꯍꯣꯏ ꯆꯥꯛꯇꯨ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯅꯆꯥꯗꯤ ꯆꯥꯖꯔꯣꯏ꯫ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯏꯃꯥꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯦ, ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯕ ꯉꯝꯒꯦ? ꯏꯃꯥ ꯌꯦꯡꯒꯦ꯫ ꯁꯤꯈꯛ ꯍꯥꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯥꯎꯅ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯂꯦꯝꯗ ꯂꯩꯇꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯗꯤ ꯏꯔꯩꯅꯨ ꯈꯛꯇꯒꯤꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯗꯕ, ꯐꯣꯟ ꯇꯧꯔꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯗꯨꯅ ꯌꯦꯡꯕꯅꯤ, ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯌꯨꯝꯒꯤ ꯃꯃꯥꯒꯤ ꯅꯝꯕꯔꯗ ꯇꯧꯔꯒ ꯍꯪꯒꯦ ꯍꯥꯏꯔꯁꯨ ꯀꯃꯥꯏꯅ ꯍꯪꯂꯨꯅꯤ? ꯏꯔꯩꯅꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯝꯗ꯭ꯔꯕꯗꯤ, ꯅꯪꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯂꯦꯝ ꯀꯔꯤ ꯈꯨꯝꯂꯨꯅꯤ? ꯑꯗꯨꯅ ꯃꯥ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯈꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ, ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯐꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅꯁꯨ ꯗꯗꯥꯅꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯗꯗꯥꯒꯤ ꯕꯦꯝꯃ, ꯅꯪ ꯃꯐꯝ ꯆꯥꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯒꯨꯜ ꯈꯪꯗ꯭ꯔꯤꯕ ꯃꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯗꯗꯥ ꯄꯥꯡꯒꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯕꯦꯝ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯁꯣꯟꯊꯔꯛꯂꯕ ꯊꯃꯣꯏꯗꯨ ꯐꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯄꯥꯡꯒꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯁꯣꯏꯗꯅ ꯑꯌꯥꯕ ꯇꯥꯟꯖꯥꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯌꯦꯡꯈꯤꯅꯤ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ, ꯃꯑꯣꯡ ꯃꯇꯧ, ꯃꯃꯥ ꯃꯄꯥꯗ ꯃꯥ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯈꯤꯅꯤ꯫ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯆꯞ ꯌꯨꯡꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯔꯩꯅꯨ ꯀꯗꯥꯏ ꯖꯒꯥꯗ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯗꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯏꯐꯝꯗ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯔꯔꯦ ꯅꯐꯝꯗꯗꯤ ꯌꯦꯛꯅꯕ꯫ ꯀꯔꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯤꯕ?
ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦꯅ, ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯁꯤꯔꯥ ꯑꯗꯨꯁꯨ ꯅꯠꯇꯦꯅ꯫ ꯍꯥꯏꯔꯁꯤ ꯆꯠꯅꯕꯤꯅꯅꯤ꯫ ꯆꯠꯅꯕꯤ ꯅꯍꯥꯛꯅ ꯊꯃꯣꯏ ꯑꯅꯤꯗ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯃꯩ ꯍꯧꯔꯤꯕ ꯊꯃꯣꯏ ꯑꯅꯤ ꯀꯔꯝꯅ ꯇꯥꯏꯁꯤꯟꯅꯁꯤꯕ? ꯅꯨꯡꯁꯤꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗꯕ, ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯁꯨ ꯊꯃꯣꯏ ꯑꯅꯤ ꯂꯥꯞꯅ ꯇꯥꯝꯅ ꯊꯝꯕꯤꯈꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯃꯟꯗꯦ ꯅꯈꯣꯏꯁꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯗ ꯃꯃꯤ ꯑꯣꯏꯅ ꯇꯥꯈ꯭ꯔꯕꯗ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯥꯗꯠꯄ ꯉꯝꯂꯨꯒꯅꯤ? ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯥꯂꯦꯝꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ ꯂꯩꯔꯤꯕ꯫ ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯅꯨꯄꯥꯅꯤ, ꯇꯧꯒꯦ ꯅꯤꯡꯈꯤꯕꯗ ꯇꯧꯗꯅ ꯇꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄꯗꯒꯤ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯇꯪ ꯇꯥꯕ ꯂꯩꯇꯦ ꯀꯣꯏꯊꯧ ꯊꯧꯏ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯍꯧꯈ꯭ꯔꯕꯁꯨ ꯏꯔꯩꯅꯨꯁꯨ ꯃꯌꯨꯝꯗ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯊꯣꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯃꯥ ꯊꯣꯛꯇꯕꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜꯗꯨꯗ ꯃꯥ ꯂꯩꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯒ ꯃꯥ ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯡꯂꯤ꯫ ꯑꯁꯤꯛꯄ ꯃꯐꯝ ꯖꯒꯥꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯅ ꯍꯣꯇꯦꯜꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯇꯨꯃꯤꯟ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯏ꯫ ꯏꯪꯕꯁꯨ ꯏꯪꯕꯅ ꯅꯤꯡꯊꯝꯊꯥ ꯈꯪꯗꯦ꯫ ꯏꯪꯕꯁꯨ ꯏꯪꯕꯅ ꯏꯪꯊꯝꯊꯥ ꯈꯝ ꯊꯦꯡꯂꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯌꯤꯡꯕꯒ ꯆꯪꯗꯦ꯫ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ꯫ ꯐꯣꯟꯗ ꯑꯣꯐ ꯍꯥꯡꯕꯒ ꯀꯣꯜ ꯇꯧꯔꯛꯂꯝꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯊꯪ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝ ꯈꯪꯏ ꯃꯥꯂꯦꯝꯅ ꯇꯧꯔꯛꯄꯒꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ, ꯍꯟꯗꯨꯅꯁꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯥ ꯇꯁꯦꯡꯅ ꯇꯜꯂꯦ꯫ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯨꯠ ꯑꯌꯤꯡꯕ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯅꯖꯩ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯅꯨꯡꯗ ꯑꯁꯨꯃꯛ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯁꯅꯨ, ꯂꯣꯟꯊꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯄꯗ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯇꯦ꯫ ꯈꯣꯡꯊꯥꯡ ꯁꯣꯏꯔꯨꯔꯕꯤ ꯑꯩꯗꯤ ꯏꯁꯥꯅ ꯈꯪꯅ ꯅꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯆꯕ ꯇꯥꯕꯅꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯖꯤꯡꯕꯤꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗꯤ ꯑꯐꯕ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯆꯠꯈ꯭ꯔꯒꯦ, ꯆꯠꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ꯫ ꯇꯨꯃꯤꯟ ꯈꯟꯖꯔꯨꯕꯅꯤ, ꯂꯦꯞꯈ꯭ꯔꯕꯅꯤ ꯄꯨꯛꯅꯤꯡꯅꯁꯨ ꯆꯞ ꯌꯨꯡꯅ, ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯂꯦꯝꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ꯫ ꯇꯨꯃꯤꯟ ꯁꯨꯝ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯇꯤꯀꯦꯠ ꯀꯛꯁꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇꯨꯗ꯫ ꯀꯛꯄ ꯂꯣꯏꯔꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯠ 10ꯃꯨꯛꯀ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯃꯤ꯫ ꯃꯇꯝꯗ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯠ ꯑꯃꯅ ꯃꯥꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯪꯀꯥꯞ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯤꯠꯇꯨ ꯊꯛꯂꯦ꯫ ꯀꯅꯥꯅꯣ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯂꯥꯏꯠꯇꯨ ꯑꯃꯨꯛ ꯐꯠ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯃꯥꯂꯦꯝ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯂꯦꯝ ꯑꯣꯏꯔꯝꯕꯗꯨꯗ ꯏꯔꯩꯅꯨ ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯀꯅꯤ ꯀꯥꯎ ꯃꯉꯣꯟꯗ ꯌꯦꯡꯂꯦ꯫ ꯃꯥꯂꯦꯝꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ꯫ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯤꯀꯨꯞꯁꯤꯗ ꯊꯃꯣꯏ ꯑꯅꯤ ꯀꯌꯥꯗ ꯇꯅꯤꯛ ꯇꯅꯤꯛꯂꯤꯕ ꯏꯍꯨꯜꯅ ꯗꯪ ꯗꯪ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯆꯣꯡꯈꯠꯂꯛꯂꯤꯕ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯂꯦꯝ ꯇꯞꯅ ꯃꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯔꯩꯅꯨ ꯌꯦꯡꯁꯤꯟꯅꯗꯦ꯫ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯛꯂꯤꯕ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯎ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯗꯨꯕꯨ ꯐꯥꯖꯤꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯔꯩꯅꯨꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯊꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯂꯦꯞꯇꯨꯅ ꯏꯔꯩꯅꯨꯗ ꯑꯃꯨꯛꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯐꯝꯁꯤꯗ ꯅꯪ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ꯫ ꯀꯩꯒꯤ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯂꯤꯔꯩꯅꯣ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯂꯤꯔꯛꯂꯅꯨ꯫ ꯗꯗꯥ, ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ꯫ ꯑꯩꯅꯁꯨ ꯗꯗꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕꯗ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ꯫
ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛꯁꯨ ꯇꯔꯥꯏ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯄꯦꯟꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯧꯅ ꯃꯉꯣꯟꯗ ꯌꯦꯡꯖꯩ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯁꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯩ ꯆꯥꯔꯛꯇ꯭ꯔꯦ ꯊꯕꯛꯁꯨ ꯆꯠꯇꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯤ ꯗꯗꯥꯒꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯩ ꯏꯊꯟꯇ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯗꯗꯥꯕꯨ ꯊꯥꯒꯠꯆꯩ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯗꯗꯥꯒꯨꯝꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯗꯨꯕꯨ ꯗꯗꯥ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯄꯦꯟꯊꯣꯛꯂꯁꯤ ꯑꯩꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯤ ꯗꯗꯥꯁꯨ ꯄꯦꯟꯊꯣꯛꯈ꯭ꯔꯣ ꯄꯟꯊꯨꯡ ꯌꯧꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯧꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯃꯪꯗ ꯐꯥꯎ ꯃꯪꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯄꯥꯡꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯇ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯦꯡꯁꯨꯝ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯍꯜꯂꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯒꯗꯕ ꯅꯠꯇꯦ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯗꯅ ꯑꯩ ꯀꯃꯥꯏꯅ ꯈꯜꯂꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯃꯁꯤꯗ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯒ ꯑꯣꯏꯔꯣꯏꯗꯕ ꯃꯐꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯣꯏꯔꯣꯏꯗꯕ ꯃꯥꯂꯦꯝꯗꯨ ꯀꯟꯅ ꯈꯪꯂꯧ ꯂꯥꯎꯈꯠꯂꯛꯏ ꯅꯪ ꯃꯤꯌꯥꯝ ꯆꯤꯡꯅꯔꯗꯤ ꯑꯩ ꯅꯪꯕꯨ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯤꯡꯏ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯌꯥꯗꯦ ꯃꯥꯂꯦꯝꯒꯤ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯕꯁꯨ ꯉꯝꯃꯣꯏ ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯛꯏ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯁꯦ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯡꯁꯤ ꯎꯅꯕ꯭ꯔꯥ ꯏꯊꯛꯇ ꯏꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯝꯃꯣ ꯑꯩ ꯋꯥꯔꯧꯗꯦ ꯅꯪ ꯀꯩꯒ ꯊꯦꯡꯅꯔꯝꯕꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯋꯥꯅꯤ ꯀꯨꯏꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯅꯪ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯣ ꯃꯇꯦꯛ ꯈꯔ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯊꯣꯛꯂꯣ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯀꯣꯛꯎ ꯍꯥꯏꯔꯒ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯋꯥꯈꯜꯗ ꯁꯨꯈꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯃꯤ ꯂꯩꯈꯤ ꯀꯥꯏꯔꯤꯕꯅꯤ ꯃꯥꯁꯨ ꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯁꯥꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯄꯥꯎꯗꯝꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯄꯥꯝꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯛꯇ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇꯪ ꯍꯤꯡꯖꯔꯒꯦ ꯅꯪꯅ ꯉꯝꯂꯕꯁꯨ ꯃꯗꯨ ꯑꯩꯗꯤ ꯉꯝꯂꯣꯏ ꯉꯁꯥꯏꯈꯩ ꯇꯞꯅ ꯏꯪꯅ ꯉꯥꯡꯂꯝꯕꯅꯤ ꯏꯔꯩꯅꯨꯗꯣ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯃꯇꯝ ꯈꯔ ꯑꯩꯅ ꯇꯧꯁꯤꯟꯅꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯤ ꯃꯗꯨꯃꯛꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯣꯛꯂꯕ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯃꯨꯛ ꯊꯤꯟꯖꯤꯟꯕꯤꯔꯔꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯀꯣꯏꯕꯒꯤ ꯅꯨꯡꯁꯤꯠ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯒꯨꯝ ꯄꯣꯈꯥꯏꯔꯛꯂꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯏꯉꯥꯒꯤ ꯅꯣꯡꯅ ꯂꯦꯞꯈꯤꯗꯕꯒꯨꯝ ꯁꯤꯟꯊꯔꯛꯂꯤꯕ
Kanana malemgi thamoibu khangbijabasu mang tungda lepliba uwa nakhoi khanglamgani ko. Ngasigi mitkupsida kayagi matik thamoi mana warauzariba. Irainu makha tarei. Hankro. Aigi maramda amuk hana nainaduna aigi khongu leirakdanu. Adubu nangna semdokpiramba aigi punsise simadi ainasu tasengna taru-taruna thamjaurage. Amuk hanasu lambiduda khongdararoi. Malem kaisu khumlaktre tumin ungduna lepnaga laikre. Aroibo aina irainu malemda tapna masadu laisilai. Aigi wakal kautokpiroko. Mitlu piranga loinana mitlu anina warongna yengzarakpa chimbaldagi wahai amatasu thoklau haiba yakidre. Ai chalage ngasina dadaga aigagi unaba aroibo oirasi aibu nachelamagumna khanbiyu. Ainasu dadabu si hairaga makha taba ngamdre. Pare ai sankrage dadasu hanbikro aduga aigidamak chak ising sadabadi tawbigano chadokbiyo tabaksu satbiyo yamkraba tabakto kaisu laitabi aigidamak manganbigano. Asi hairamlaga tapna mamai leiduna khongdu tapna thangdokpa haurakle. Angna lapthorakli khuding mitki pisu lepa leita sintharei. Nungsidabadi natteko ainasu nangbu adubu mapok simagidi nafamdagi lapna laikrage. Masu karibu khalhauba khamlakte hannasu yenglakte. Kaihore thamoidudi maset kaya thokna nanggidamak kaikhraba thamoisi. Nang natta lamlanbi kananadi themjinba ngamlaroiko. Leihore satkrasano khankhra mali yetlaroi khankhra mali. Nangi wakalna adu yungna khankrabdi ai nangonda amuk hana yetlaroi. Adubo nangsu nongma natraga nongmadi aina nangbu kayam nungsiba nang soidana khanglauko. Dadagi bema matamdu phauba Kanjakhibani thamoinungda lonna chimbalana haidoklude lephawi ayingba maraktuda kairaba thamoi aduga loinana laklaga tumin pena kapsai mamangdadi nungsidi magi wakal kauthoklo haina masina phongna haidoklu ingamdaba pendaba kaya aduna pasapuma phongalaktuna pena kapthabi nungsirure manasu thamoi se adubu nungsirabasu pangal thokpadi ngamjadre Masana mara leizarubana tumin ningamda khangzauri tolida nupigi mapo asukwa potlum amagi mathangda amagi mathangda ama karamna khangna sikibana saruk cham hena pharaja mayum dalakle ngasai makai satke khotke su karimta hairamde aduga leiramjabaduda ngasai degi leimarembina masabu koithi thibani hoi gari thodokkiba budi tahaujabasu kona khanghawi adubu thengla kanduda kadaida satlibano nungsa thiduna thirambani phone tawusu pairakte hausikta gari thausilakpagi makol tabutta alake phone tawusu pairakte hausikta gari thausilakpagi makol tabududa laimarembido mapanda thoklai malem gari dagi kumtharai adugu changlai sana asuk thenglaba kana sida nangdi kadaida satluriba malem khumlamde tumin changlai Laimarembidi mataududa pakhatkre adun machagi matungda inarei. Kadaida satlurino haibani nangbo chaksu chaji no chak sathoknanaba ai saksanite nangna sara hela ise kayam kuira nang tumaina kayam kuina lekhige haibano aigi aningba pamba thongjiba phawbadi ai sumaina leizakige ngasidi thawai suem nungaite aingoda kanamta aduda haibiraklano ima nacha amutang ingnu puthasake hai adumaina leiba yaba matam natre oiroi paroi da wakalda pangkhanda khanjilaga nasabu asanaba singan imabu sahunganu sana hayeng yaisnaga nanga luhungbagi matam lepnanaba somdagi hansatgadabani aduda saplepi aiga yabamtasu yaudana ima hoi baba hoina tawbirisi kaino ai luhungba ngamoi aikoina sinbada nang yadaba yaroi nang wa yamna ngangnahangano karigino nangna handak asuk yamna wa ngang masakpa yadribasa ima
ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯟꯊꯕ ꯉꯝꯂꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯕ ꯃꯤꯁꯛꯇꯤ ꯅꯆꯥꯅ ꯑꯗꯨꯝ ꯈꯟꯖꯒꯦ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦꯅꯦ ꯂꯝꯆꯠ ꯁꯥꯖꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯗꯨꯅ ꯀꯔꯝꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯩ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯌꯥꯏꯁꯅꯥꯗꯤ ꯑꯩꯅ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯑꯩ ꯉꯝꯂꯣꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯄꯤꯈꯣ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯊ꯭ꯋꯥꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯑꯁꯨꯛ ꯐꯔꯝꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯔꯝꯕ ꯃꯆꯥꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕ ꯁꯛꯄ ꯌꯥꯔꯛꯇꯕ ꯂꯩꯃꯔꯦꯝꯕꯤꯗꯤ ꯇꯧꯐꯝ ꯈꯪꯗꯈꯩ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯊꯤꯠꯂꯦ ꯃꯥꯂꯦꯝ ꯊꯋꯥꯏꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯒ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯀꯥꯗ ꯊꯨꯅ ꯆꯪꯂꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯕꯪꯅꯔꯤꯕ ꯋꯥꯈꯜꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯈꯟꯗꯣꯛꯏ ꯆꯥꯏꯊꯣꯛꯂꯝꯕ ꯋꯥꯈꯜ ꯄꯨꯂꯞ ꯇꯥꯁꯤꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯁꯣꯝꯗꯒꯤ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯂꯦ ꯍꯜꯂꯣ ꯃꯥꯂꯦꯝ ꯍꯜꯂꯣ ꯌꯥꯏꯁꯅꯥ ꯇꯥꯏ ꯌꯥꯝ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏ ꯀꯩ ꯂꯩꯔꯒꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯀꯥꯏꯗꯅꯣꯃ ꯑꯝꯇ ꯊꯦꯡꯅꯁꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯈꯔ ꯁꯨꯝ ꯂꯩ ꯍꯣꯏ ꯌꯥꯏꯌꯦ ꯀꯥꯏꯗ ꯊꯦꯡꯅꯁꯤ ꯍꯥꯏꯕꯅꯣ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯅꯣꯏ ꯃꯃꯥꯡꯗ ꯂꯩꯕ ꯀꯣꯐꯤ ꯕꯥꯔꯗꯨꯗ ꯊꯦꯡꯅꯔꯁꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒꯨꯝꯁꯤ ꯍꯣꯏ ꯑꯗꯨ ꯀꯩ ꯂꯩꯔꯒꯦ ꯍꯌꯦꯡ ꯁꯨꯝ ꯍꯥꯏꯔꯒꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ ꯅꯪꯕꯣ ꯍꯣꯏ ꯆꯥꯔꯤ ꯅꯪꯗꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯐꯝꯗꯨꯗ ꯉꯥꯏꯔꯝ ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯅꯔꯦ ꯃꯥꯂꯦꯝꯗꯤ ꯋꯥꯈꯜ ꯑꯃꯗ ꯐꯣꯟꯗꯨ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯌꯥꯏꯁꯅꯥꯗꯤ ꯃꯥꯂꯦꯝꯗ ꯎꯅꯁꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯪꯗꯦ ꯋꯥꯔꯤ ꯑꯃꯗꯤ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯌꯦꯡꯂꯁꯤ ꯀꯔꯝ ꯇꯧꯕ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯊꯃꯣꯏꯁꯤꯡꯒꯤ ꯂꯥꯟ ꯋꯥꯈꯜꯅ ꯑꯃ ꯊꯃꯣꯏꯅ ꯑꯃ ꯅꯤꯡꯕꯅ ꯑꯃ ꯇꯧꯔꯛꯀꯗꯕꯅ ꯑꯃ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯣꯏꯔꯥꯡꯖꯔꯤꯕ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯕ ꯋꯥꯍꯩꯅ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯔꯛꯄ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯔꯥꯡꯕ ꯄꯨꯜꯂꯕꯅꯤ ꯊꯃꯣꯏꯗꯨꯅ ꯊꯃꯣꯏ ꯑꯃ ꯅꯨꯡꯁꯤꯂꯥꯡꯗ ꯊꯨꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯛꯂꯣꯟ ꯂꯝꯂꯥꯟꯕ ꯅꯪꯅ ꯂꯧꯔꯝꯒꯗꯧꯔꯤꯕ ꯆꯔꯥꯡꯅꯔꯤꯕ ꯊꯃꯣꯏ ꯑꯗꯨꯕు ꯊꯨꯒꯥꯏꯗꯧꯔꯤꯕ꯭ꯔꯥ ꯀꯥꯏꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯀꯠꯊꯣꯛꯄꯗ ꯅꯨꯖꯥ ꯀꯅꯥꯒꯤ ꯊꯃꯣꯏ ꯑꯃ ꯂꯥꯏꯃꯟ ꯑꯣꯏꯍꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯥꯒꯤꯁꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛ ꯑꯃ ꯂꯩꯈꯤꯕꯅꯅꯤ ꯃꯗꯨꯃꯛꯅ ꯅꯨꯖꯥ ꯅꯪꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯁꯨꯝ ꯑꯣꯏꯈꯤꯕꯅꯅꯤ ꯉꯁꯤ ꯅꯣꯡꯉꯥꯟꯕꯒ ꯏꯔꯩꯅꯨ ꯃꯅꯤꯄꯨꯔ ꯆꯠꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯈ꯭ꯔꯦ ꯄꯦꯟꯗꯕ ꯄꯨꯝꯕ ꯄꯦꯟꯊꯣꯛꯈ꯭ರೆ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯦ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯟꯒꯗꯧꯔꯤ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯇꯨꯡꯍꯟꯗꯨꯅ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯃꯌꯨꯝ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯄꯥꯏꯒꯗꯕ ꯇꯥꯏꯃꯤꯡꯗꯨ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯁꯤꯟꯕꯅꯤ ꯋꯦꯇꯤꯡ ꯔꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯇꯝꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯌꯦꯡꯉꯤ ꯈꯔꯗꯤ ꯋꯥꯠꯂꯤ ꯃꯥꯁꯨ ꯑꯥꯗ ꯁꯨꯝ ꯂꯩꯊꯣꯛꯄ ꯇꯟꯕꯒꯤ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯃꯥꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯈꯤ ꯏꯔꯩꯅꯨ ꯅꯨꯄꯥꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯁꯨꯝ ꯅꯥꯀꯟꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯍꯥꯏꯐꯦꯠꯇꯪ ꯃꯤ ꯑꯃ ꯐꯝꯊꯔꯛꯏ ꯈꯪꯕ ꯈꯛꯇꯅꯤ ꯏꯔꯩꯅꯨ ꯃꯉꯣꯟꯗ ꯀꯧꯔꯛꯄꯗꯨꯗ ꯏꯔꯩꯅꯨ ꯐꯠ ꯑꯣꯟꯊꯣꯛꯏ ꯊꯥꯅꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯛꯉꯛ ꯉꯛꯏ ꯑꯗꯨꯒ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ
ꯅꯪꯁꯨ ꯉꯁꯤ ꯌꯨꯝꯗ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯊꯣꯛꯇꯣꯏꯅꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯁꯦ? ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯅꯪ ꯑꯩꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯅꯤ? ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯁꯨꯛꯂꯦꯞ ꯂꯦꯞꯄꯣꯏ. ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯤꯕꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤ. ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ? ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ. ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ. ꯑꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ. ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜꯗ ꯃꯪꯂꯥꯟ ꯈꯛꯇꯃꯛ ꯇꯥꯔꯒ ꯇꯣꯛꯀꯅꯤ. ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯊꯥꯅꯤꯜꯗꯣ ꯑꯃꯨꯛꯇꯪ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯏ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯄ ꯅꯪ ꯑꯗꯨꯝ ꯌꯦꯡ. ꯑꯩꯒꯤ ꯐꯣꯟꯗ ꯅꯪꯒꯤ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯇꯔꯥꯏ ꯍꯦꯛꯇ ꯍꯥꯞꯄꯒ ꯃꯥꯟꯕ꯭ꯔꯣ? ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯃꯥꯡꯂꯕꯁꯨ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯅꯔꯣꯏꯅꯤ. ꯍꯥꯏꯅꯔꯁꯨ ꯅꯣꯡꯃ ꯃꯉꯥꯏ. ꯃꯁꯤꯗ ꯏꯖꯠ ꯁꯣꯛꯂꯤꯕꯗꯤ ꯅꯨꯄꯤ ꯅꯈꯣꯏ ꯈꯛꯇꯅꯤ. ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯅ. ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯅꯁꯥꯅ ꯌꯥꯖꯍꯧ. ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯊꯪ ꯁꯨꯝ ꯀꯥꯏꯊꯔꯛꯄ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ. ꯏꯔꯩꯅꯨ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯈꯥꯅ ꯊꯥꯅꯤꯜꯗ ꯌꯦꯡꯉꯤ. ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤ. ꯃꯥꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ. ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ. ꯅꯪꯅ ꯅꯝ ꯍꯥꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯒꯅꯤ ꯈꯟꯒꯅꯨ. ꯅꯪ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ. ꯍꯦ ꯅꯪ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯅ ꯅꯉꯛ ꯌꯥꯝ ꯍꯥꯏꯒꯠꯀꯅꯨ. ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯤꯁꯇꯔ ꯊꯥꯅꯤꯜ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤ ꯈꯟꯕ꯭ꯔꯥ? ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯊꯥꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯍꯧ. ꯊꯥꯅꯤꯜꯗꯣ ꯑꯃꯨꯛꯇꯪ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ. ꯃꯤꯁꯨ ꯐ꯭ꯂꯥꯏꯠ ꯇꯥꯏꯃꯤꯡ ꯅꯛꯁꯜꯂꯛꯄꯒꯤ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯇꯤꯟꯈꯠꯂꯛꯏ. ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯃꯐꯝꯁꯤꯗꯗꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯔꯣꯏ. ꯑꯗꯨꯅ ꯊꯥꯅꯤꯜ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯏꯔꯩꯅꯨ ꯃꯥꯁꯨ ꯊꯥꯅꯤꯜꯗ ꯈꯥꯅ ꯌꯦꯡꯍꯧꯏ. ꯄꯦꯟꯗꯕ ꯌꯥꯗꯕꯗꯤ ꯄꯦꯟꯗ꯭ꯔꯤ. ꯅꯨꯄꯤꯅꯤ, ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯎꯁꯤꯠꯇꯕ. ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯅꯤ? ꯋꯥꯀꯠꯐꯝꯁꯨ ꯂꯩꯖꯗꯦ. ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯐꯨꯡꯒꯠꯇꯨꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ? ꯏꯔꯩꯅꯨ ꯀꯞꯅꯤꯡꯂꯕꯁꯨ ꯈꯥꯡꯒꯠꯈ꯭ꯔꯦ. ꯃꯥ ꯀꯞꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯃꯤꯀꯨꯞꯁꯤꯗ ꯃꯥꯂꯦꯝꯕꯁꯨ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯛꯇꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯕꯁꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯃꯁꯤꯃꯁꯨ ꯄꯦꯟꯊꯣꯛꯂꯦ. ꯄꯦꯟꯊꯣꯛꯄꯗꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐ꯭ꯂꯥꯏꯠ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯏꯔꯩꯅꯨ ꯕꯣꯔꯗꯤꯡ ꯄꯥꯁ ꯇꯧꯔꯝꯂꯒ ꯐ꯭ꯂꯥꯏꯠꯇ ꯀꯥꯈ꯭ꯔꯦ. ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯌꯥꯏꯁꯅꯥꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯌꯥꯏꯁꯅꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯅꯤ. ꯑꯍꯜ ꯂꯃꯟ ꯉꯁꯤꯁꯤ ꯌꯥꯏꯁꯅꯥ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅꯁꯨ ꯇꯥꯍꯧꯔꯤꯕꯅꯤ. ꯁꯣꯏꯗꯅ ꯂꯥꯛꯂꯝꯂꯒꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏ ꯄꯥꯛ ꯊꯣꯛꯂꯛꯇꯦ ꯌꯥꯏꯁꯅꯥꯗꯣ. ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯥꯔꯛꯂꯦ ꯃꯥꯂꯦꯝꯅ ꯑꯗꯨꯋꯥꯏꯗꯨꯗ ꯌꯥꯏꯁꯅꯥ ꯉꯥꯏꯔꯒ ꯂꯩꯔꯛꯂꯤꯕꯗꯣ. ꯉꯥꯏꯕ ꯉꯝꯂꯛꯇꯗꯅ ꯀꯣꯐꯤ ꯕꯥꯔ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯐꯤ ꯑꯃ ꯀꯧꯗꯨꯅ ꯀꯣꯐꯤꯗꯨꯁꯨ ꯇꯞꯅ ꯊꯛꯄ ꯍꯧꯏ. ꯊꯛꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ. ꯃꯣꯡ ꯍꯥꯖꯗꯕ ꯃꯇꯧ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯇꯨꯃꯤꯟ ꯂꯩꯖꯈꯤꯕ. ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕꯤꯔꯕꯁꯨ ꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯥꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯪꯖꯤꯜꯂꯨꯕ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ. ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯈꯤ. ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯅꯕ ꯃꯆꯥꯛ ꯍꯦꯟꯅ ꯑꯣꯏꯔꯛꯈꯤ. ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯏꯈꯨꯠꯅ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯆꯦꯠꯅ ꯂꯩꯅ ꯁꯣꯏꯍꯟꯗ ꯊꯝꯈꯤꯅꯤꯡꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯝꯕ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗ ꯅꯪꯅ ꯄꯦꯟꯗꯕ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯄꯦꯟꯗꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯂꯤꯕ? ꯃꯔꯝ ꯑꯃꯅꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ. ꯑꯩꯅ ꯈꯜꯂꯤꯕ ꯃꯔꯝꯁꯦ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯪꯗꯦ. ꯃꯥꯂꯦꯝꯁꯨ ꯋꯥꯈꯜꯗꯣ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯖꯩ. ꯈꯟꯖꯤꯟꯐꯝꯁꯨ ꯊꯣꯛꯄꯅꯤ. ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤ ꯑꯃꯒꯤꯗꯃꯛ ꯈꯟꯖꯤꯟꯖꯕꯅꯤ. ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯗꯨꯅ ꯍꯦꯟꯅ ꯈꯟꯖꯤꯟꯖꯕꯅꯤ.
ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃ ꯃꯊꯃꯣꯏꯅꯨꯡꯗ ꯃꯌꯦꯛ ꯂꯥꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯁꯨꯝ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯕꯗ ꯃꯇꯝꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯂꯔꯣꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯌꯥꯏꯁꯅꯥꯗꯣ ꯉꯥꯏꯔꯤꯁꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯏꯁꯅꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯨꯅ ꯐꯠ ꯑꯣꯟꯈꯠꯂꯤ꯫ ꯍꯜꯂꯣ ꯌꯥꯏꯁꯅꯥ꯫ ꯑꯩ ꯊꯣꯛꯂꯛꯏ꯫ ꯅꯪ ꯀꯥꯏ ꯖꯒꯥꯗ ꯂꯩꯒꯦ? ꯕꯥꯔ ꯃꯅꯨꯡꯗ ꯆꯪꯉꯛꯎ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯂꯦ꯫ ꯃꯤꯅꯠ 3ꯃꯨꯛ ꯂꯩꯔꯒ ꯌꯥꯏꯁꯅꯥꯗꯨ ꯆꯪꯂꯛꯏ꯫ ꯌꯥꯏꯁꯅꯥ ꯎꯕꯗ ꯃꯥꯂꯦꯝ ꯅꯣꯛꯃꯤ ꯇꯧꯏ꯫ ꯃꯥꯗꯤ ꯇꯁꯦꯡꯅ ꯌꯥꯏꯁꯅꯥꯁꯤ ꯍꯧꯖꯤꯛꯁꯨ ꯏꯁꯝ ꯁꯝꯅ ꯐ꯭ꯔꯦꯟ ꯑꯃꯒꯨꯝ ꯑꯗꯨꯝ ꯈꯜꯂꯤ꯫ ꯃꯥꯂꯦꯝ ꯎꯕꯗ ꯌꯥꯏꯁꯅꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯏ, ꯅꯣꯛꯃꯤꯁꯨ ꯇꯧꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒ ꯃꯥꯌꯣꯛꯅꯅ ꯐꯝꯊꯔꯛꯏ꯫ ꯉꯟꯅ ꯊꯣꯛꯂꯛꯅꯕ ꯇꯧꯕꯅꯤ, ꯑꯗꯨꯗ ꯌꯨꯝꯗ ꯅꯣꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯂꯥꯛꯄꯗꯨꯗ ꯄꯥꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯌꯥꯗꯕꯗꯨꯗ ꯂꯩꯊꯣꯛꯎꯔꯦ꯫ ꯑꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯗꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯗꯤ ꯂꯩꯇꯕꯅꯤꯅ ꯕꯕꯥꯒ ꯃꯩꯇꯩ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯆꯠꯀꯅꯤꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯪ ꯉꯥꯏꯕꯗ ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯀꯣꯐꯤ ꯑꯃ ꯊꯛꯀꯦꯅꯁꯨ ꯊꯛꯇꯣꯛꯈ꯭ꯔꯦ꯫ ꯀꯨꯏꯔꯦ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ꯫ ꯋꯥꯔꯤꯗꯨ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯥꯏ꯫ ꯌꯥꯏꯁꯅꯥ ꯃꯁꯥꯗꯨ ꯌꯥꯝ ꯏꯀꯥꯏ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯍꯥꯟꯅꯗꯤ ꯐ꯭ꯔꯦꯟ ꯑꯃꯒꯨꯝ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥꯅ ꯃꯥꯂꯦꯝꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯅ ꯂꯣꯟꯅ ꯃꯥꯂꯦꯝꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯤꯟꯕꯥꯜꯅ ꯐꯣꯡꯅ ꯍꯥꯏꯗꯣꯛꯇꯕ ꯈꯛꯇꯅꯤ꯫ ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯌꯥꯏꯁꯅꯥꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯥꯗ꯭ꯔꯤ꯫ ꯉꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯅꯪꯗꯤ? ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯗ, ꯀꯣꯟꯅ ꯆꯥꯔꯒꯦꯅ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ? ꯊꯥꯏꯅꯒꯤ ꯅꯪꯒꯤ ꯏꯔꯣꯟꯕꯗ ꯉꯥꯎꯕꯗꯣ ꯍꯟꯗ꯭ꯔꯤꯕꯣ? ꯍꯟꯗ꯭ꯔꯤ꯫ ꯏꯔꯣꯟꯕꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯄꯥꯝꯃꯤꯗ꯫ ꯁꯥꯒꯗꯕ ꯋꯥꯔꯤꯗꯨ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯁꯥꯔꯒ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯁꯨ ꯋꯥꯐꯝꯗꯣ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯐꯝꯗꯤ ꯑꯣꯏꯗꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯍꯧꯗꯣꯛꯇꯦ꯫ ꯍꯣꯏ, ꯍꯥꯏꯕꯒꯤꯕꯨꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯣ ꯃꯥꯂꯦꯝ, ꯂꯨꯍꯣꯡꯕꯁꯦ ꯅꯪꯗꯤ ꯌꯥꯝ ꯊꯨꯕ ꯄꯥꯝꯕ꯭ꯔꯥ? ꯃꯥꯂꯦꯝꯗꯨ ꯁꯞ ꯂꯦꯞꯄꯤ꯫ ꯌꯥꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯕꯒꯨꯝ꯫ ꯑꯗꯨꯒꯤꯅꯤ ꯌꯥꯏꯁꯅꯥ, ꯑꯩꯅ ꯃꯊꯥ ꯁꯥꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏꯁꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯤꯇꯪꯗꯤ ꯇꯥꯏꯌꯣꯟꯅꯔꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯌꯥꯏꯁꯅꯥ, ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏ, ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ, ꯑꯗꯣ ꯑꯩ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯂꯦꯝ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯁꯨꯝ ꯀꯣꯠꯊꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯥꯂꯦꯝꯁꯨ ꯃꯥꯅ ꯈꯟꯕ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯌꯥꯏꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯌꯥꯏꯁꯅꯥ, ꯑꯩꯗꯤ ꯅꯪꯁꯦ ꯍꯧꯖꯤꯛꯁꯨ ꯖꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯈꯤꯕꯗ ꯐꯥꯎꯕ ꯐꯤꯜꯗꯣ ꯑꯗꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪꯕꯨꯗꯤ ꯊꯦꯡꯂꯦ, ꯑꯩ ꯏꯁꯥꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯁꯨꯝ ꯂꯩꯔꯨꯔꯒ ꯀꯣꯟꯅ ꯊꯪꯗ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯅꯤꯕꯗ ꯍꯦꯟꯅ ꯐꯔꯅꯤ ꯈꯟꯕꯗꯒꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯁꯅꯥꯗꯣ ꯀꯩꯁꯨꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯂꯦꯝꯅ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯔꯒꯗꯤ ꯅꯪꯅ ꯌꯥꯕꯤꯔꯛꯀꯅꯣ꯫ ꯌꯥꯏꯁꯅꯥ ꯃꯥꯂꯦꯝꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯥꯏꯔꯦ ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ, ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯃꯔꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯣ ꯑꯩꯒꯤꯁꯦ ꯔꯤꯀ꯭ꯋꯦꯁꯅꯤ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯌꯥꯏꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯥꯒꯦ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯥꯡꯒꯠꯈ꯭ꯔꯦ ꯅꯝꯗꯅ꯫ ꯃꯥꯗꯨꯗꯤ ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅꯅ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯪꯅ ꯍꯪꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯇꯞꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤ꯫ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ꯫ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯂꯨꯞ ꯂꯨꯞꯍꯟꯈ꯭ꯔꯦ꯫ ꯃꯁꯥꯅꯗꯤ ꯌꯥꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯑꯩꯗꯤ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯗ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯌꯦꯡꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯏꯁꯅꯥ, ꯄ꯭ꯂꯤꯖ, ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯔꯛꯀꯅꯨ꯫ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ
ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯔꯅꯤ ꯃꯥꯂꯦꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯂꯨꯍꯣꯡꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯍꯥꯟꯅꯅ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦꯅ ꯂꯣꯏꯅ ꯈꯨꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯗꯣꯛꯂꯨꯗꯣꯏꯅꯣ ꯏꯃꯥꯅ ꯃꯔꯝ ꯍꯪꯂꯛꯄꯗ ꯑꯩ ꯈꯨꯝꯐꯝ ꯈꯪꯂꯔꯣꯏꯗ ꯄꯥꯎꯈꯨꯝ ꯂꯩꯔꯔꯣꯏ ꯌꯥꯅꯤꯡꯗꯕ ꯃꯇꯧꯅꯤ ꯎꯠꯂꯛꯂꯤꯕꯗꯣ ꯃꯗꯨ ꯃꯥꯂꯦꯝꯅꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯁꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯕꯤꯗ꯭ꯔꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯥꯛꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯁꯣꯏꯊꯔꯛꯂꯦ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯔꯦ ꯌꯥꯏꯁꯅꯥ ꯋꯥꯔꯧꯅ ꯃꯥꯂꯦꯝꯗ ꯌꯦꯡꯖꯩ ꯀꯔꯤꯒꯤ ꯈꯪꯕꯤꯗꯕꯅꯣ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯔꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯀꯣ ꯈꯜꯂꯤꯗ ꯊꯃꯣꯏꯗꯣ ꯃꯥꯂꯦꯝꯅ ꯎꯗ꯭ꯔꯤꯉꯩ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯈꯤ ꯃꯈꯥꯗ ꯇꯥꯔꯛꯇ꯭ꯔꯦ ꯌꯥꯏꯁꯅꯥ ꯄ꯭ꯂꯤꯖ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯛꯀꯅꯣ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯟꯗꯛꯇꯤ ꯌꯥꯏꯁꯅꯥ ꯃꯄꯤꯗꯨ ꯂꯣꯠꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯊꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯍꯣꯡꯗꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩ ꯇꯧꯒꯦ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯍꯥꯏꯗꯣꯔꯛꯂꯒꯦ ꯍꯥꯏꯗꯣꯛꯄꯒꯤ ꯁꯔꯨꯛꯇꯤ ꯑꯩ ꯑꯣꯏꯔꯒꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯍꯜꯁꯤꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯨꯃꯗꯤ ꯑꯩꯅ ꯉꯥꯛꯄ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯋꯥꯐꯝꯁꯦ ꯍꯥꯟꯅꯅ ꯑꯍꯜꯁꯤꯡꯅ ꯌꯥꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯉꯁꯤꯁꯨ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯂꯝꯂꯤꯕꯗꯨꯅꯤ ꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯐꯔꯦ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦꯁꯦ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ ꯌꯥꯏꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯥꯂꯦꯝꯁꯨ ꯍꯔꯥꯎꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯁꯅꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ ꯅꯪꯁꯨ ꯐꯖꯅ ꯆꯪꯈ꯭ꯔꯣꯀꯣ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ ꯃꯥꯂꯦꯝ ꯍꯔꯥꯎ ꯍꯔꯥꯎ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯟꯒ꯭ꯂꯥꯁꯇꯨꯃ ꯐꯠ ꯎꯞꯁꯤꯟꯈ꯭ꯔꯒ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯀꯥꯈꯠꯇꯨꯅ ꯊꯧꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯍꯔꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯖꯍꯧꯔꯒ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯎꯔꯒ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯇꯧꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯉꯦ ꯑꯩꯅ ꯈꯛ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤ ꯑꯩꯇꯅ ꯅꯪꯕꯨ ꯂꯣꯟꯅ ꯉꯥꯎꯖꯈꯤꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯃꯥꯅꯗꯤ ꯑꯗꯨꯕꯨ ꯋꯥꯀꯠꯂꯨꯗꯦ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯨꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯂꯦꯡꯗ ꯁꯨꯝ ꯐꯣꯡꯗꯣꯛꯇ ꯂꯩꯈ꯭ꯔꯁꯅꯨ ꯈꯟꯖꯩ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯨꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯂꯦꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯏꯔꯩꯅꯨꯅ ꯂꯩꯕ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯉꯁꯤ ꯏꯔꯩꯅꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯉꯔꯥꯡ ꯐꯅ ꯍꯥꯏꯅꯈ꯭ꯔꯕꯁꯨ ꯉꯥꯡꯅꯤꯡꯕ ꯈꯔ ꯉꯥꯡꯅꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯊꯦꯝꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯐꯅꯃꯛ ꯀꯨꯏꯔꯦ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯕꯗꯨ ꯑꯗꯨꯕꯨ ꯎꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯥꯂꯦꯝ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯦꯅꯦꯖꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯕ ꯀꯥꯟꯗ ꯈꯪꯕ ꯉꯝꯂꯦ ꯃꯦꯅꯦꯖꯔꯗꯁꯨ ꯏꯔꯩꯅꯨꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯅꯤꯅ ꯍꯣꯇꯦꯜꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯨꯡꯅꯨꯡ ꯑꯗꯨ ꯑꯗꯥ ꯀꯔꯤꯃꯇ ꯍꯪꯂꯝꯗꯦ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯊꯧꯔꯒ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅꯃꯨꯛ ꯂꯥꯛꯄꯅꯤ
manungda sangsinduna yenglui adubu flight ti leiramde. Manipur gidamak paikiduna leiramle. Kona thangda malem upai leita thoklai. Gari da kakalaktuna tumin phami. Mari makong amata khanghaudaba masana masase mangondagi yam lapna leirabagum mana lapni thokpirambagum khanjai. Gari gi steering aduda tapna mamaido upsili. Nangni idakdagi lapna leina hotnarbaso. Heida nangi natungda hanjin inagani. Nang naibu mirairasu. Heinadi nang manungshi. Aduna isu nangi natung inarakani. Hayeng soidana isu Manipurda thoklakani. Wakhalda sab yungna lepkre hayeng soidana Manipurda ma thoklagi ningkre. Thamoigi oibu wafamdi loina haidoknari. Amana kari khaliba kanana kari pamliba loina khangnari. Irainugi oinadi nakoigi naraktagi lapna leizakrage haidana Manipurda thokrabani. Ngarang se malemga yaisnaga wari sanakibani. Apam pamda loina hainakrabani. Aduna yaisnasu ahal singna lepna wafamdo ayaw singkhidringaida haidana luhungba tokpagi wafamdo mamada hodokbani. Yaisnagi mama ibe madu machada sauna yenglai. Karino nangna nganglibado ha phagi dai khoide tawribase. Ahal laman kasaina ngangnaba loikraba luhongbagi matam phawba lepnaba loikrabasi masi phagira. Masong pak naidaba thabak tawrokan chalo taningne. Ima aina harisi phagi nate. Ai luhongbudu pamjri luhongbasi tokpiro. Mama adu mamit phaina masada yenglai. Hanana harau harau aduda tawramlaga hauziktada khanghai haidorakpasida sauningbana loiri. Yaisnasu kaisu haidokningbadi natte aduma malembu thamoi sengna nungsizarubana malemna thamoi sokna haijaramu wafamdu masu magidamak khallaga hainingdrabasu haidoklibani. Masi nungsiba amagidamak mabu thamoi sengna nungsizarubagi yaisnana kathokpa amagum tawribani. Ngaiko nahan khaina karimta haijaga nang ngasi hausik hekta luhongba toklasi haribasi karigino ha ngarang malem unaning thoki badai maduda mana kari hairami chumi mama na singnarisi jingna pham thokpani yaisna su ngarang khudaktadi haidri masu ahing duma wakal phajana khallaga khanba yaba khallaba matung pirep ama lausaraga hairakpani mama na hanglibaduma pak khumti aina hanglibasi khumo malemna nangona ngarang kari hairami ha handak sukhumde yaisnado adubo magi mamungduda mamadudi singnari saudabi ingthana tapna muk hangi imagi bema imana hanglibase phajana khumo malemda solaga leiriba isana maga luhumba pamdri hairibasi karigino nangse aina poklibani nangi maithongda taba mami aina munna khangi khumo nakhoyani kari nungaina daba leire tawriba thapakse phagi nate migi halsingdusu phakrab asengbudu karino imada hayu nangna pamliba sina karino yaisna tumin sum leirambadagi mapidu tapna tarai hainingna haidokpadi natte masu luhungba kaiba masu pamba nate yaisna na kapa uraga mamasu gyan khara makhaidi tare malemna mangonda karino masoidana hairamgani kaidawlungda masana malemga maga luhungbada yaroidaba leite masi mama oibi mana yamuna khangi khumoi bema kapaga kari kanani isana pamdrabadi imana hongloi aduga mana haidorak poirabasu mi dupaduna pamdraga aikoina namdana isabu pisangadaba nate yam izat kyaudana isa luhunggadaba nate chelu zomlubasu nate supnatagi ahal masil hainaba khaktani asengbado nang imada hayo yaisna tarakliba mapidu tapna taithokse mabuk ningbudi yam nungsirabani masu mana kanjaba mana nungsisaba mi leirami ma aduna luhongbasi mana su pamje masana ingoda luhongbase haidokpiro hairami mana moi family da haiba yaba haijarabasu makoina tabidre hai masu nupi masado
ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯩ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯐꯤꯔꯦꯞ ꯂꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩꯁꯨ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯌꯦꯠꯅꯤꯡꯗꯦ ꯏꯃꯥ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯃꯆꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗ ꯎꯔꯒ ꯃꯃꯥ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯌꯥꯏꯁꯅ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯊꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯊꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯒꯨꯝꯒꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯊꯨꯡ ꯌꯧꯖꯈꯤꯁꯅꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯏꯃꯥ ꯂꯨꯍꯣꯡꯕꯁꯤ ꯍꯥꯏꯗꯣꯛꯄꯤꯔꯣ ꯑꯩ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯌꯨꯝ ꯄꯥꯟꯖꯔꯒꯨꯝꯒꯦ ꯏꯃꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯊꯟꯇ ꯅꯪ ꯅꯁꯥ ꯂꯩꯁꯥꯕꯤ ꯏꯁꯥꯒꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯕꯁꯨ ꯑꯁꯦꯡꯕꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗ ꯈꯪꯍꯟꯒꯅꯤ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯂꯨꯍꯣꯡꯕꯁꯨ ꯍꯣꯡꯂꯔꯣꯏ ꯏꯁꯥꯅ ꯅꯔꯥ ꯂꯪꯁꯤꯟꯖꯔꯒ ꯂꯨꯍꯣꯡꯕ ꯇꯣꯛꯄ ꯌꯥꯔꯣꯏ ꯇꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯍꯟꯒꯗꯕꯅꯤ ꯏꯃꯥ ꯋꯥꯐꯝꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯔꯦ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯏꯃꯥꯅ ꯂꯣꯏꯅ ꯁꯤꯟꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯌꯥꯏꯁꯅ ꯐꯃꯨꯡꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯀꯠꯊꯣꯛꯂꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯖꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯊꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯣꯏꯒꯤ ꯍꯣꯠꯅꯔꯔꯣꯏ ꯅꯪꯒꯤ ꯑꯅꯤꯡꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯨꯡ ꯏꯟꯗꯨꯅ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯔꯨꯔꯣ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯃꯁꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯥꯅ ꯋꯥꯅ ꯈꯥꯡꯕ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯂꯩꯖꯈꯤꯕꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯄꯦꯟꯖꯩ ꯃꯗꯨꯃꯛꯅ ꯉꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯣꯏꯗꯨꯅ ꯌꯥꯏꯁꯅꯥꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯨꯕꯅ ꯄꯥꯝꯃꯨꯖꯕꯒꯤ ꯋꯥꯀꯠꯐꯝꯗꯤ ꯂꯩꯖꯗ ꯄꯦꯟꯅ ꯀꯞꯊꯣꯛꯆꯕꯅꯤ ꯁꯣꯝꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯣꯟꯗ ꯈꯨꯗꯛꯇ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯛꯂꯤ ꯃꯆꯥ ꯃꯥꯂꯦꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯇꯣꯛꯂꯁꯤ ꯍꯥꯏꯔꯝꯕ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯃꯥꯂꯦꯝꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯍꯥꯏꯔꯤꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯑꯗꯨꯒ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁꯨꯛ ꯊꯥꯛ ꯋꯥꯡꯅ ꯏꯖꯠ ꯂꯩꯅ ꯈꯟꯖꯕ ꯃꯥꯒꯤ ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯂꯩꯃꯔꯦꯝꯕꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯅ ꯃꯆꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯅꯦꯇꯥꯅ ꯁꯥꯟꯅꯈꯤꯒꯦ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯨ ꯊꯨꯝꯍꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨꯁꯨ ꯊꯝꯈ꯭ꯔꯦ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯁꯅꯥ ꯁꯅꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯁꯥꯎꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯈꯨꯝꯂꯛꯇꯦ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯅ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯀꯥꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯤꯆꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯥꯟꯊꯂꯦꯝꯕꯤ ꯇꯥꯕ꯭ꯔꯥ ꯈꯨꯀꯧ ꯂꯥꯀꯧꯗꯨ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯥꯟꯊꯂꯦꯝꯕꯤꯗꯨ ꯊꯨꯅ ꯀꯤꯆꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯋꯥ ꯍꯪꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥ ꯀꯗꯥꯏ ꯆꯠꯈꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯒꯤ ꯃꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯅꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯥ ꯀꯥꯗ ꯂꯩꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯤꯌꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯃꯄꯥ ꯏꯖꯠ ꯈꯣꯡꯒꯣꯏꯅꯕ ꯃꯆꯥ ꯃꯥ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯒꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯒꯦ ꯁꯦꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯕ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯃꯥꯅ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏꯗꯅ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯒꯅꯤꯕ ꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯩ ꯍꯧꯔꯦ ꯍꯥꯏꯕ ꯁꯥꯟꯊꯂꯦꯝꯕꯤꯅꯁꯨ ꯈꯪꯂꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ
tumin kitchalomda sanglai aduga magi phone da lokthoklaga malemgi number du da call tawi switch off hairai as kadai da salibano masibo imungse ngasidi loiba tare dana madom ta murum sonjai adubu phone du di dum sattre lai marembi masabu koi thi leitre phangba kauba leitre thabak chathok lamgani khangadausu gari loina lei ngasigi amada thangdokhi de phone su sattaba phana koina thibani angang masani haidana mapamarang khangdana koichat chatlamgani haibasu leita sum thibada leisilaktrabadudadi leimarembisu sauning lambadagi pakhatpa ma yawraklei santhalebi sanado amukta thiuni na khoibo mabu kadai da satlibano nongan badagi mawa makhol su tadi mabu kadai da satlibano ai sunga sai dagi yengba yaba yenglabani magi phone su satte khangtre mabu kadai da satlibano tabak chathokibsu nate kadai da lairibano ai su tawpham khangdre chebema ayokisa isinga amata sangnalje malem na mafam marang khangdana yumda leiramdrabasida mapaibungo su pausi tare masu tawpham khangde amada koihang hangadabasu pikta pikliba angang masa maksunatabani izat amada hingzabaga ikairaduna kanamtada hangje asumna numidang wairam oisinkre tawpham khangda adum chanaina duna leiri Santhalembina kitchen da leiringai magi phone da call lai paikatuna yenglubada malemge oirambaduda thuna phone du okhali dinegi sana nangbu kadai de lege kasai da ke du da satkani ada da satkani na su hairamde yumda suhanjilakte somda nang leiramdabada ima babadi mathaloi ni sanare ne dine ai manipur da ngasi thoi dine na waphamsi ima hoida khar tambiu moida hairaga thoklabadi yarak lore khandana ai moi khangandana chatpani manipur da matam khre leiraktani hainasu thambi ai kaisu tawre manipur da thoi ekak haibiu phare nine hairage adubunya nangausinaгаnuko yaisnagi imungdagi nangi lohumba haidoklami haidana namana pau hairakdana ngasigi amuk toiba loire nene amukta phanaba sinbiyu hoi ai tapna hairage adu ngaiko nangna manipur da thoklibadu nangi leifam safamdi kadai da leigadoriba hausiki oina di gyan taji mafam sana leirakanda ai amuk hairaklage phare thamo adudi ai pause amukta namada haikige asumna phone thamnakre chumi nasi malem manipur da thokpani mana manipur da thokani haibasi imungi mi amata khanghalamde he khanghalubada kanamta na yarakloi aduna hairamdabani ayu nganta mama mapa imungi mi amata haugatringai haugatuna thokibani aduga airport ta nganna dum chatkrabani Santhalemi du prabab laklaga paudu laimarembi di loina tamlare laimarembi paudu taraga sauningba hemandana kapni asuk pataba masa nupi masadu gidabaktanine mana tawriba mayamse aigi isase karino mana tawriba sibo wakal yaudaba ningak pada tawba mama mapa oiba ikhoibadi ma nupi masadu ne hena longkrede ma ngasidagi sikrabani aigi isa natrabani asuk yamna pataba wahngnaba mabu saungnaba yoglakliba sial sanna mahi masing thak wangna tamhaluba asumna leikha tanabu oiramle ai yam pende ai si hairaga leimarembi penda kapthoi karamba mama oibinadi pengani masana dumna tawraga kanana su peloi asukanna magidamak mabu phanaba magi tungi punsina mangha leina leikhinabu honababu mana tarai hekta laithokpa leimarembi ki thamoi tasengna penkijri ngasidi mungsi maheme irang langai khudingmak irainu da tainagadawribra adubu masu mara leite masana khangna madi makoigi maraktagi lapthok sakrabani madumakna mana malembu nungsidre haibadi natte nungsi mana sumalembu thamoi sekna adubu masana masagi phibam izatki khanjaduna malemdagi lapthok sakibani masibu kaibrane asumna somda sumalem kaina khul yausinkre hana irainugi yum masak khangkibana irainugi yum tamna lakpani khongna tapna yausilakpani chumna tapna sumlaklambadagi malem chaplepi makhuna pairakpa bektu tup leimaida thadai ure irainuna laikai pukri mapauda ising soklibadu madu ubadani mana bektu tup launa thadaribadu
नुमिदांग वाइरम ओइसिलक्पगी अतिया थक्तगी गंगरानब मसूना नुजामागी माइथुंगदा येरंबा मंगाल माना येरकपगी मंगालदा असांग मसम थादोक हिगोक मसूगी तरंग तरंगबा फनेक मपाल अंगौबना कोटपा लई मसूगी फुरित तपनपी अमा ngasidi kayada phajariba masek mangal naina leplibagum lairiba kayada thawai tana malemna yengzaruba amuksu singnadabadi natti mabu tati tati saiduna satkro haina talakaja adubu pumnamang oiduna su nangina nakta nangidamak lakrabani bek thadaki bagi makolduda ireinu su taraduna kanano khana yengkhalakpani adubu malem oirambaduda koktagi ton phauba tu sumkhre sungtha thazade manade asumna mafam se lakani haiba adubo matang sida ma malembu usinada basungamche matau karamna karigidamak delhi dagi mafam se lakliba ireino ising puldu tapna singkhatuna mathaktuda thammi malemsu magi manakta tapna sangsilai ai nangi nanakta nangbulo laklibani khongde nupi se tumin leptuna lei nang naibu nungsiba ngamdrabasu ainadi nangbu thamoi sena nungsi aduna aidi nanga kainaba ngamoi nanga kainaidu oiradi ai sikini adasu khumlakti nupi se malem irainu da yamuna yenglai delhi dagi sidana nangi damak laklibasa nang wahima pam hairoi haira ai sinamanda kayam lantrage nangi thamoi soknaba tabak aina kayam taukrage nangna siyong nai warorise aidi tadada waro ki belaiti ai kanam tada waro ti waro jaga kaino nangna torise kaishum taude ina kai daurage aidi sumna yumda laining lakpagi yumda chasabadi kaishum taude ina kai daurage aidi sumna yumda laining lakpagi yumda chasabadi aduda tadaso mafam se lakpani tadana lakpagi maramsu aidi khangde aisu latkide oh aina lakpagi maramse nang tasena khangde direct onsilaga hanglakpani irainu tingak tingak malemda yengkhali yamunna hek mangonda yengsilabadudadi irainu su mamaida thampham khangje magi ikaibidu amuk haurakle tawpham khangdadana khangai hairei aina kai dokrak ai lande ai sumna yumda leijabani tadasu tadagi lepham thokpa leiba kai doke ai kinakta muk lai si kai gi nang nungsibagi lai nangse aigi khak oiningbugi kanamtagi ohiningtabagi laiba gyan taraba nangse aigi khak oidoiba kanamtagi oiba yaroi wahaiduda muksu ikaibana loiri phet mamaidu laithoktuna isingda makhwangda yepsilaga chatpa hokre malem insu inade tumin leplaga lehawi ireinu gam gam khar chatlaga chap lepi adugumu phat leithurei aikhoida laknena laba natro bektu paikhatlaga yam tuna lao sikak hairam laga tuna gam gam chatkre maong duda lephori banu pasi nokthorei nungsi man kre maong se sawning badi tokro nungsi buna ngauri nokmi masu bektu paikhat laga ireinu gi matungda tapne inakre masana nupi masa magidamak mama mapa oiba makhoibu thawairamda satkiba mapa ibongo mabudi khara makhai phare adubu leimarembi gi thamoidi maset kaya thokna kairi mi gi mamangda su ikaiba sopa nangba masa warak pangamdabi su taba masana tarai tarai phat kanthatlamduna chatkrabanina luhongba su kaibada tari nampu sapuda tawbasu leimarembi na pamde themnauduna tawge hairabasu masagi magul khangba mamani masana tawni haina lepkrabada makhoina kayarak hairabasu malemna tagadaba leitre phibamasi yaurabada aduna ngarangdagi leimarembidu cha ising amata sautha u haiba yadre tuminsum wakhalna ungduna lei santha lembidu cha ising loiraga leimarembigi manakta sanglei chibema chakti loire cha thoknaba tawbiradara chantha lembi ai sak saningde ngarangdagi sibemana sak sarak tribase
ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯆꯥꯛ ꯏꯁꯤꯡꯗꯗꯤ ꯇꯥꯏꯅꯒꯨꯝꯁꯤ, ꯆꯥꯛ ꯏꯁꯤꯡꯒ ꯌꯦꯛꯅꯒꯨꯝꯁꯤ, ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯁꯤ. ꯏꯆꯦꯕꯦꯝꯃꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦ. ꯏꯊꯟꯇ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯃꯗꯨꯅ ꯑꯅꯥꯕ ꯑꯣꯜꯂꯛꯀꯅꯤ. ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯂꯩꯃꯔꯦꯝꯕꯤꯗꯨ ꯇꯨꯃꯤꯟ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯗꯨꯅ ꯇꯞꯅ ꯅꯞꯊꯣꯛꯏ. ꯆꯠꯂꯣ ꯁꯥꯟꯊꯂꯦꯝꯕꯤ, ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ. ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ. ꯎꯄꯥꯏ ꯂꯩꯇꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯨ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯒꯗꯕ ꯂꯩꯇ꯭ꯔꯤ. ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯃꯥꯅꯤ. ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯁꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯩꯕꯅꯤ. ꯁꯥꯟꯊꯂꯦꯝꯕꯤ ꯂꯩꯕꯗꯨꯗ ꯆꯪꯉꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯊꯣꯡꯖꯤꯜꯗ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯍꯥꯏꯐꯦꯠ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯗꯨ ꯆꯪꯂꯛꯏ. ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ. ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯍꯜꯅꯤ. ꯃꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯟꯗꯛ ꯃꯁꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯃꯊꯟꯇ ꯅꯩꯅꯔꯤꯕ ꯃꯄꯥ ꯑꯃꯅꯤ. ꯋꯥ ꯀꯟꯅ ꯉꯥꯡꯗꯦ. ꯑꯃꯨꯛꯇꯪ ꯉꯥꯡꯂꯛꯄ ꯋꯥꯗ ꯂꯩꯃꯔꯦꯝꯕꯤꯅ ꯏꯟꯗꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯊꯩ. ꯂꯩꯃꯔꯦꯝꯕꯤ, ꯆꯠꯂꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯣ. ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯕꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ. ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯅꯕ ꯇꯧꯕ ꯇꯥꯏ. ꯏꯆꯥ ꯃꯊꯟꯇꯅꯤ. ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯕ ꯆꯨꯝꯗꯦꯀꯣ. ꯑꯩ ꯏꯆꯥꯗ ꯌꯦꯛꯅꯕꯅꯦꯗꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯈꯟꯁꯨ ꯈꯜꯂꯣꯏ. ꯑꯗꯨꯕꯨꯅꯦ, ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯃꯈꯣꯏ ꯕꯕꯥꯁꯨ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯣ. ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯥꯊꯩꯕ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯕ? ꯉꯝꯂꯕ ꯅꯠꯇ꯭ꯔꯣ? ꯂꯩꯃꯔꯦꯝꯕꯤ, ꯋꯥꯈꯜꯗꯨ ꯀꯥ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯟꯒꯅꯨ. ꯃꯇꯝꯁꯤ ꯅꯪ ꯑꯩꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ. ꯅꯆꯥꯅ ꯇꯧꯔꯤꯕꯁꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯒꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯟꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨ. ꯍꯌꯦꯡ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ. ꯃꯥꯒ ꯂꯩꯃꯤꯟꯅꯖꯒꯗꯕꯅꯤ. ꯃꯥꯒ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯗꯤ ꯃꯥ ꯃꯁꯥꯅ ꯊꯤꯖꯁꯅꯨ. ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯁꯨ ꯌꯥꯎꯅ ꯉꯥꯎꯔꯕ꯭ꯔꯣ? ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯒꯗ꯭ꯔꯣ? ꯑꯩ ꯉꯝꯃꯣꯏ. ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦꯅꯦ? ꯃꯁꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯕꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯌꯥꯔꯣꯏ. ꯌꯥꯗꯕ ꯍꯥꯏꯕꯕꯨ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤꯅꯦ. ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯐꯠꯇꯕ ꯃꯤꯕꯨꯅꯦ ꯃꯄꯥꯟ ꯊꯣꯡꯗ ꯈꯛ ꯎꯔꯒ ꯑꯗꯨꯝ ꯐꯠꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨ. ꯃꯥꯒꯤꯁꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦ. ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕు ꯃꯥꯅ ꯊꯑꯣꯏꯅ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡ, ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯁꯦꯡꯅ ꯈꯪꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯨꯡꯁꯤꯖꯁꯅꯨ. ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯁꯅꯨ. ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ. ꯃꯥꯅ ꯉꯝꯅꯕ ꯈꯨꯗꯤꯡꯃꯛ ꯍꯦꯟꯗꯜ ꯇꯧꯖꯁꯅꯨ. ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯨ ꯏꯔꯦꯟꯖꯅ ꯆꯦꯠꯅ ꯁꯤꯀꯣ ꯅꯧꯀꯣꯟꯕꯤꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯃꯨꯛ ꯇꯥꯔꯨꯔꯒ ꯂꯩꯃꯔꯦꯝꯕꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ. ꯑꯩꯗꯤ ꯏꯆꯥꯅ ꯇꯧꯕꯗꯣ ꯃꯄꯥ ꯑꯩꯁꯨ ꯌꯥꯔꯦ. ꯑꯗꯨꯕꯨꯅꯦ, ꯏꯆꯥ ꯁꯣꯏꯕ ꯌꯥꯗꯦ. ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯈꯛꯇꯃꯛ ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ. ꯍꯌꯦꯡꯃꯛ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯀꯅꯤ. ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯆꯠꯀꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯇꯝ ꯈꯔ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯒꯅꯤ. ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ. ꯁꯦꯝꯗꯣꯛꯄꯗ ꯊꯣꯛꯀꯗꯕ ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯁꯦꯝꯗꯣꯛꯄꯤꯁꯤꯅꯤ ꯃꯃꯥ. ꯀꯔꯤ ꯀꯥꯏꯕ ꯂꯩ? ꯅꯆꯥꯒꯤ ꯃꯔꯜ ꯋꯥꯠꯄ꯭ꯔꯥ? ꯏꯖꯠ ꯋꯥꯠꯄ꯭ꯔꯥ? ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯇꯦ. ꯑꯗꯨꯅ ꯃꯈꯣꯏ ꯑꯃ ꯁꯦꯝꯒꯠꯄꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯅ. ꯀꯔꯤꯅꯣ ꯐꯤꯕꯝꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ? ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯃꯛꯅ ꯑꯗꯨꯝꯅ ꯂꯦꯞꯈ꯭ꯔꯕꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯌꯦꯠꯂꯨꯕꯁꯨ ꯉꯝꯂꯣꯏ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯌꯥꯎꯒꯅꯤ. ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕ ꯑꯗꯨꯒꯨꯝ
ꯑꯩꯅ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯕꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯛꯄꯗ ꯐꯅ ꯃꯥꯕꯨ ꯂꯥꯈꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯝꯐꯨ ꯁꯥꯐꯨꯗ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯕ ꯑꯩ ꯁꯤꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇꯕ ꯑꯃ ꯃꯁꯤꯃꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯌꯥꯕꯤꯌꯨ ꯑꯣꯟꯊꯣꯛꯏꯗ ꯂꯩꯃꯔꯦꯝꯕꯤ ꯅꯪꯁꯦ ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯦꯗ ꯐꯔꯦ ꯐꯔꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯋꯥꯐꯝꯁꯦ ꯌꯥꯁꯤꯟꯅꯔꯕꯅꯤꯅ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯔꯣ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯨ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝ ꯍꯦꯛ ꯊꯦꯝꯂꯛꯂꯕꯗꯨꯗꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯟꯅ ꯀꯤꯠꯆꯟꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ ꯍꯧꯖꯤꯛꯅ ꯑꯍꯜ ꯑꯣꯏꯈꯤꯕꯒꯤ ꯈꯔ ꯅꯥꯊꯩꯔꯞ ꯂꯩꯅꯕꯒꯤ ꯋꯥꯅꯤ ꯊꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ ꯍꯣꯏ ꯅꯥꯊꯩ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯆꯍꯤ ꯃꯇꯥꯡ ꯁꯤꯅꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕꯗꯤ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯟꯕꯤꯈꯤꯕ ꯃꯗꯨꯗꯒꯤ ꯆꯥꯡ ꯇꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯩ ꯅꯨꯡꯁꯤꯖꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯠꯄꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯤꯠꯆꯟꯗ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯁꯨ ꯍꯔꯥꯎꯖꯔꯦ ꯑꯁꯨꯝꯅ ꯄꯨꯡꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯏꯔꯩꯅꯨꯒꯤ ꯌꯨꯝꯗ ꯃꯥꯂꯦꯝ ꯂꯥꯛꯇꯨꯅ ꯂꯩꯕ ꯂꯦꯝꯕꯤꯅꯁꯨ ꯌꯥꯏ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯅꯁꯨ ꯏꯁꯝ ꯁꯝꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯇꯧꯏ ꯃꯥꯂꯦꯝꯒꯤ ꯏꯁꯝ ꯁꯝꯖꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅꯁꯨ ꯃꯥꯂꯦꯝꯕꯨ ꯃꯁꯥꯗ ꯃꯁꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯩ ꯃꯄꯥꯔꯤꯁꯤꯗꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯌꯨꯝꯗꯨꯗ ꯍꯟꯖꯤꯜꯂꯛꯄ ꯅꯠꯇꯦ ꯍꯥꯟꯅꯅ ꯔꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯂꯦꯝꯅ ꯃꯨꯟꯅ ꯈꯪꯂꯕꯅꯤꯅ ꯃꯥꯂꯦꯝꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯉꯁꯤꯁꯤ ꯏꯪꯁꯨ ꯏꯪꯕ ꯑꯗꯨꯒ ꯃꯩꯁꯨ ꯂꯥꯛꯇꯕꯒꯤ ꯌꯨꯝꯗꯨ ꯄꯨꯃꯝ ꯃꯝꯃꯤ ꯂꯦꯝꯕꯤꯗꯤ ꯉꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯏꯃꯨꯡꯗꯨ ꯃꯝꯕꯗꯨꯗ ꯏꯔꯩꯅꯨꯅ ꯊꯥꯏꯅꯒꯤ ꯂꯥꯟꯇꯦꯟ ꯑꯉꯥꯡꯕꯤꯗꯨ ꯇꯞꯅ ꯊꯥꯟꯒꯠꯂꯛꯏ ꯃꯩꯁꯨ ꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯥꯂꯦꯝꯗꯨ ꯇꯞꯅ ꯃꯥꯌꯣꯛꯅꯅ ꯐꯝꯊꯔꯛꯏ ꯏꯔꯩꯅꯨꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯏ ꯃꯈꯨꯠ ꯃꯁꯥꯗꯣ ꯂꯦꯟꯇꯔꯟ ꯁꯦꯡꯂꯨꯕꯒꯤ ꯏꯃꯣꯠꯁꯨ ꯃꯣꯠꯂꯤ ꯀꯥꯂꯤ ꯉꯥꯛꯇ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯃꯥꯂꯦꯝꯅ ꯄꯥꯏꯔꯛꯏ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯈꯨꯠꯅ ꯇꯞꯅ ꯊꯦꯡꯂꯛꯄꯗꯨ ꯏꯔꯩꯅꯨ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯂꯩꯈꯠꯇꯨꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯩ ꯊꯥꯒꯠꯄꯤꯒꯦ ꯅꯪꯒꯤꯁꯦ ꯏꯁ ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗ ꯗꯗꯥ ꯍꯣꯏꯗꯤ ꯌꯨꯝꯗꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯊꯥꯟꯖꯔꯝꯈꯤꯔꯣꯏꯗ ꯁꯤꯕꯨ ꯃꯌꯦꯛ ꯆꯪꯕ ꯄꯣꯠꯅꯣ ꯀꯗꯥꯏ ꯁꯦꯝꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯂꯦꯟꯇꯔꯟꯗꯨ ꯂꯧꯁꯤꯜꯂꯒ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯟꯒꯠꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛ ꯏꯔꯩꯅꯨꯅ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯁꯤꯍꯜꯂꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯍꯟꯕ ꯅꯪꯁꯦ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯅꯛꯂꯗ꯭ꯔꯤ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ ꯃꯥꯂꯦꯝ ꯂꯦꯟꯇꯔꯟꯗꯨ ꯊꯥꯡꯒꯠꯄ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯄꯥꯗ ꯇꯞꯅ ꯆꯤꯡꯈꯠꯂꯛꯇꯨꯅ ꯊꯥꯜꯂꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯍꯨꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯅꯤ ꯃꯤꯀꯨꯞꯁꯤꯅ ꯀꯔꯤꯒꯤ ꯊꯃꯣꯏ ꯑꯅꯤ ꯍꯨꯗꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯔꯣꯏ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯤ ꯃꯍꯤ ꯂꯥꯡꯂꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯨꯅ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯤ ꯇꯞꯅ ꯏꯔꯩꯅꯨꯕꯨ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯤꯟꯕꯥꯜꯗꯨꯅ ꯊꯦꯡꯏ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯏꯟꯊꯣꯔꯛꯇꯦ ꯅꯨꯄꯤ ꯃꯥꯁꯨ ꯗꯗꯥꯒꯤ ꯕꯦꯝ ꯅꯪꯅ ꯗꯗꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏꯗꯨ ꯏꯀꯥꯏꯅ ꯅꯣꯟꯊꯈꯤ ꯑꯩꯅ ꯗꯗꯥꯕꯨ ꯋꯥꯍꯟꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯣ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯅꯪ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯃꯨꯔꯥ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯤꯗꯨꯁꯨ ꯑꯣꯏꯅꯔꯛꯏ ꯃꯔꯝ ꯂꯩꯇꯅ ꯃꯤꯕꯨ ꯍꯦꯛꯇ ꯖꯦꯜꯗ ꯊꯝꯕ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯑꯇꯩꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯒꯤꯗꯤ ꯑꯩꯅ ꯌꯥꯏ ꯅꯪꯗꯤ ꯅꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯔꯤꯕ ꯍꯥꯏꯔꯛꯑꯣ 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 ꯃꯤꯕꯨ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯍꯦꯛꯇ ꯃꯔꯥꯜ ꯁꯤꯖꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯦ ꯂꯩ ꯅꯪꯒꯤ ꯅꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯑꯩꯕꯨ ꯋꯥꯍꯟꯕ ꯑꯣꯠꯄ ꯑꯩꯕꯨ ꯑꯣꯠꯄꯒꯤ
ꯅꯪꯒꯤ ꯅꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯣꯏꯕ ꯈꯪꯉꯕ ꯑꯉꯥꯎꯕꯤ ꯏꯔꯩꯅꯨꯗꯣ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯊꯣꯛꯅ ꯄꯦꯟꯅ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯅꯣꯛꯄꯗꯣ ꯃꯥꯂꯦꯝꯅ ꯆꯥꯗꯧꯈ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯄꯦꯟꯅ ꯅꯣꯛꯄ ꯎꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯣꯛꯂꯒꯅ ꯍꯦꯟꯅ ꯔꯥꯁꯤꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯌꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯅꯣꯛꯈꯩ ꯅꯣꯛꯊꯣꯛꯂꯨꯔꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯔꯩꯅꯨꯁꯨ ꯏꯀꯥꯏꯔꯦ ꯑꯃꯨꯛ ꯌꯥꯔꯦ ꯃꯇꯝꯁꯦ ꯌꯧꯔꯦ ꯏꯃꯥꯁꯨ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯅꯕ ꯇꯧꯔꯨ ꯗꯗꯥꯁꯨ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯑꯩꯗꯤ ꯇꯨꯝꯈꯤꯔꯣꯏ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯋꯥ ꯉꯥꯡꯗꯦ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯈꯪꯁꯤꯡ ꯁꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯅ ꯏꯔꯩꯅꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯁꯤꯡꯁꯤꯜꯂꯒ ꯇꯥꯔꯛꯂꯤꯕ ꯅꯥꯔꯨꯝꯒꯤ ꯁꯝꯂꯥꯡꯗꯨ ꯅꯥꯄꯗ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤ ꯃꯤꯠꯂꯨ ꯑꯅꯤꯅ ꯃꯨꯟꯅ ꯃꯥꯒꯤ ꯃꯤꯠꯂꯨꯗ ꯌꯦꯡꯖꯩ ꯏꯔꯩꯅꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯦꯡꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯍꯟꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯔꯒꯤ ꯃꯇꯥꯒꯨꯝ ꯀꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯗꯗꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯨꯝꯂꯛꯇꯦ ꯁꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜꯗꯨ ꯐꯥꯊꯖꯅꯕ ꯍꯣꯠꯅꯔꯤꯉꯩ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯉꯝꯗꯦ ꯈꯨꯝꯃꯣ ꯅꯪ ꯗꯗꯥꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯍꯤ ꯂꯥꯡꯂꯤꯕ ꯊꯃꯣꯏꯗꯨ ꯇꯞꯅ ꯐꯥꯊꯖꯩ ꯅꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅ ꯇꯥꯛꯎ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯖꯒꯦ ꯃꯁꯤꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯎꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯅꯁꯥ ꯅꯊꯟꯇ ꯋꯥꯖꯅꯕ ꯁꯤꯜꯂꯤꯕꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯁꯤꯈꯤꯕꯗ ꯂꯣꯏꯔꯕ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯤꯅ ꯐꯠꯇꯕ꯭ꯔꯅꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨꯁꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯤꯁꯨꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯁꯨꯅꯤ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯌꯦꯛꯅꯕꯤꯁꯨ ꯑꯣꯏꯕ ꯅꯨꯡꯁꯤꯕꯤꯁꯨ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯃꯥꯂꯦꯝꯗꯨ ꯅꯣꯛꯏ ꯑꯃꯨꯛꯇꯪ ꯁꯦꯠꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤ ꯅꯪꯒꯤ ꯃꯔꯝ ꯈꯪꯕꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯌꯥꯗꯕ ꯃꯗꯨꯅ ꯏꯐꯝꯗ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯗꯨꯅ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯑꯅꯤꯃꯛꯅꯤ ꯑꯩꯒꯤ ꯌꯦꯛꯅꯕꯤ ꯅꯨꯡꯁꯤꯕꯤ ꯗꯗꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯕꯕꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯂꯥꯞꯅꯕ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯆꯦ ꯌꯥꯏꯁꯅꯥꯅ ꯀꯗꯣꯝꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯕꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯏꯔꯩꯅꯨ ꯈꯪꯗꯕꯅꯤ ꯃꯥꯂꯦꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯃꯈꯣꯏꯗꯒꯤ ꯅꯪꯅ ꯍꯦꯟꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯏꯁꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯊꯣꯔꯛꯀꯅꯨ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯁꯤ ꯅꯠꯇꯕ ꯋꯥꯈꯜ ꯃꯉꯣꯟꯗ ꯑꯩꯅ ꯑꯍꯦꯟꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯟꯕꯁꯨ ꯉꯝꯂꯣꯏ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯅꯪꯅ ꯑꯣꯏꯒꯅꯤ ꯈꯨꯗꯤꯡꯃꯛ ꯂꯥꯛꯁꯅꯨ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ ꯃꯥꯂꯦꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤꯕꯗꯨꯗ ꯏꯔꯩꯅꯨꯅꯁꯨ ꯇꯞꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯛꯏ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯑꯩꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯒꯅꯤ ꯈꯟꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯇꯧꯐꯝꯁꯨ ꯈꯪꯈꯤꯗꯦ ꯃꯁꯤꯃꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯈꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯑꯩꯅ ꯂꯥꯞꯅ ꯂꯩꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯏꯁꯣꯔ ꯃꯥꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯝꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯀꯔꯤꯒꯨꯝꯕ ꯗꯗꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ
ꯑꯩ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯀꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯌꯨꯀꯣ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅ ꯌꯥꯗꯕ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯏꯌꯨꯝ ꯏꯇꯧꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ ꯊꯥꯗꯣꯛꯂꯣꯏ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯩꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯩꯕꯨꯁꯨ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯕꯅꯤ ꯃꯄꯣꯛꯁꯤꯃꯗꯤ ꯇꯣꯛꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯄꯣꯛ 8 ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯗꯗꯥꯒꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯁꯤꯀꯣ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯏꯊꯟꯇ ꯆꯠꯄ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯏꯔꯩꯅꯨ ꯃꯃꯣꯟ ꯇꯧꯖꯩ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯣꯛꯃꯤ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤꯗꯤ ꯃꯔꯣꯜ ꯂꯣꯟꯅꯈ꯭ꯔꯕꯅꯤ ꯍꯦꯟꯅ ꯆꯦꯠꯅ ꯅꯨꯡꯁꯤ ꯋꯥꯁꯛꯅꯈ꯭ꯔꯕꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯈ꯭ꯔꯁꯅꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯅꯨꯡꯁꯤꯁꯤ ꯂꯣꯛꯅꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯅꯨꯡꯁꯤ ꯋꯥꯁꯛ ꯀꯌꯥꯁꯨ ꯁꯛꯂꯁꯅꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯧꯁꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯊꯣꯏꯕ ꯒꯨꯟ ꯂꯩꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯔꯩꯅꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ ꯉꯁꯤꯒꯤ ꯁꯨꯃꯥꯡꯐꯥꯎ ꯊꯣꯛꯄꯒ ꯁꯪꯕ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯂꯩꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯋꯥ ꯃꯈꯣꯜꯁꯨ ꯇꯥꯗꯦ ꯍꯥꯏꯗꯅ ꯏꯔꯩꯅꯨꯗꯨ ꯊꯣꯛꯂꯛꯏ ꯃꯥꯂꯦꯝꯅ ꯂꯩꯕ ꯀꯥꯗꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯟꯅꯊꯪꯗ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ ꯇꯤꯡꯉꯛ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯉꯤ ꯃꯥꯂꯦꯝꯅ ꯏꯪꯈꯣꯜꯒ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯔꯩꯅꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥ ꯋꯥꯟꯊꯈꯩ ꯅꯣꯛꯊꯣꯔꯛꯏ ꯃꯥꯂꯦꯝꯁꯨ ꯃꯥꯅ ꯀꯟꯅ ꯅꯣꯛꯄꯗꯨꯗ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯣꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯋꯥꯟꯊꯈꯩ ꯅꯣꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯈꯨꯝꯗꯦ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯁꯨꯝ ꯅꯣꯛꯇꯅ ꯂꯩ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ ꯁꯨꯝ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯃꯥꯂꯦꯝꯗꯣ ꯐꯠ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥ ꯑꯗꯨ ꯇꯞꯅ ꯂꯩꯔꯛꯏ ꯈꯪꯕ꯭ꯔ ꯅꯪ ꯑꯌꯣ ꯗꯗꯥ ꯊꯥꯗꯣꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯏ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯨ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯁꯦꯠ ꯃꯆꯥꯗꯨ ꯂꯥꯝꯗꯨꯅ ꯆꯤꯡꯊꯩ ꯇꯨ ꯁꯤꯗ ꯅꯣꯛꯅꯤꯡꯉꯤꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯑꯃꯨꯛꯀꯁꯨ ꯃꯥꯂꯦꯝꯒꯤ ꯈꯨꯗꯩ ꯅꯥꯃꯩꯗꯨ ꯇꯥꯞ ꯄꯥꯏ ꯃꯥꯂꯦꯝꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯤ ꯍꯩ ꯑꯉꯧꯕꯤ ꯑꯗꯨꯗꯕꯨ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯀꯣꯠ ꯁꯨꯇꯥꯏ ꯇꯧꯔꯒ ꯂꯩꯕ ꯗꯗꯥꯅ ꯉꯁꯤ ꯀꯣꯛꯁꯦꯠꯀ ꯌꯦꯠꯂꯒ ꯈꯨꯗꯩ ꯁꯤꯃꯒ ꯏꯪꯈꯣꯜꯒ ꯇꯧꯔꯒ ꯂꯩꯔꯝꯕꯁꯤꯗꯤ ꯑꯩꯗꯣ ꯅꯣꯛꯅꯤꯡꯉꯨꯔꯕ ꯊꯕꯛꯀ ꯁꯨꯔꯤꯕ ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗ ꯌꯨꯝꯗꯗꯤ ꯑꯃꯨꯛꯇꯁꯨ ꯇꯧꯔꯝꯃꯣꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯌꯥꯟꯕꯕꯨ ꯀꯩꯅꯣ ꯃꯌꯦꯛ ꯆꯪꯕ꯭ꯔꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯔꯝꯃꯣꯏꯗꯕꯒ ꯃꯥꯟꯕ꯭ꯔꯕ ꯑꯣꯐꯤꯁꯀꯨꯝꯕ ꯑꯇꯩ ꯃꯁꯥ ꯅꯥꯟꯕ ꯊꯕꯛ ꯈꯛꯇꯪ ꯍꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯕ ꯃꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯅꯥꯅ ꯗꯗꯥꯕꯨ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯊꯥꯖꯗꯣꯔꯤꯒꯦ ꯑꯩꯁꯨ ꯊꯥꯖꯗꯗꯅ ꯅꯣꯛꯏꯁꯤꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯂꯣꯏ ꯍꯩꯗ ꯊꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯕꯥ ꯄꯣꯛꯄ ꯏꯕꯣꯛ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯏꯕꯣꯛꯇꯣ ꯏꯪꯈꯣꯜꯗꯨꯗ ꯂꯩ ꯊꯥꯏꯅꯗꯤ ꯌꯨꯝ ꯐꯖꯕꯗꯁꯨ ꯂꯩꯔꯝꯗꯦ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯌꯨꯝꯁꯥꯗꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯖꯥꯎ ꯏꯕꯣꯛꯅ ꯏꯪꯈꯣꯜ ꯁꯨꯅ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯤꯕꯤ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯑꯍꯜꯒ ꯂꯣꯏꯅꯕꯁꯦ ꯀꯥꯟꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯁꯨ ꯐꯪꯕꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯔꯝꯕ
ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩ ꯍꯥꯏꯔꯝꯃꯤꯕ? ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ. ꯍꯌꯦꯡ ꯊꯕꯛ ꯂꯩꯔꯗꯤ ꯉꯁꯤꯗꯒꯤ ꯂꯥꯡꯁꯤꯜꯂꯨ. ꯂꯩꯄꯨꯡꯗ ꯐꯝꯕ ꯃꯤꯅ ꯉꯥꯡꯕ ꯃꯋꯥ ꯂꯧꯒꯅꯨ. ꯀꯩ ꯍꯥꯏꯕꯗꯨꯗꯤ? ꯐꯅ ꯋꯥꯒꯦꯔꯥ ꯅꯨꯡꯉꯥꯏꯒꯦꯔꯥ ꯑꯩ ꯏꯁꯥꯅ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩꯅ ꯇꯧꯔꯒ ꯑꯩꯅ ꯆꯠꯆꯩ. ꯃꯇꯝꯒꯤ ꯃꯁꯛꯁꯨ ꯈꯪꯉꯨ. ꯇꯧꯒꯗꯕ ꯂꯩꯔꯕ ꯊꯕꯛꯇꯤ ꯂꯥꯏꯊꯣꯛꯀꯅꯨ. ꯁꯨꯅꯤꯡꯗꯕ ꯂꯩꯄꯨꯡꯗ ꯐꯝꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯋꯣꯏꯕ ꯉꯥꯡꯂꯣꯏ. ꯂꯩꯄꯨꯡ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯛꯀꯅꯤ. ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯅꯤ ꯏꯟꯁꯤꯟꯕ ꯋꯥ ꯀꯥ ꯍꯦꯟꯅ ꯊꯥꯖꯒꯅꯨ ꯁꯤꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯕꯣꯛꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯦ. ꯏꯕꯣꯛꯇꯣ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜꯅꯤ. ꯅꯪꯒꯨꯝꯕꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩ. ꯃꯥꯒ ꯂꯩꯃꯤꯟꯅꯕꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯍꯦꯟꯒꯠꯄ ꯋꯥꯔꯤ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯂꯤꯕꯤ. ꯌꯥꯝ ꯅꯨꯡꯁꯤ ꯏꯕꯣꯛꯇꯣ. ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ. ꯊꯥꯏꯅꯒꯤ ꯑꯍꯜꯒ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯗꯤ ꯁꯨꯛꯐꯪ ꯐꯪꯈꯤꯗ꯭ꯔꯦꯗ. ꯑꯄꯣꯛꯄ ꯏꯄꯥ ꯐꯥꯎꯕ ꯃꯁꯛ ꯐꯖꯅ ꯈꯪꯖꯍꯧꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯗꯗꯥ ꯍꯣꯏꯒꯤ ꯄꯨꯟꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ. ꯑꯗꯨꯕꯨ ꯈꯪꯗꯦ, ꯏꯊꯟꯇ ꯄꯥꯡꯈꯟꯗ ꯈꯟꯖꯤꯟꯕꯗꯤ ꯇꯥꯔꯗ꯭ꯔꯥ? ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛꯇꯤ ꯅꯠꯇꯦ. ꯏꯁꯣꯔ ꯃꯥꯅ ꯀꯔꯤ ꯆꯥꯡꯌꯦꯡꯕꯨ ꯌꯦꯡꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯆꯥꯡꯌꯦꯡ ꯂꯣꯏꯅ ꯌꯦꯡꯂꯤꯕ ꯉꯥꯛꯇꯅꯤ. ꯅꯪ ꯈꯛꯇꯪ ꯑꯩ ꯈꯛꯇꯪꯗ ꯄꯨꯟꯁꯤ ꯆꯥꯡꯌꯦꯡ ꯌꯦꯡꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯏ. ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯗꯨ ꯅꯥꯀꯟꯗꯒꯤ ꯀꯧꯔꯛꯏ. ꯕꯦꯝꯃ, ꯆꯥꯛ ꯏꯁꯤꯡꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ. ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ. ꯍꯩꯃꯥ ꯃꯥꯂꯦꯝ, ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯁꯤꯗꯤ? ꯅꯪꯕꯨ ꯌꯣꯡꯄꯥꯛꯇꯨꯅꯦ ꯀꯩꯅꯦ ꯊꯕꯛ ꯇꯧꯔꯨꯔꯤꯕꯔꯣ? ꯍꯣꯏ ꯏꯃꯥ, ꯁꯨꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤ. ꯏꯍꯦ, ꯇꯧꯒꯅꯨ ꯇꯧꯒꯅꯨ. ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯊꯕꯛ ꯇꯧꯔꯤꯕꯕꯣ? ꯆꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯏꯁꯤꯡ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯔꯩꯅꯨꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯆꯨꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ. ꯌꯣꯄꯥꯛ ꯅꯨꯡꯄꯥꯛ ꯄꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯁꯨꯈꯤꯕ ꯅꯠꯇꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯗ ꯏꯁꯤꯡ ꯑꯗꯨꯝ ꯍꯥꯟꯅꯕꯅꯤ. ꯂꯦꯝꯕꯤꯗꯨ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ. ꯍꯦꯛ ꯆꯪꯈꯤꯕꯒ ꯏꯔꯩꯅꯨꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯨ ꯇꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯆꯨꯝꯃꯤ, ꯃꯈꯨꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯏꯁꯤꯡ ꯍꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯏ ꯑꯁꯤꯕ ꯆꯪꯕꯁꯨ ꯌꯥꯎꯔꯝꯃꯤ. ꯅꯈꯨꯠꯁꯤꯗꯤ ꯏ ꯑꯁꯤꯕꯁꯨ ꯆꯪꯏ, ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯇꯁꯦꯡꯅ ꯃꯗꯨꯃꯗꯤ ꯏꯔꯩꯅꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯁꯤꯡ ꯈꯔ ꯍꯥꯟꯕꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯀꯣꯟꯅ ꯇꯞꯅ ꯑꯗꯨꯝ ꯐꯖꯈꯤꯁꯅꯤ. ꯌꯥꯔꯦ, ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ. ꯀꯗꯥꯏ ꯌꯣꯝꯄꯥꯛꯀꯗꯣ ꯅꯉꯣꯟꯗ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯗꯦ. ꯁꯤ ꯍꯥꯏꯔꯒ ꯌꯣꯝꯄꯥꯛꯇꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯄꯨꯁꯤꯟꯈ꯭ꯔꯦ. ꯆꯠꯅ ꯆꯠꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ. ꯁꯍꯔꯗ ꯂꯩꯔꯛꯄ ꯗꯗꯥꯅ ꯂꯋꯥꯏꯒꯤ ꯊꯕꯛ ꯍꯩꯕ ꯍꯧꯅꯗꯦ. ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯒꯝꯒꯝ ꯆꯪꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯅꯣꯛꯏ. ꯏꯁꯝ ꯍꯦꯛ ꯁꯝꯖꯔꯗꯅ ꯃꯑꯣꯡꯅꯦ ꯃꯇꯧꯅꯦ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦ, ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯈ꯭ꯔꯦ. ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ. ꯃꯥꯂꯦꯝꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯒꯤ ꯈꯥꯏꯅꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨꯗꯤ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ. ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯃꯃꯤꯗꯤ ꯄꯥꯛ ꯍꯦꯛ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯝꯕꯅꯤ. ꯃꯥꯂꯦꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯣꯠꯂꯤꯕꯗꯨ ꯍꯥꯝꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ. ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯉꯤ, ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯏꯃꯥ, ꯕꯕꯥ, ꯅꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯂꯩ ꯃꯔꯦꯝꯕꯤꯒ ꯃꯄꯥꯒꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯗꯨꯗꯅꯤ ꯃꯥꯂꯦꯝꯅ ꯈꯪꯂꯤꯕꯗꯣ. ꯑꯗꯨꯒ ꯑꯅꯤꯗꯨꯁꯨ ꯃꯁꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯃꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯧꯗꯨꯅ ꯋꯥ ꯍꯪꯒꯦ ꯈꯜꯂꯝꯂꯤꯕꯅꯤ. ꯂꯩ ꯃꯔꯦꯝꯕꯤ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯉꯤ. ꯈꯨꯗꯩ ꯑꯃꯟꯕ ꯑꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯃꯁꯨ ꯌꯦꯠꯂꯤ. ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ. ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯅ ꯃꯁꯥꯗꯨ ꯏꯃꯣꯠ ꯃꯣꯠꯄꯁꯨ ꯃꯥꯜꯂꯤ. ꯈꯨꯗꯩꯗꯨꯕꯨꯗꯤ ꯔꯤꯁꯤꯒꯤ ꯑꯃꯟꯕꯅꯤ. ꯃꯃꯥꯅ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯂꯦꯝꯁꯨ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯩ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯂꯣꯏꯔꯤꯗꯅ ꯏꯆꯥꯁꯤꯗꯤ. ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ? ꯅꯠꯇꯦ, ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ? ꯂꯩ ꯃꯔꯦꯝꯕꯤꯗꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ. ꯏꯃꯥ, ꯁꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ, ꯃꯗꯨꯗ ꯇꯧꯔꯛꯀꯅꯨ. ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯍꯥ?
ꯁꯤ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯗ ꯍꯦꯛ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯏꯁꯤꯡ ꯍꯥꯟꯕ ꯏ ꯑꯁꯤꯕ ꯆꯪꯕꯗꯣ ꯑꯃꯨꯛ ꯎꯊꯣꯛꯂꯨꯔꯦ ꯍꯩꯃꯥ ꯃꯈꯨꯠ ꯃꯁꯥꯒꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯃꯤ ꯃꯁꯤꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯍꯥ ꯅꯪꯗꯤ ꯃꯐꯝꯁꯤ ꯆꯠꯂꯒ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯋꯥꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯒꯅꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯗꯧꯔꯤꯒꯦ ꯃꯤꯅ ꯇꯧꯍꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯍꯥꯟꯈꯩꯁꯨ ꯇꯧꯗꯦ ꯉꯁꯤꯈꯛ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯖꯕꯅꯤ ꯁꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯃꯃꯥ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯃꯄꯥ ꯃꯥꯁꯨ ꯃꯁꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯋꯥꯗꯤ ꯉꯥꯡꯅꯤꯡꯂꯕꯅꯤ ꯑꯁꯨꯛ ꯃꯣꯠꯅ ꯂꯩꯔꯝꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯈꯔ ꯈꯟꯊꯈ꯭ꯔꯦ ꯁꯅꯥ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯂꯥꯛꯂꯤꯕꯅꯤ ꯉꯛꯄꯒꯤꯗꯤ ꯉꯁꯤ ꯇꯧꯔꯛꯂꯤꯁꯤꯡꯁꯤ ꯃꯥꯂꯦꯝ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯐꯝꯁꯤ ꯇꯥꯅ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯂꯕꯅꯤ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕꯒ ꯃꯥ ꯀꯔꯤꯝꯇ ꯊꯤꯔꯨꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯏꯔꯩꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕ ꯇꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯥꯒ ꯂꯩꯔꯝꯕꯗꯨꯗ ꯏꯔꯩꯅꯨ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯁꯨ ꯉꯝꯗ ꯃꯅꯨꯡꯗ ꯊꯥꯡꯖꯤꯟꯕꯁꯨ ꯉꯝꯗ ꯇꯧꯔꯒ ꯂꯩꯔꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯏꯁꯨ ꯏꯀꯥꯏ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯗꯨꯅ ꯃꯥꯂꯦꯝꯗ ꯑꯣꯏꯅ ꯐꯠ ꯍꯥꯏꯔꯛꯏ ꯂꯥꯎ ꯏꯃꯥꯒ ꯕꯕꯥꯒ ꯂꯥꯛꯏ ꯀꯧꯁꯤꯜꯂꯨ ꯂꯥꯎ ꯏꯔꯩꯅꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯑꯗꯨꯒ ꯊꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ ꯏꯃꯥ ꯕꯕꯥ ꯆꯪꯕꯤꯔꯛꯑꯣ ꯂꯥꯎ ꯀꯧꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯄꯨꯟꯅ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯅ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯥꯁꯤꯗꯤ ꯈꯔꯕꯨ ꯐꯔꯤ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯍꯩꯅꯗ꯭ꯔꯤ ꯂꯩꯃꯔꯦꯝꯕꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯨꯔꯥ ꯗꯂꯥꯟꯗ ꯆꯥꯎꯔꯛꯄ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯤ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯃꯛꯅꯤ ꯃꯃꯥꯏꯗꯣ ꯏꯁꯨ ꯁꯨꯒꯠꯂꯤ ꯄꯨꯟꯅ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯊꯃꯤꯟꯅꯩ ꯏꯔꯩꯅꯨꯅ ꯐꯛ ꯑꯃ ꯁꯥꯡꯅ ꯊꯥꯏ ꯃꯗꯨꯗ ꯐꯝꯊꯩ ꯏꯃꯥꯒ ꯕꯕꯥꯒ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯤꯕ꯭ꯔꯥ ꯍꯥꯟꯅꯁꯨ ꯅꯁꯥꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯗꯤ ꯈꯨꯝꯂꯛꯇꯦ ꯁꯥꯎꯗꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯃꯥꯒꯩꯒ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯑꯃ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯏꯆꯥꯒꯤꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯕ ꯌꯥꯔꯗꯤ ꯂꯩꯔꯨꯒꯦꯅ ꯏꯆꯥꯒꯤ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯁꯦꯡꯕ ꯁꯨꯝꯕꯗꯨꯗꯤ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯏꯀꯥꯏꯕꯅꯤꯅ ꯕꯕꯥ ꯌꯥꯏ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯅꯁꯥꯒꯤ ꯌꯨꯝꯁꯤ ꯂꯩꯕꯤꯌꯨ ꯕꯕꯥ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝꯒꯅꯤ ꯆꯥꯛꯇꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯥꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯝꯃ ꯅꯆꯥ ꯁꯦꯝꯖꯔꯛꯀꯦ ꯀꯩ ꯆꯥꯁꯤꯒꯦ ꯕꯕꯥꯒ ꯏꯃꯥꯒꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯁꯨꯝ ꯏꯔꯩꯅꯨꯒ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯃꯌꯨꯝꯗ ꯉꯁꯤ ꯂꯥꯛꯄꯗ ꯎꯠꯂꯤꯕ ꯕꯦꯚꯥꯔ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯛꯁꯤꯗꯒꯤ ꯃꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗ ꯏꯪ ꯇꯞꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯋꯥꯈꯜꯗ ꯇꯨꯃꯤꯟ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯏꯔꯩꯅꯨꯅ ꯍꯥꯏꯔꯤꯕꯒꯗꯨ ꯀꯌꯥ ꯇꯥꯁꯤꯟꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯩꯔꯒ ꯂꯩ ꯏꯄꯥꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯅꯤꯡꯉꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯍꯣꯏ ꯕꯕꯥ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯌꯥꯔꯦ ꯀꯩꯁꯨ ꯊꯛꯅꯤꯡꯗꯦ ꯃꯃꯥꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝ ꯃꯥꯂꯦꯝ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯅꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯨꯅ ꯅꯣꯛꯏ ꯏꯔꯩꯅꯨꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯁꯥꯎꯗꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯃꯄꯥꯒꯤ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯑꯍꯜ ꯑꯅꯤ ꯂꯩꯔꯝꯕꯗꯨꯗ ꯉꯛꯏ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯈꯪꯅꯕ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯂꯥꯛꯏꯅꯦ ꯑꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯅꯣꯅ ꯌꯦꯡꯂꯤꯕꯅꯤꯅꯦ ꯃꯥꯂꯦꯝꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯂꯥꯛꯄꯤꯔꯤ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯁꯦ ꯗꯦꯜꯂꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯤꯕꯅꯤ ꯑꯗꯨꯗ ꯏꯆꯥꯒꯤ ꯌꯨꯝꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯁꯤꯔꯥ ꯍꯥꯏꯗꯅ ꯏꯖꯠ ꯑꯃ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯒꯦꯅꯕꯨ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥꯗꯨꯗꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯊꯣꯛꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯂꯩꯊꯣꯛꯁꯤ ꯑꯩꯗꯤꯅꯦ ꯏꯆꯥ ꯃꯥꯂꯦꯝꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯉꯁꯤꯁꯨ ꯏꯪꯈꯣꯜ ꯇꯧꯔꯤꯅꯦꯗꯅ ꯇꯧꯗꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯗ ꯍꯩꯔꯣꯏꯗꯅ ꯍꯧꯖꯤꯛꯇ ꯆꯩꯔꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯂꯩꯃꯔꯦꯝꯕꯤꯗꯨ ꯄꯩꯊꯣꯛꯇꯨꯅ ꯁꯨꯝ ꯂꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯂꯦꯝꯕꯤꯁꯨ ꯑꯗꯨꯕꯨ ꯍꯥꯏꯗꯦ ꯏꯔꯩꯅꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯄꯤꯔꯔꯦ ꯕꯕꯥ ꯁꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯈ꯭ꯔꯦ ꯏꯃꯥꯒꯤꯁꯨ ꯀꯩꯅꯣꯝꯃ ꯁꯦꯝꯂꯛꯀꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯁꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯇꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯛꯏ ꯏꯔꯩꯅꯨ ꯃꯃꯥꯗ ꯃꯣꯟ ꯁꯤꯠꯂꯤ ꯏꯃꯥꯅ ꯆꯠꯂꯒ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯨꯔꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯂꯒ ꯆꯥꯁꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯩꯔꯨꯒꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯃꯥ ꯆꯠꯂꯤ ꯄꯨꯡ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯄꯩꯁꯥ ꯌꯥꯎꯔꯕꯣ ꯌꯥꯎꯔꯦ ꯏꯃꯥ ꯂꯧꯔꯛꯑꯒꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯤꯜꯂꯝꯃꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯁꯨ ꯉꯥ ꯂꯩꯕ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯏꯔꯩꯅꯨꯅ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯂꯩꯃꯔꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯥꯅ ꯌꯥꯅ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯏꯔꯩꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯁꯥꯎꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯉꯥ ꯂꯩꯔꯛꯇꯨꯅ ꯏꯔꯩꯅꯨꯅ ꯊꯣꯡꯉꯤ ꯌꯥꯝ ꯐꯖꯅ ꯊꯣꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯛꯇꯨ ꯊꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯅꯅꯕ ꯂꯣꯏꯅ ꯊꯤꯗꯣꯛꯇꯨꯅ ꯀꯣꯏꯅ ꯊꯝꯂꯔꯤ ꯃꯊꯪ ꯀꯣꯏꯅ ꯐꯝꯊꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯤ ꯇꯧꯔꯤꯕꯗꯨ ꯀꯌꯥ ꯍꯩꯅ ꯐꯥꯠꯇ꯭ꯔꯤ ꯑꯥꯗꯅ ꯐꯨꯔꯥ ꯗꯂꯥꯟꯗꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯏꯃꯝꯃꯝꯕ ꯌꯨꯝꯒꯤ ꯀꯥꯅꯨꯡꯁꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯩꯅꯗ꯭ꯔꯦꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯇꯞꯅ ꯐꯝꯊꯩ ꯃꯥꯁꯨ ꯑꯗꯨꯒ ꯂꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯅꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒꯁꯨ ꯆꯥꯛꯇ ꯈꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤꯗꯨ ꯍꯩꯗꯨꯅ ꯆꯥꯛꯈꯨꯝ ꯑꯃ ꯇꯣꯠꯂꯒ ꯆꯥꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒ ꯌꯦꯡꯅꯩ ꯈꯪꯌꯦꯡ ꯑꯇꯩꯒꯤ ꯅꯠꯇꯦ ꯌꯦꯡꯅꯔꯤꯕꯗꯣ ꯏꯟꯁꯥꯡꯗꯣ ꯁꯥꯊꯤꯅ ꯍꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯝꯒꯅꯤ ꯀꯥꯏꯁꯤ ꯃꯥꯗꯤ ꯁꯨꯈꯟꯕꯨ ꯈꯜꯂꯨꯗꯕꯅꯤ ꯃꯗꯨꯗꯒꯤ ꯍꯧꯔꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯃ ꯈꯟꯕ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯏꯔꯩꯅꯨꯗꯤ ꯃꯌꯥꯝ ꯆꯥꯔꯤꯕꯗꯨ ꯌꯥꯎꯗꯦ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤꯕꯅꯤ ꯏꯃꯥ ꯕꯕꯥ ꯀꯔꯤ ꯋꯥꯠꯂꯤ ꯑꯋꯥꯠꯄ ꯅꯁꯥ ꯍꯥꯞꯆꯔꯛꯀꯦ ꯆꯥꯛ ꯈꯖꯤꯛꯇꯪ ꯊꯥꯗꯖꯔꯛꯀꯦ ꯁꯤꯗꯗꯤ ꯈꯨꯝꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤꯗꯨ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯏꯄꯥꯒꯤꯁꯨ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯗ ꯏꯟꯁꯥꯡꯁꯦ ꯏꯄꯥꯗꯤ ꯑꯁꯨꯝꯅ ꯍꯥꯎꯅꯤ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤꯅꯦ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯥꯂꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯏꯔꯩꯅꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯐꯖꯅ ꯌꯥꯝꯅ ꯍꯥꯞꯄꯅꯤ ꯍꯥꯎꯔꯨꯔ ꯃꯥꯜꯂꯦ ꯂꯩꯃꯔꯦꯝꯕꯤꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯏꯔꯩꯅꯨꯁꯨ ꯈꯔꯗꯤ ꯍꯔꯥꯎꯖꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯃꯣꯏ ꯀꯌꯥ ꯄꯦꯟꯐꯥꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯑꯗꯨꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯗꯦ ꯀꯧꯗ ꯌꯥꯗꯕ ꯍꯥꯏꯗ ꯌꯥꯗꯕꯗꯨ ꯈꯛ ꯍꯥꯏꯔꯒ ꯇꯣꯛꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯃꯤꯒꯤ ꯙꯔꯃ ꯅꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯅꯠꯇꯦ ꯁꯨꯝ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯀꯨꯞꯅ ꯌꯦꯡꯕꯗ ꯃꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯏꯔꯩꯅꯨ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯦꯡꯈꯤꯅꯤ ꯑꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤꯗꯧꯔꯤꯕ ꯈꯪꯗꯦ ꯃꯃꯥꯒꯤ ꯃꯆꯥ ꯃꯥꯂꯦꯝꯅꯤ ꯃꯥꯂꯦꯝꯁꯨ ꯏꯈꯪ ꯈꯪꯍꯧꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯪꯏ ꯃꯔꯝ ꯆꯥꯗꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯃꯃꯥꯒꯤ ꯃꯒꯨꯜ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯂꯦꯝꯅ ꯏꯔꯩꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯏ ꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯣꯏꯅ ꯏꯔꯩꯅꯨꯁꯨ ꯍꯩꯅ ꯁꯤꯡꯅ ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒꯗꯣ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯃꯣꯔꯥ ꯑꯃꯃꯝ ꯊꯥꯔꯒ ꯐꯝꯃꯤꯟꯅꯩ ꯅꯨꯡꯁꯥ ꯌꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯔꯦꯝꯕꯤ ꯅꯍꯥꯟꯗꯒꯤ ꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯣꯏꯕꯣ ꯅꯪꯅ ꯊꯣꯡꯕꯁꯨ ꯐꯅ ꯍꯥꯎꯒꯨꯝ ꯇꯧꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯦꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯌꯥꯝ ꯍꯦꯜꯂꯛꯈꯤꯅꯤ ꯃꯈꯣꯏ ꯕꯕꯥꯗꯤ
ꯃꯈꯣꯏ ꯕꯕꯥꯁꯨ ꯌꯥꯎꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯖꯗꯦ꯫ ꯍꯩ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯧ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯪ ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯣ ꯍꯥ? ꯅꯍꯥꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯏꯃꯥꯏ ꯀꯤꯅꯦꯍꯦ꯫ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ꯫ ꯑꯩꯁꯨ ꯐꯖꯅ ꯂꯧꯈꯠꯂꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯅꯤꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯍꯩ, ꯍꯥꯎꯇ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ, ꯍꯥꯎꯔꯝꯅꯤꯗ꯫ ꯉꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯆꯥꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏꯀꯣ꯫ ꯍꯣ ꯆꯥꯏꯌꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯕꯕꯥꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯕ ꯑꯣꯏꯅ ꯄꯥꯅꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯌꯨꯝꯗ ꯇꯧꯕ ꯃꯑꯣꯡꯒ ꯁꯨꯝ ꯃꯥꯟꯅꯗꯕꯗꯨꯗ ꯇꯧꯔꯤꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯗꯨ꯫ ꯉꯁꯥꯏꯗꯒꯤ ꯏꯔꯩꯅꯨꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛ ꯊꯕꯛꯇꯨ ꯑꯃꯗꯒꯤ ꯑꯃ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯤ꯫ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯄꯗꯣ꯫ ꯑꯩꯈꯣꯏ ꯕꯕꯥ, ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨ ꯃꯥꯜꯂꯤꯗ꯫ ꯍꯩꯁ, ꯋꯥ ꯊꯣꯛꯇꯣꯔꯦ, ꯂꯥꯎ ꯃꯅꯨꯡꯗ ꯆꯪꯁꯤ, ꯃꯑꯣꯡ ꯌꯦꯡꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯊꯥꯅꯤꯜꯅꯤ꯫ ꯊꯥꯅꯤꯜꯗꯨ ꯄ꯭ꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯄꯒ ꯂꯥꯎꯏ꯫ ꯀꯅꯥ ꯂꯩꯒꯦ? ꯏꯔꯩꯅꯣ, ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ, ꯏꯔꯩꯅꯣ! ꯀꯟꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯂꯥꯎꯏ꯫ ꯑꯗꯨꯗ ꯏꯔꯩꯅꯨꯗꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯥꯒꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯅ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ ꯁꯅꯥ, ꯉꯥꯡꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯇꯥꯈꯤꯁꯤ, ꯑꯗꯨꯒ ꯊꯣꯛꯎ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯊꯥꯅꯤꯜ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤ ꯇꯧꯕꯅꯣ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯃꯥꯂꯦꯝꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯊꯣꯡꯖꯤꯜꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯍꯨꯔꯥꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯍꯥ? ꯏꯔꯩꯅꯨꯅ ꯊꯥꯅꯤꯜꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯅꯤꯜ ꯅꯥꯆꯨꯡꯗꯤ꯫ ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯍꯪꯗ꯭ꯔꯁꯨ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯋꯥ ꯑꯍꯦꯟꯕ ꯉꯥꯡꯅꯒꯨꯝꯁꯤ꯫ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯗꯦꯜꯂꯤꯗꯁꯨ ꯁꯤꯗꯁꯨ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨꯗ ꯑꯃꯨꯛ ꯍꯧꯅꯕ꯫ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯂꯥꯎꯅꯤꯡꯉ ꯂꯥꯎ, ꯂꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛ꯫ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ꯫ ꯑꯩꯗꯤ ꯀꯩꯗꯧꯅꯤ? ꯅꯪꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯅꯤ, ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯣꯏꯗ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯅꯪ ꯈꯛꯇꯅꯤ ꯏꯖꯠ ꯃꯥꯡꯖꯒꯗꯕ꯫ ꯊꯥꯅꯤꯜ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯝꯕꯤ ꯂꯝꯈꯥꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯪ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗꯁꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯂꯦꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯒꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯍꯦꯜꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤ ꯑꯃꯗ ꯉꯦꯛꯀ ꯐꯝꯊꯩ꯫ ꯅꯪ ꯄꯨꯗꯅ ꯍꯜꯂꯔꯣꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯗꯦꯜꯂꯤꯗ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯩꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯅꯪꯕꯨ ꯑꯔꯥꯟꯕ ꯇꯥꯟꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯁꯨ ꯍꯥꯏ, ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯎꯠꯀꯅꯤ꯫ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯅꯪꯁꯤ ꯊꯥꯖꯕꯤꯗꯣꯏꯅꯣ? ꯃꯥꯡꯒꯣꯜꯗꯒ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ꯫ ꯋꯥꯗꯣ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯃꯗꯨ ꯇꯥꯕꯗꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯅ ꯈꯪꯖꯔꯤ꯫ ꯃꯈꯣꯏꯗ ꯊꯥꯅꯤꯜꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯌꯥ ꯆꯤꯛꯏ꯫ ꯈꯪꯍꯧꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯥꯂꯦꯝꯗꯨ ꯐꯠ ꯊꯣꯛꯈꯤ, ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ꯫ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯊꯥꯅꯤꯜꯕꯨ ꯇꯨꯡꯗꯒꯤ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯏ꯫ ꯊꯥꯅꯤꯜꯁꯨ ꯁꯨꯃꯥꯡꯗꯨꯗ ꯎꯞꯄꯒ ꯇꯥꯏ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯊꯣꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯉꯥꯏꯈꯣ, ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯃꯃꯥ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯇꯧꯏ꯫ ꯃꯥꯂꯦꯝꯅ ꯊꯥꯅꯤꯜꯗꯨ ꯋꯥ ꯁꯨꯉꯥꯡ ꯉꯥꯡꯗꯅ ꯍꯦꯛꯇ ꯐꯨꯊꯔꯛꯏ꯫ ꯊꯥꯅꯤꯜꯗꯨ ꯇꯟꯗꯟꯒ ꯄꯥꯏꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯍꯦꯛꯇ ꯊꯥꯗꯔꯛꯄꯗꯨꯗꯗꯤ ꯄꯨꯡꯉꯛꯁꯨ ꯉꯛꯏ꯫ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕ ꯍꯥꯏꯗꯅ꯫ ꯏꯔꯩꯅꯨꯁꯨ ꯈꯥꯝꯗꯦ, ꯐꯨꯒꯤ ꯐꯨꯖꯁꯅꯨ ꯈꯜꯂꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯗꯤ ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯤ꯫ ꯏ ꯅꯥꯏ ꯇꯥꯔꯦ ꯊꯥꯅꯤꯜꯗꯨ ꯆꯨꯝꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯛꯏ꯫ ꯃꯥꯂꯦꯝ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯣ꯫ ꯑꯩ ꯃꯇꯨꯡ ꯇꯧꯔꯣꯏ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯊꯥꯅꯤꯜꯒꯤ ꯐꯨꯔꯤꯠꯇꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯥ? ꯑꯩ ꯂꯥꯛꯑꯔꯣꯏ, ꯃꯇꯨꯡꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ꯫ ꯑꯩ ꯑꯝꯇ ꯊꯥꯗꯣꯛꯑꯣ, ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯏꯔꯩꯅꯨꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯄꯥꯛꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥꯏꯗ ꯀꯟꯅ ꯑꯃꯨꯛꯇꯪ ꯊꯥꯏ꯫
ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯅꯤ ꯍꯥ ꯅꯪ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯆꯒꯠ ꯇꯧꯗꯨꯅ ꯌꯦꯠꯀꯦ ꯈꯜꯂꯕ ꯈꯪꯉꯨ ꯃꯤꯀꯨꯞꯇꯨꯗꯗꯤ ꯏꯖꯠꯀ ꯃꯋꯥ ꯂꯧꯔꯣꯏ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯋꯥꯔꯛꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯍꯥꯠꯀꯅꯤ ꯅꯪ ꯁꯣꯔꯤ ꯔꯦꯅꯨ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯅꯪ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯌꯨꯝꯁꯦ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯒꯗꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯔꯣꯏꯕ ꯑꯣꯏꯕ ꯋꯥ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ ꯆꯠꯂꯨ ꯌꯥꯔꯦ ꯍꯦꯛ ꯂꯥꯛꯇꯕꯗ ꯅꯪ ꯅꯈꯣꯡꯗ ꯅꯈꯨꯠ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯈꯪꯉꯣ ꯁꯤ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯊꯥꯅꯤꯜꯗꯨ ꯇꯨꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯨꯕꯨꯗꯤ ꯇꯨꯁꯤꯜꯍꯧꯗ꯭ꯔꯤ ꯁꯦꯛꯂꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯦꯟꯈ꯭ꯔꯤ ꯃꯥ ꯆꯠꯈꯤꯕꯒ ꯃꯥꯂꯦꯝ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯌꯦꯡꯉꯤ ꯑꯗꯨ ꯎꯕꯗ ꯏꯔꯩꯅ ꯊꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠꯇꯨ ꯈꯔ ꯁꯣꯛꯂꯒ ꯂꯩꯔꯝꯃꯤ ꯏꯅꯐꯤ ꯃꯆꯥ ꯑꯃ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯇꯧꯕꯗꯨ ꯖꯦꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯁꯦꯒꯥꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯟꯕꯤꯔꯛꯏ ꯌꯥꯅꯤꯗ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦ ꯏꯁꯦ ꯈꯤꯇꯪ ꯈꯛꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯍꯤꯗꯥꯛ ꯍꯥꯞꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯂꯥꯛꯇꯨꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯅꯨ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯣꯁꯦ ꯍꯩꯃ ꯇꯨꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ ꯑꯩꯅ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯕ꯭ꯔꯣ ꯁꯤꯕꯨ ꯀꯅꯥꯅ ꯈꯪꯖꯩꯌꯦꯒꯦꯅꯦ ꯃꯅꯨꯡꯗ ꯃꯃꯥ ꯃꯄꯥꯅ ꯇꯧꯅꯔꯛꯂꯤꯕꯗꯨ ꯑꯅꯤꯗꯨꯁꯨ ꯇꯥꯏ ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯅꯤ ꯂꯩꯍꯧꯕꯗꯨ ꯏꯔꯩꯅꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯇꯧꯔꯨꯔꯤꯗꯨꯒ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯣꯠꯇꯅ ꯌꯨꯝ ꯅꯥꯀꯟꯗ ꯆꯦꯟꯁꯤꯟꯈꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯗꯤ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯅꯥꯏ ꯇꯥꯈꯩ ꯐꯨꯅꯈꯤꯕꯒ ꯀꯥꯎꯔꯦ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯑꯁꯨꯝꯕ ꯑꯃꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯖꯔꯦ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯔꯩꯅꯨꯕꯨ ꯂꯥꯟꯅ ꯂꯧꯔꯨꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯉꯁꯤꯗꯤ ꯊꯥꯅꯤꯜꯁꯨ ꯃꯁꯥꯒꯤ ꯈꯣꯡꯗ ꯃꯁꯥꯅ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯐꯅ ꯃꯥꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯏꯔꯩꯅꯨꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤꯗꯤ ꯃꯁꯥꯅ ꯁꯕꯥꯛ ꯐꯥꯛꯆꯔꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯃꯣꯏ ꯂꯦꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯗꯅ ꯈꯪꯍꯧꯗꯦ ꯉꯁꯤ ꯇꯧꯅꯔꯤꯁꯤ ꯍꯜꯂꯛꯄꯒꯗꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯇꯥꯔꯦ ꯐꯠꯇꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯖꯗ꯭ꯔꯕꯤ ꯏꯆꯥꯁꯤꯗ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅꯤꯡꯗꯅ ꯃꯪꯒꯣꯜꯗꯨꯗ ꯊꯣꯔꯛꯂꯒ ꯀꯞꯉꯥꯡ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯂꯦꯝꯕꯤꯅ ꯏꯔꯩꯅꯨꯁꯤ ꯃꯁꯥꯃꯛ ꯑꯣꯏꯖꯔꯒꯁꯨ ꯃꯥ ꯀꯔꯤ ꯇꯧꯔꯝꯃꯤ ꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯔꯩꯅꯨꯒꯤ ꯃꯔꯥꯜꯁꯤ ꯀꯔꯤꯅꯣ ꯏꯁꯨ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯀꯞꯂꯤꯕꯅꯤ ꯃꯄꯥꯅ ꯐꯪꯉꯤ ꯌꯨ ꯊꯛꯇꯅ ꯑꯣꯠꯄꯗ ꯏꯆꯥꯁꯤ ꯄꯣꯊꯥꯐꯝ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯖꯗꯕ ꯁꯦꯜ ꯆꯤꯂꯤ ꯄꯤꯌꯨ ꯌꯥꯗꯦ ꯐꯨꯕꯤꯕꯒ ꯆꯩꯕꯤꯕꯒ ꯑꯩꯅ ꯏꯆꯥ ꯄꯣꯛꯂꯨꯔꯤꯕꯁꯦ ꯄꯥꯞꯅꯦ ꯄꯥꯞ ꯑꯁꯨꯛ ꯐꯠꯇꯕ ꯃꯄꯣꯛꯁꯤꯕꯨ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯣ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤꯅꯤ ꯃꯉꯣꯟꯗ ꯃꯤ ꯅꯨꯡ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯈꯟꯖꯤꯟꯗꯦ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯌꯥꯔꯦꯕ ꯏꯃꯥ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯌꯥꯔꯦꯗꯣ ꯃꯈꯥ ꯁꯝꯊꯔꯒꯨꯝꯁꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯗꯨ ꯊꯣꯛꯂꯛꯏ ꯏꯃꯥ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯗ ꯍꯣꯔꯦꯟ ꯃꯥꯒ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯃꯗꯨꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯒꯅꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏ ꯑꯣꯏꯔꯒꯅ ꯃꯥ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯑꯩꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯦ ꯏꯃꯥ ꯍꯣꯏꯒꯤ ꯀꯅꯥ ꯂꯩꯒꯦ ꯈꯟꯒꯅꯨ ꯅꯆꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯏꯔꯩꯅꯨꯁꯨ ꯑꯗꯨꯕꯨ ꯀꯩꯁꯨꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯊꯪ ꯃꯍꯩ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯅꯤꯜꯗꯨ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯔꯦ ꯂꯥꯛꯇ ꯈꯣꯠꯇꯕꯒ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯥꯁꯨ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯇꯕꯗ ꯃꯥꯂꯦꯝꯁꯨ ꯊꯣꯛꯂꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯈꯪꯕꯒꯤ ꯊꯥꯅꯤꯜꯁꯨ ꯂꯥꯛꯄꯅꯤ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯅ ꯆꯪꯁꯨ ꯆꯪꯂꯛꯇꯦ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯒꯥꯜꯗꯨꯗ ꯉꯥꯏꯔꯦ ꯃꯥ ꯂꯥꯛꯑꯦ ꯈꯪꯕꯒꯤ ꯃꯥꯂꯦꯝꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ ꯉꯁꯥꯏ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜ ꯐꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯊꯥꯅꯤꯜꯗꯣ ꯁꯦꯛꯂꯤ ꯂꯩ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯁꯣꯏꯗꯅ ꯑꯣꯏꯗꯦ ꯑꯁ꯭ꯋꯥꯏ ꯈꯔ ꯆꯠꯂꯒ ꯁꯥꯟꯅꯁꯤ ꯂꯝꯍꯥꯡꯒꯨꯝꯕꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯁꯦꯀꯧ ꯏꯟꯅꯩ खरा लाक्लगा लम्हांगोई करियोई तौबा जगा अदुवाइदा थोरक्ले अनिदु तुमिन तुमिन ngehakti lei मालेम
ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯊꯥꯅꯤꯜꯗ ꯌꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯍꯥꯏꯅꯁꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯔꯩꯅꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯌꯦꯠꯂꯤꯁꯦ? ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯈꯤꯅꯤ? ꯊꯥꯅꯤꯜꯗꯣ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯈꯨꯝꯃꯨ, ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯤꯡ ꯀꯧꯒꯦꯔꯥ ꯑꯃ ꯀꯧꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯧꯅꯤꯡꯕ ꯀꯧꯖꯧ꯫ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯄꯒꯤ ꯃꯔꯝꯁꯦ ꯅꯪꯅ ꯈꯪꯕ꯭ꯔꯥ? ꯀꯩ ꯃꯔꯝ ꯂꯩꯔꯤꯕ? ꯑꯩ ꯃꯥ ꯅꯨꯡꯁꯤ, ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯑꯩꯅ ꯌꯦꯠꯄꯅꯤ꯫ ꯑꯣ, ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯥꯡꯅꯕ ꯁꯤꯟꯅꯕ꯭ꯔꯣ? ꯅꯪꯅ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯃꯤꯉꯣꯟꯗ ꯎꯠꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤꯗꯣ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯠꯇꯦ ꯃꯥꯂꯦꯝ, ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯊꯥꯅꯤꯜꯗꯣ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯥꯂꯦꯝ, ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯧꯅ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕꯤꯗꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯥꯕꯨ ꯂꯧꯖꯒꯦ, ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯤꯉꯣꯟꯗ ꯎꯠꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯑꯩꯒꯤꯗꯨꯝ ꯑꯣꯏꯔꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯐꯔꯦ, ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯕꯨ ꯑꯩꯅ ꯌꯦꯛꯅꯕ ꯑꯣꯏꯅꯁꯨ ꯎꯔꯔꯣꯏ, ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯅꯨ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯃꯥꯁꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ, ꯑꯩ ꯈꯛꯇꯒꯤꯅꯤ ꯃꯥꯗꯤ꯫ ꯁꯨꯃꯥꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯐꯖꯅ ꯂꯣꯏꯁꯤꯟꯅꯔꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯌꯦꯠꯂꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪ ꯌꯥꯗꯦ꯫ ꯑꯗꯨꯅ ꯊꯥꯅꯤꯜ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯐꯖꯅ ꯂꯩꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯅꯨ꯫ ꯊꯥꯅꯤꯜꯅꯁꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯍꯣꯏ, ꯃꯥꯅ ꯈꯔꯗꯤ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯁꯨ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯌꯥꯔꯔꯣꯏꯗꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ꯫ ꯑꯅꯤꯗꯣ ꯏꯔꯦꯟꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ ꯃꯁꯤꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯛꯂꯔꯣꯏ꯫ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯕꯅꯤꯅ ꯃꯥꯂꯦꯝꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯈꯤꯗꯨꯅ ꯐꯅꯗꯤ ꯃꯀꯨꯏ ꯁꯟꯈ꯭ꯔꯦ ꯃꯇꯝꯁꯦ꯫ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯁꯦ ꯍꯟꯗꯦ, ꯄꯥꯛ ꯍꯜꯂꯨ ꯌꯥꯗꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯒꯗꯧꯔꯤꯕ ꯈꯪꯗꯦ꯫ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯔꯕꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤꯒꯗꯧꯔꯤꯕ? ꯃꯔꯥꯜ ꯏꯔꯩ ꯂꯩꯖꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯦꯛꯂꯨꯔꯤꯕ ꯅꯪꯅ? ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤ꯫ ꯃꯆꯥ ꯑꯃꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯌꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯅꯆꯥ ꯁꯅꯥꯅꯗꯤ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯕꯁꯨ ꯄꯥꯛ ꯍꯦꯛ ꯌꯥꯔꯔꯣꯏ꯫ ꯌꯦꯡꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯂꯩꯃꯔꯦꯝꯕꯤ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ? ꯂꯩꯃꯔꯦꯝꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯁꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯏ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯍꯥꯏꯕꯒꯤ ꯈꯔ ꯍꯟꯗꯦ꯫ ꯉꯁꯤꯁꯤ ꯃꯥꯂꯦꯝꯁꯨ ꯂꯩꯇꯦ, ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯩꯇꯦ꯫ ꯂꯦꯝꯕꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡ ꯑꯃ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯕꯅꯤ꯫ ꯍꯩ ꯔꯥꯁꯨ ꯃꯈꯜ ꯁꯨꯅ ꯊꯥꯏ꯫ ꯃꯗꯨ ꯌꯦꯡꯕ ꯑꯣꯏꯅ ꯀꯣꯏꯊꯣꯛꯄꯁꯨ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕು ꯂꯩꯃꯔꯦꯝꯕꯤꯒ ꯏꯔꯩꯅꯨꯒ ꯈꯛꯇꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯄꯥꯟꯗ ꯐꯝꯅ ꯐꯝꯅ ꯏꯔꯩꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯁꯤꯗ ꯂꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫
Irainudo manungdaki thuna thoklai. Kai haige ima? Imaga wari khara sananingi. Nakansida pamthau. Laimarembi si Irainu ni yam ki hangoina sasabani makata de tumin Laimarembi ki nakanda pamtharai. Tumin mamai non thaduna Laimarembi na kari hairakpa ngairi. Karino aina tabadadi yumsida napasu lei haina thai. Aduga ngasi phauba leirakpasida napado su'u he ude. Mabu kadaida laikhrapa. Thaba inkhanga sathokibra. Adusu oiramoi. Haipet khangbada yuda ngauraga lei haina tai kadai satkre mate hanglage yauna hanglaklabasidadi Irainu kari khungani kumpham khangde mapagi mawng matau khanjiluraga haidokpadasu ikai adubo hangbagi hangba khumba haidoktabasu yaroi dore ikaire haidana thoklaba ma khumjilurabasu horen hekta mapadu yutap thakai thaksilaga hanjilaklabadi kamdauni aduna Irainu ikairasu ikaina asengbado adum hairei yumda hanjilaktaba koirema kadaida kanagide leirino haisu khangde ikoi baba to yusu yam thakpani ikoi na thirurabasu thengnaba maphamda ikoi bu inthi nungaina phajana haibiroi amaromda ma leitradi khara ingna singna leiba phangi karigumba ma leiramba thoklabadi nungtigi mungse ingloi ado khangde madi hanadagi sohna yumsida hanjinningu matamda hanjilei sukan halaktabasu yawi ikhoisu haibam tokpa mama khangde phana ngaurasu napanine kanana khangni yu nungtap thakai thaksilaga khongbalu pawdu upsinduna tasillaga leiramlabadi natraga noibu pokpa napana tiaidana thijinjibra adubudi kanana minungsiga phawromgadaba natedana khoida Madi sirabasu yare haidana thadokrabani nakhoidubu yetrabadi sinatro aidi sigumba mawung matawsidi kaya pamdebo kaya hainade sumaya tawba minaga aigi mungi misanga ohenba yaba nate thawaina Irainuda palasanu haidana hairakpani adubu panbasu pale Laimarembi wahaiduna amuksu sathina nungai handre Laimarembida tatu yengsei adugi natigima bababu thijandabassu nachade ikoi bu pokpiba ipa natrabasu pachainadi yam nungsisabani aigi ipado adubu yu thaksilaga pharak yam tai aisu mana thina pui aida natana imabusu lepham sapam khangde mabu leirati cha ising mathong maram amata khangba natte aduni ima mana yumsi leitraga hoi amuksu nungaite adubu ma leibagi maisa khangadabagi saru imagi milugi pirang ugadabagi saru baba leitabani hena phabra khali asimakna ikhoina bababu miraibasu nachade imana babagi magul khangdabagi tawbani Irainu na hairibado Laimarembi yam munna tarai amuksu Irainu bu kupna yengi juhot wayong chaw punsi natte daima nachan hingliba punsi ma hingse hingda yadaduna siba ngamdabagi hingliba haibaduni migi mit yengdasu ay bulana ubiba aduga ay nathengnariba awaba mayam kananasu ubide adubu ay kanadasu warawde waraw phamsu thokte nangna tawzarubana nangna phangba haiduni bem upai leite adubu ainasu hairisini aigi isagane nang mari leinanabu hotnaranu aduga aina sumaina haidana nangna mangonda tamlakpasu yaroi Irainu Laimarembida khangyeng yengi tasengna hairagadi ima nangumbasya ima oiba pamde nanga isaga kari mari leinaba aina munna khangi madu khangbadunani aina nangonda hairibase aibu lana sukhanganu nakhoigi tungi punsini yaifananabani aina hairibase khomo nang aina hairibase yagadra yaroidra karamna kumlaksige asukan wahangsigi paukumsi tarai hekta hairatra haidre Laimarembina kari hairakpa adubu masu masa direct hekta hairaklabasidadi ikai khangdabi onduna tumin sum leisingadra adubu mikukhradi chenbaldagi wahai amada thoklu yada tumi leiki karigi milu irasu selakliba mawong singdo Laimarembina udabasu natti masu munna yengi Irainu na haipam tokpam khangda leibado
ꯑꯗꯨꯕꯨ ꯃꯃꯥ ꯅꯠꯇ꯭ꯔꯕꯒꯨꯝ ꯊꯃꯣꯏ ꯄꯦꯟꯗ꯭ꯔꯕꯒꯨꯝ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯏ? ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ, ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯆꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯈꯨꯝꯃꯨ, ꯏꯆꯥꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ, ꯂꯥꯞꯊꯣꯛꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯏꯃꯥ, ꯑꯗꯨꯕꯨ ꯅꯆꯥꯗ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯔꯒ ꯉꯁꯤꯃꯛ, ꯍꯧꯖꯤꯛꯃꯛ ꯇꯔꯥꯏ ꯍꯦꯛꯇ ꯊꯥꯗꯣꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯍꯣꯏ, ꯑꯩꯅꯗꯤ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯗꯗꯥꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯗꯥꯒꯤ ꯑꯁꯥꯎꯕ ꯑꯣꯏꯈꯤꯅꯤ꯫ ꯃꯥꯅ ꯁꯥꯎꯈꯤꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝꯁꯦ ꯅꯆꯥ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯖꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯞꯅ ꯇꯞꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯠꯅꯖꯧ, ꯉꯝꯕꯁꯨ ꯑꯣꯏꯌꯨ꯫ ꯏꯆꯥꯅ ꯉꯝꯕ ꯉꯝꯗꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ, ꯅꯨꯄꯤ ꯃꯆꯥ꯫ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯒꯦ꯫ ꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯏꯔꯩꯅꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯧꯐꯝ ꯈꯪꯗ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯂꯩꯃꯔꯦꯟꯕꯤꯁꯨ ꯁꯨꯝ ꯌꯦꯡꯏ, ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯀꯔꯤꯕꯨ ꯈꯟꯕꯅꯣꯗꯤ ꯈꯪꯗꯦ꯫ ꯃꯥꯒꯤꯁꯨ ꯈꯟꯖꯕ ꯅꯤꯡꯖꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯂꯦꯝꯅ ꯇꯥꯔꯒꯅ ꯀꯔꯤꯃꯨꯛ ꯊꯣꯛꯂꯒꯕ ꯈꯪꯗꯦ꯫ ꯌꯦꯡꯁꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯣ꯫ ꯁꯨꯝ ꯏꯔꯩꯅꯨꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯔꯤꯁꯤꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯄꯨꯗ꯭ꯔꯨꯞ ꯍꯥꯏꯅ ꯇꯨꯁꯤꯟꯈꯤꯕꯗꯣ꯫ ꯃꯈꯣꯜꯗꯨꯗ ꯏꯔꯩꯅꯨ ꯌꯦꯡꯂꯨꯏ꯫ ꯔꯤꯁꯤꯗꯨ ꯇꯨꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯏꯔꯩꯅꯨ ꯀꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯔꯤꯁꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯒ ꯂꯩꯕꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯕꯕꯥ, ꯍꯧꯒꯠꯂꯨꯁꯤ꯫ ꯔꯤꯁꯤꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯌꯨ ꯉꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯗꯤ ꯏꯔꯩꯅꯨ ꯉꯛꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯐꯤꯕꯝꯗꯨ ꯃꯑꯣꯡ ꯑꯃꯅꯤ꯫ ꯇꯞꯅ ꯃꯄꯥꯕꯨ ꯁꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕꯗꯨ ꯂꯩꯃꯔꯦꯝꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯔꯤꯁꯤꯗꯨ ꯂꯥꯏꯍꯧ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯐꯥꯟ ꯑꯃ ꯊꯥꯏ, ꯃꯗꯨꯗ ꯔꯤꯁꯤꯗꯨ ꯐꯝꯊꯍꯜꯂꯤ꯫ ꯕꯕꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯏꯄꯥꯁꯤ ꯂꯥꯏꯍꯧ ꯍꯧꯏꯅꯦ꯫ ꯀꯗꯥꯏ, ꯐꯤ ꯑꯊꯥꯕ ꯑꯃꯠꯇ ꯄꯨꯔꯛꯑꯣ, ꯏꯟꯁꯤꯟꯒꯦ, ꯏꯁꯥꯁꯤ ꯅꯤꯛꯏ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯔꯤꯁꯤꯗ ꯏꯟꯁꯤꯟꯕꯤ꯫ ꯕꯕꯥ, ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯒꯦ, ꯉꯥꯛꯇꯪ ꯁꯤꯗ ꯄꯣꯊꯥꯔꯝꯃꯨ, ꯏꯁꯤꯡ ꯑꯁꯥꯕ ꯈꯔꯁꯨ ꯊꯥꯡꯒꯠꯂꯝꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨꯗꯨ ꯍꯣꯕꯦ ꯐꯥꯔꯃꯥꯁꯤꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ, ꯂꯥꯏꯍꯧꯒꯤ ꯍꯤꯗꯥꯛ ꯂꯧꯕ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯂꯩꯃꯔꯦꯝꯕꯤ ꯀꯨꯞꯅ ꯁꯨꯝ ꯌꯦꯡꯏ꯫ ꯃꯥ ꯔꯤꯁꯤꯗ ꯋꯥꯁꯨ ꯉꯥꯡꯗꯦ, ꯔꯤꯁꯤꯅꯁꯨ ꯉꯥꯡꯗꯦ꯫ ꯉꯁꯤꯗꯤ ꯔꯤꯁꯤ ꯃꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯊꯛ ꯍꯦꯛ ꯅꯤꯛꯂꯤ꯫ ꯏꯔꯩꯅꯨꯗꯨ ꯍꯣꯕꯦ ꯑꯃꯨꯛ ꯆꯦꯜꯂꯨꯔꯒ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯨꯅ ꯍꯜꯂꯛꯏ꯫ ꯃꯄꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡꯅ ꯆꯥꯔꯝꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯂꯧꯔꯛꯏ꯫ ꯊꯨꯅ ꯃꯅꯨꯡ ꯆꯪꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯂꯣꯜꯂꯒ puthorei aduga sapotuga mapada pi baba guli yotnaba si chasiga asaposiga sasilo aduga guli yosansi aibu isa saningdene chaningdrabasu namdana sasilo adu natradi hidak chaba yararoi hidak chaba yaroi haibadu risidu chaningdrabasu tapna chaduga kharadi sasinkhre chaba loiraga gulidu ireynuna maku khoklaga mapirai ising lumbu lumbu sabaduga gulidusu yosinkhre hek loibaga ireynu manungda mukthuna sangi baulamada ising lumbu lumbu sabadu puthoraklaga rumalama lupthoktuna risigi maraibakta tapna thamlai mamai mamittusu sengna tathokpe karibu khalakpa risidu tapna mapira chelai kalingai ipangal pharingai aina phatludrabasu narak yeglaklaba matamda phatte hariba aina nungsijiba aigi isa isuda tai phana phatra hairasu aigi isa isudagi henba leite aigi sirakla matamda makoi natana aigi mi leite ngasidi risi pasana gyan tajaraklabagum mathanta ikai jaraktuna mapidu tapna tarai mapana kapadu uraga ireinu mapada muna yengi mapidu tapna taithokpi kai kapinu baba haksang yam nungai chabra hospital do ina salasira yani chatkumsi ipa karisu tawde
ꯁꯨꯝ ꯇꯨꯃꯤꯟꯅ ꯀꯞꯄꯤ ꯔꯤꯁꯤꯗꯣ ꯉꯁꯤꯗꯤ ꯈꯥꯡꯕ ꯈꯥꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯔꯩꯅꯨꯁꯨ ꯃꯄꯥꯒꯤ ꯃꯇꯧꯗꯣ ꯁꯨꯝ ꯌꯦꯡꯉꯤ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯒ ꯃꯥꯁꯨ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ ꯃꯄꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯄꯥꯅ ꯍꯧꯖꯤꯛꯇ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯄꯥꯕꯨ ꯅꯈꯣꯏꯅ ꯉꯥꯛꯄꯤꯈꯤꯒꯗ꯭ꯔꯥ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯕꯕꯥ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯅꯁꯥ ꯀꯩꯁꯨ ꯈꯟꯖꯗꯦ ꯔꯤꯁꯤꯗꯣ ꯑꯋꯣꯏ ꯇꯥꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯦ ꯉꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯂꯦ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯣ ꯂꯩꯃꯔꯦꯝꯕꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯤꯁꯤ ꯀꯞꯅ ꯀꯞꯅ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯟꯈ꯭ꯔꯕ ꯉꯁꯤ ꯑꯩꯅ ꯁꯣꯜꯂꯛ ꯅꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯅ ꯏꯁꯥꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯂꯦꯝꯕꯤ ꯃꯥꯂꯦꯝ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯍꯟꯖꯤꯜꯂꯛꯂꯦ ꯔꯤꯁꯤꯅ ꯀꯞꯇꯨꯅ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯄꯨꯡꯉꯛ ꯉꯛꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯇꯥꯔꯒ ꯂꯩꯔꯦ ꯏꯔꯩꯅꯨ ꯃꯄꯥꯒꯤ ꯃꯄꯤꯗꯨ ꯑꯃꯨꯛꯀꯁꯨ ꯇꯩꯊꯣꯛꯄꯤꯔꯤ ꯕꯕꯥ ꯅꯁꯥ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯩꯗꯤ ꯕꯕꯥꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯕꯕꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯅꯨꯡꯁꯤꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯔꯁꯤ ꯕꯕꯥꯁꯨ ꯌꯨ ꯊꯛꯂꯅꯨ ꯕꯕꯥ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯨ ꯅꯁꯥꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯊꯛꯂꯔꯣꯏ ꯏꯄꯥꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯄꯥ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯁꯤꯡ ꯍꯥꯏꯕꯗ ꯑꯩ ꯋꯥꯔꯕꯅꯤ ꯃꯈꯣꯏ ꯕꯕꯥ ꯂꯦꯝꯕꯤ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯉꯁꯥꯏ ꯃꯈꯩ ꯃꯃꯥ ꯍꯣꯏ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯏꯔꯩꯅꯨꯗꯤ ꯈꯪꯗꯕꯅꯤ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯈꯪꯂꯦ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯥꯂꯦꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯥꯂꯦꯝꯁꯨ ꯎꯍꯧꯏ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯀꯔꯤꯒꯤ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯤꯕ ꯃꯥꯂꯦꯝ ꯇꯨꯃꯤꯟ ꯂꯦꯞꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯏꯔꯩꯅꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯃꯥꯂꯦꯝꯗꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨ ꯃꯥꯂꯦꯝ ꯎꯕꯗ ꯊꯩꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯁꯨ ꯃꯥꯂꯦꯝꯅ ꯇꯥꯟꯅꯔꯛꯏ ꯃꯥꯂꯦꯝꯅ ꯁꯨꯝ ꯇꯥꯟꯅꯩ ꯏꯔꯩꯅꯨꯅ ꯊꯩꯗꯨꯅ ꯆꯠꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯂꯦꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯨम ꯇꯧꯔꯤꯕ ꯃꯥꯂꯦꯝꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯒꯤ ꯆꯦꯟꯕꯁꯨ ꯂꯦꯞꯇꯦ ꯕꯦꯝꯃ ꯅꯪ ꯗꯗꯥꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯏꯔꯩꯅꯨꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯗꯗꯥ ꯍꯌꯦꯡꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯣ ꯋꯥꯍꯩꯗꯨꯗ ꯃꯥꯂꯦꯝ ꯆꯞ ꯌꯨꯡꯅ ꯇꯨꯃꯤꯟ ꯏꯔꯩꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯔꯥꯡꯗꯒꯤꯅꯤ ꯏꯔꯩꯅꯨꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯂꯦꯝꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯃꯔꯝ ꯃꯍꯥꯁꯨ ꯍꯥꯏꯗꯦ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯣꯗ ꯁꯨꯝ ꯍꯥꯏ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯄꯥꯁꯦ ꯃꯃꯥꯒ ꯂꯩꯍꯧꯕꯅꯤ ꯃꯃꯥꯅꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯥ ꯈꯔꯗꯤ ꯁꯤꯡꯅꯩ ꯑꯗꯨꯕꯨ ꯍꯪꯗꯦ ꯀꯔꯝꯅ ꯃꯥꯅꯗꯤ ꯍꯪꯂꯨꯅꯤ ꯑꯗꯨꯅ ꯍꯪꯗꯦ ꯏꯔꯩꯅꯨꯗ ꯍꯪꯂꯕꯁꯨ ꯃꯔꯝꯗꯤ ꯁꯨꯍꯥꯏ ꯍꯥꯏꯗꯦ ꯁꯥꯎꯗꯤ ꯑꯗꯨꯝ ꯁꯥꯎꯏ ꯃꯥꯂꯦꯝꯗꯣ ꯏꯀꯥꯏ ꯀꯤꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯃꯥ ꯂꯩ ꯃꯄꯥ ꯂꯩꯒ ꯈꯪꯗꯦ ꯏꯔꯩꯅꯨꯅ ꯄꯩꯕꯗꯨꯗ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯃꯈꯣꯏ ꯃꯄꯥ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯅꯦ ꯎꯗ꯭ꯔꯣ ꯉꯔꯥꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯇꯧꯔꯤꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯨ ꯈꯪꯗꯦ
ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯔꯥꯡꯁꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ, ꯉꯁꯤꯁꯨ ꯆꯥꯗ꯭ꯔꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯃꯗꯨꯒ ꯌꯦꯡꯕ ꯁꯪꯗꯦꯗ ꯃꯃꯥ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤꯗ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ꯭ꯔꯤꯗꯤ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯒꯦ ꯃꯥꯕꯨ? ꯅꯪ ꯑꯃꯨꯛꯇ ꯍꯪꯉꯨꯗꯅ꯫ ꯍꯣꯏ ꯑꯩꯗꯤ ꯃꯔꯝ ꯈꯪꯉꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ, ꯀꯔꯤ ꯃꯔꯝꯒꯤ? ꯉꯔꯥꯡ ꯑꯩꯅ ꯍꯩꯀꯥꯞ ꯇꯦꯟꯀꯥꯞ ꯈꯔ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯗꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯂꯥꯏꯅ ꯁꯨꯝꯈꯤꯗ꯫ ꯌꯥꯏ, ꯑꯩꯅ ꯌꯥꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯅꯦ꯫ ꯍꯥꯏꯈꯤꯔꯣꯏ꯫ ꯁꯨꯝ ꯌꯦꯡꯈꯣ ꯃꯑꯣꯡꯁꯦ꯫ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯌꯦꯡꯈꯤꯅꯤ ꯑꯩꯁꯨ꯫ ꯅꯪꯁꯤ ꯃꯃꯥꯅꯤꯀꯣ ꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯩꯔꯒ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯍꯩꯀꯥꯞ ꯇꯦꯟꯀꯥꯞ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕ꯫ ꯍꯩꯈ꯭ꯔꯦꯗ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯆꯦꯟꯅꯔꯛꯀꯅꯤꯗꯣ꯫ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯅꯆꯥꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯈꯣꯏ ꯕꯕꯥ, ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯅꯒꯨꯝꯁꯤ꯫ ꯁꯨꯝ ꯌꯦꯡꯕꯤꯌꯨ, ꯂꯤꯂꯥ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯡꯌꯦꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏ ꯕꯕꯥꯒ ꯑꯩꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯒꯨꯜ, ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯕꯕꯥꯅ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯛꯆꯔꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯦꯔꯥ, ꯈꯪꯕꯒꯤꯗꯤ ꯈꯪꯉꯤꯗ꯫ ꯑꯗꯨꯗ ꯅꯪꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯈꯠꯂꯛꯄꯁꯤꯗ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ꯫ ꯂꯝꯆꯠ ꯐꯖꯕꯤ, ꯃꯆꯥ ꯃꯋꯥ ꯁꯦꯀꯣꯟ ꯅꯥꯎꯀꯣꯟꯕꯤ, ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯨꯞꯅ ꯁꯦꯟꯅꯕꯤ꯫ ꯅꯧꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯅꯒꯨꯜ ꯈꯪꯂꯒ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦꯀꯣ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯗꯨꯕꯨ ꯈꯪꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦꯗ ꯃꯈꯣꯏ ꯕꯕꯥ꯫ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯒ ꯏꯆꯥꯒꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯔꯥꯅꯤ ꯑꯣꯏꯅ ꯉꯥꯟꯒꯗꯕꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯃꯥꯁꯨ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯈꯪꯗ ꯍꯩꯇꯕ ꯇꯥꯛꯀꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯐꯠꯇꯕ ꯃꯐꯝꯗ ꯈꯣꯡꯗꯥꯔꯝꯂꯕꯁꯨ ꯑꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯖ ꯏꯔꯤꯛꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯒꯅꯤ, ꯂꯨꯅ ꯅꯥꯟꯅ ꯊꯝꯒꯅꯤ, ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯦꯛꯄꯗ ꯌꯥꯎꯅꯍꯟꯒꯅꯤ꯫ ꯉꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ, ꯐꯖꯕꯅꯤꯗ ꯑꯗꯨꯉꯩ ꯅꯪꯅ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯆꯤꯟꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯈꯤꯕꯗꯣ ꯉꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯅꯪꯅ ꯅꯥꯆꯣꯝ ꯆꯤꯟꯕꯗ ꯉꯥꯎꯕꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯝ ꯆꯤꯜꯂꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩꯗ ꯅꯥꯆꯣꯝ ꯆꯤꯟꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯅꯥꯆꯣꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯇꯥꯛꯂꯛꯂꯤꯕꯅꯤ꯫ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯒꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯗ꯭ꯔꯤ, ꯑꯗꯨꯒ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯆꯤꯜꯂꯒꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯤ꯫ ꯐꯖꯗ꯭ꯔꯥ ꯃꯈꯣꯏ ꯕꯕꯥ? ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ꯫ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜꯅ ꯃꯗꯨ ꯇꯧꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯒꯤ ꯑꯍꯣꯡꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯊꯣꯔꯛꯄꯒꯨꯝ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯃꯇꯝꯗꯨ ꯅꯨꯡꯁꯤ ꯍꯧꯈꯤꯕ ꯃꯇꯝꯁꯤ ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯪꯒꯥ ꯀꯞꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯃꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤꯁꯦ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯒꯨꯜ ꯑꯃ ꯂꯩꯇꯦ꯫ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒꯗꯣ ꯁꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯗꯣ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯣ ꯏꯁꯨꯛ ꯁꯨꯛꯊꯩ, ꯏꯍꯩ ꯍꯩꯅꯤꯡꯕ ꯃꯥꯟꯗꯦ꯫ ꯏꯔꯩꯗꯨꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯁꯥꯗ ꯌꯦꯡꯗꯨꯅ, ꯍꯩ ꯁꯅꯥ, ꯁꯤꯗ ꯂꯥꯎ, ꯏꯃꯥꯒ ꯋꯥꯔꯤ ꯇꯧꯁꯤ꯫ ꯃꯥꯂꯦꯝꯗꯣ ꯃꯅꯥꯛꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯔꯤꯒꯤꯅꯣ? ꯉꯔꯥꯡꯗꯒꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩ, ꯆꯥꯕꯁꯨ ꯆꯥꯗꯦ, ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯀꯔꯤ ꯇꯧꯔꯦ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯃꯥꯒ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ?
ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤꯔꯣ? ꯃꯥꯂꯦꯝꯗꯣ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯃꯔꯝꯁꯨ ꯈꯪꯗ ꯉꯔꯥꯡꯗꯒꯤ ꯏꯔꯩꯅꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯕꯁꯤꯗ꯫ ꯈꯨꯝꯃꯨ ꯏꯆꯥꯕꯨ ꯀꯔꯝꯕ ꯄꯥꯝꯒꯦ? ꯁꯤꯗ ꯂꯩꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯁꯨꯝ ꯁꯥꯎꯔꯒ ꯂꯩꯔꯦ, ꯃꯔꯝꯁꯨ ꯈꯪꯗꯦ, ꯍꯪꯂꯁꯨ ꯈꯨꯝꯗꯦ꯫ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯣ ꯁꯤ ꯈꯛꯇ ꯍꯥꯏ꯫ ꯑꯩꯁꯨ ꯀꯩ ꯇꯧꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯄꯥ ꯂꯩ ꯃꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕꯒ ꯃꯉꯣꯟꯗ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯁꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯔꯧꯔꯒ ꯂꯩꯍꯧꯕꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯏꯃꯥꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯨꯕ꯫ ꯌꯥꯔꯒꯗꯤ ꯑꯥꯗ ꯆꯪꯕꯗ ꯃꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯧ ꯃꯥꯟꯗꯦ꯫ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯃꯥ ꯃꯄꯥꯅꯤ꯫ ꯑꯅꯤꯃꯛ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯄꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯃꯆꯥꯗ ꯌꯦꯡꯖꯩ꯫ ꯃꯥꯂꯦꯝ ꯍꯥꯏꯀꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯌꯥꯔꯦ ꯆꯥꯛ ꯏꯁꯤꯡ ꯏꯔꯦꯟꯖꯅ ꯆꯥꯊꯣꯛ꯫ ꯏꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯗꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯃꯥꯂꯦꯝ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯏꯃꯥꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡꯁꯦ ꯏꯃꯥꯗ ꯎꯕꯤꯌꯨꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯣꯛꯐꯦꯠꯇꯪ ꯇꯧꯔꯛꯏ, ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯂꯦꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯔꯩꯅꯨꯗꯤ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯒ ꯂꯩꯕꯅꯤ꯫ ꯃꯥꯂꯦꯝ ꯄ꯭ꯔꯕ ꯆꯪꯂꯛꯂꯒ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯔꯩꯅꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯏ꯫ ꯏꯔꯩꯅꯨꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯇꯦ, ꯃꯃꯥꯏꯐꯥꯎ ꯅꯣꯟꯈꯠꯄꯤꯔꯛꯇꯦ꯫ ꯃꯥꯂꯦꯝ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏ꯫ ꯏꯔꯩꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯗꯗꯥ, ꯀꯩꯅꯣ? ꯏꯕꯥꯅꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯂꯥꯎ꯫ ꯑꯁ, ꯊꯥꯗꯣꯛ, ꯐꯤ ꯁꯨꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯩ? ꯅꯪꯒꯤ ꯐꯤ ꯁꯨꯕꯗꯨꯅ ꯂꯨꯗꯦ꯫ ꯃꯥꯂꯦꯝꯅ ꯃꯥꯕꯨ ꯁꯤꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯈꯔ ꯊꯣꯔꯛꯂꯒ ꯆꯞ ꯂꯦꯞꯄꯤ꯫ ꯏꯔꯩꯅꯨꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯏꯔꯩꯅꯨ ꯈꯨꯝꯂꯛꯇꯦ꯫ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ꯫ ꯗꯗꯥꯅ ꯁꯤꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯃꯥꯂꯦꯝ ꯀꯞꯂꯦ ꯍꯥꯏꯕ ꯏꯔꯩꯅꯨ ꯈꯪꯏ, ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯁꯨ꯫ ꯑꯩ ꯗꯗꯥꯕꯨ ꯁꯤꯌꯨꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯁꯦ? ꯑꯩꯅ ꯅꯣꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯌꯥꯝ ꯈꯦꯠꯂꯕ꯭ꯔꯥ? ꯌꯦꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯈꯨꯝꯁꯤ ꯀꯗꯥꯏ ꯏꯔꯩꯅꯨ ꯈꯨꯝꯕ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ? ꯅꯪꯅ ꯐꯅ ꯑꯩꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯄꯣꯏ꯫ ꯍꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯐꯅ ꯅꯪꯕꯨ ꯁꯦꯟꯅꯖꯗꯨꯅꯁꯨ ꯑꯣꯏꯔꯣꯏ ꯑꯩ ꯈꯪꯏ꯫ ꯅꯪꯒꯤꯗꯃꯛ ꯈꯟꯖꯔꯨ, ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯖꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯧꯔꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯃꯥꯂꯦꯝꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯗꯗꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯕꯨ ꯄꯜ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯕ ꯄꯜꯅꯣ ꯊꯠꯂꯤꯕꯁꯦ? ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ꯫ ꯏꯔꯩꯅꯨ ꯃꯇꯥꯡꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯃꯥꯁꯨ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯅ ꯉꯔꯥꯡ ꯂꯩꯃꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯏꯔꯩꯅꯨꯅ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ꯫ ꯃꯔꯝꯁꯤꯗ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯐꯔꯦ, ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯇꯧꯕꯗꯣ ꯅꯪ ꯃꯨꯟꯅ ꯌꯦꯡ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯏꯔꯩꯅꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯃꯥꯂꯦꯝꯅ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯐꯥꯎꯔꯛꯂꯒ ꯌꯨꯝꯌꯥꯏ ꯐꯥꯎꯔꯛꯇꯨꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯕꯒ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒꯗꯨ ꯆꯞ ꯂꯦꯞꯄꯤ꯫
ꯃꯄꯥꯟꯗ ꯃꯃꯥꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯔꯤꯁꯤꯗ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤ, ꯅꯪꯁꯨ ꯌꯥꯝ ꯋꯥꯖꯔꯦ꯫ ꯔꯤꯁꯤꯌꯥ, ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯛꯄꯁꯤ ꯑꯩ ꯅꯨꯡꯉꯥꯏ꯫ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤ ꯇꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯉꯥꯎꯁꯤꯟꯅꯔꯅꯨ꯫ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯨꯅ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯈꯪꯗ꯭ꯔꯦ ꯏꯆꯦꯕꯦꯝꯃ, ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ? ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯔꯛꯇꯨꯅ ꯈꯨꯠꯇ ꯁꯦꯜ ꯅꯨꯡ ꯈꯔ ꯄꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯏꯍꯣ ꯍꯣꯔꯦ꯫ ꯃꯈꯣꯏ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥ ꯅꯥꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯌꯨ ꯊꯛꯃꯟꯗꯅ ꯄꯥꯛ ꯈꯟꯀꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯄꯩꯁꯥ ꯇꯥꯟꯅꯤ꯫ ꯆꯤꯡꯗ ꯈꯔ ꯆꯠ, ꯂꯧꯗ ꯈꯔ ꯀꯨꯝ, ꯑꯁꯤ ꯅꯠꯇꯅ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯜ ꯇꯥꯟꯐꯝꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯇꯥꯜꯂꯕꯗ ꯂꯨꯄꯥ 500 ꯐꯥꯎꯕ, ꯑꯗꯨꯁꯨ ꯅꯨꯡꯇꯤꯒꯤ ꯇꯥꯟꯐꯝꯁꯨ ꯂꯩꯇꯕ꯫ ꯈꯪꯗ꯭ꯔꯦ ꯀꯔꯝꯅ ꯍꯤꯡꯒꯗꯕꯅꯣ? ꯍꯥꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤꯅꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯆꯪꯈꯤꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯆꯧꯕ ꯌꯥꯝꯅ ꯂꯩ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯩꯅ ꯈꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯤ꯫ ꯃꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ? ꯍꯟꯗꯛꯇꯤ ꯔꯤꯁꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ꯫ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯇꯧꯅꯤꯡꯂꯣꯏ? ꯑꯩꯈꯣꯏ ꯇꯨꯡ ꯁꯣꯏꯗꯅ ꯏꯟꯅꯖꯒꯦ꯫ ꯏꯆꯦꯒ ꯇꯥꯗꯒꯒꯤ ꯇꯧꯕꯤꯃꯜ ꯁꯨꯀꯥꯎ ꯀꯥꯎꯖꯔꯣꯏ꯫ ꯔꯤꯁꯤꯗꯨ ꯀꯞꯂꯤ ꯃꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛꯇꯪ ꯅꯣꯛꯃꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯔꯤꯁꯤꯗ ꯃꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯔꯤꯁꯤꯌꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯑꯩ ꯀꯔꯤꯅꯣꯝꯇ ꯅꯤꯖꯒꯦꯗꯣ? ꯋꯥꯐꯝ ꯑꯗꯨꯗ ꯔꯤꯁꯤꯒ ꯂꯦꯝꯕꯤꯒ ꯌꯦꯡꯅꯩ꯫ ꯏꯆꯦꯕꯦꯝꯃ, ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯇꯩ ꯅꯠꯇꯦ ꯂꯦꯝꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯏꯃꯧ ꯑꯣꯏꯅ ꯄꯤꯕꯤꯔꯣ꯫ ꯑꯩ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯆꯥꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯂꯥꯞꯅꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯉꯥꯎꯒꯅꯤ꯫ ꯂꯦꯝꯕꯤ, ꯅꯆꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯏꯆꯥꯅꯤ꯫ ꯏꯆꯦꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯏꯆꯦꯕꯦꯝꯃ, ꯅꯅꯥꯎꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯔꯤꯁꯤꯗꯨ ꯃꯄꯤ ꯅꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯃꯄꯥ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗ ꯏꯆꯥꯁꯤꯡꯗꯁꯨ ꯑꯋꯥꯕ ꯏꯁꯥ ꯌꯥꯝ ꯂꯥꯡꯍꯟꯈ꯭ꯔꯦ꯫ ꯏꯆꯦ ꯑꯃꯗꯤ ꯇꯥꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯥꯕꯨ ꯊꯤꯅ ꯅꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯄꯥꯒꯤ ꯁꯔꯩꯗ ꯌꯥꯝ ꯋꯥꯖꯈ꯭ꯔꯕꯤ ꯏꯆꯥꯅꯤ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯇꯊꯤ ꯇꯧꯔꯨꯅꯤ? ꯏꯆꯥꯗꯣ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯒꯅꯤ꯫ ꯈꯪꯗ ꯍꯩꯇꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ꯫ ꯃꯥꯅ ꯏꯆꯥꯅꯤ, ꯃꯥꯅ ꯏꯃꯧꯅꯤ ꯍꯥꯏꯕꯒꯤ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏ꯫ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯃꯥꯁꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯑꯩꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯥꯅ ꯉꯝꯈ꯭ꯔꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯧꯅꯤ, ꯑꯁꯦꯡꯕ ꯑꯩꯒꯤ ꯃꯅꯤꯅꯤ꯫ ꯁꯥꯎꯕ ꯍꯩꯇꯕ, ꯇꯞꯊꯕꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯃꯥꯒꯤ ꯃꯇꯧꯁꯤꯡꯁꯤ ꯑꯩ ꯄꯦꯜꯂꯤ꯫ ꯁꯣꯝꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯁꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯅ ꯃꯥꯂꯦꯝꯗ ꯍꯥꯏꯔꯨꯔꯤꯕ ꯃꯌꯥꯝꯁꯤꯒ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯂꯦ꯫ ꯑꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯂꯦꯝꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯇꯅ ꯈꯪꯏꯟ ꯏꯟꯊꯣꯛꯂꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯑꯉꯧꯕꯤꯁꯤꯗꯤ
ꯑꯍꯧꯕ ꯂꯩꯔꯝꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯍꯧꯕꯒꯤ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯅꯕ ꯀꯌꯥ, ꯁꯥꯎꯅꯕ ꯀꯌꯥ, ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯀꯌꯥ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯥꯊꯩꯔꯝꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯂꯔꯤ ꯃꯤꯀꯨꯞꯇꯣ, ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯃꯤꯀꯨꯞꯇꯣ꯫ ꯍꯧꯈꯤꯁꯅꯨ, ꯆꯠꯈꯤꯁꯅꯨ ꯃꯇꯝ ꯃꯍꯥꯛꯇꯣ, ꯃꯇꯝ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯁꯤꯜꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ, ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯂꯤꯂꯥꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯊꯥ 6ꯁꯨ ꯍꯧꯈ꯭ꯔꯦ, ꯏꯔꯩꯅꯨ ꯃꯥꯂꯦꯝꯒꯤ ꯄꯟꯊꯨꯡꯁꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯃꯧꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ꯫ ꯃꯥꯂꯦꯝꯅ ꯂꯨꯅ ꯇꯧꯕꯅ ꯃꯈꯜ ꯑꯃ, ꯑꯗꯨꯒ ꯃꯅꯦꯝꯅ ꯂꯨꯅ ꯇꯧꯕꯅ ꯃꯈꯜ ꯑꯃ, ꯃꯈꯜ ꯃꯊꯦꯜꯅꯤ꯫ ꯍꯩꯅ ꯁꯤꯡꯅꯕ ꯋꯥꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯏꯔꯩꯅꯨꯗ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤ꯫ ꯏꯔꯩꯅꯨꯅꯁꯨ ꯃꯅꯦꯝꯅ ꯇꯥꯛꯄ ꯋꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯂꯦꯝꯕꯤꯒ ꯔꯤꯁꯤꯒꯁꯨ ꯗꯦꯜꯂꯤꯁꯤꯗ ꯄꯨꯟꯅ ꯂꯩꯔꯤ꯫ ꯀꯥꯏꯅ ꯈꯨꯜꯗ ꯂꯩꯔꯒ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒꯅ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯆꯧꯕ ꯑꯃ ꯈꯥꯏꯕꯤꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯗꯨꯗ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯁꯦꯜ ꯊꯨꯝꯁꯨ ꯋꯥꯠꯇ꯭ꯔꯤ, ꯔꯤꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯤ, ꯌꯨ ꯅꯨꯡꯁꯨ ꯂꯣꯏꯅ ꯍꯦꯜꯂꯤ꯫ ꯌꯨ ꯊꯛꯇꯕꯗꯒꯤ ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯤ꯫ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒ ꯂꯨꯍꯣꯡꯕ ꯊꯥ 6 ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯤ꯫ ꯃꯥꯂꯦꯝꯁꯨ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯖꯅ ꯇꯧꯔꯕꯅꯤ꯫ ꯏꯔꯩꯅꯨꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯗꯒꯤ ꯐꯃꯨꯡꯗ ꯅꯥꯔꯒ ꯇꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯤꯆꯟꯗ ꯁꯥꯟꯊꯂꯦꯝꯕꯤꯒ ꯂꯩꯃꯔꯦꯝꯕꯤꯒ ꯂꯩ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯃꯧꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯁꯦꯝꯂꯤ꯫ ꯁꯤꯕꯦꯝꯃ, ꯃꯧꯕꯨ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯉꯝꯗꯦ, ꯆꯥꯕ ꯊꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ 이수가이도 우도라버니니 ꯅꯪꯕꯣ, ꯀꯔꯤꯅꯣ ꯅꯍꯥꯟꯗꯒꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯏꯕ? ꯍꯩꯃ, ꯀꯅꯥ ꯈꯪꯖꯩꯒꯦ? ꯑꯩꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯨꯗ ꯆꯨꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯄꯥꯎꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ꯫ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯑꯩꯗꯤꯅꯦ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ, ꯏꯁꯨ ꯎꯅꯤꯡꯕꯅ꯫ ꯍꯌꯦꯡ ꯏꯄꯥꯟꯒ ꯆꯥꯎꯅ ꯁꯣꯟꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯏꯁꯩꯔꯥ ꯂꯤꯂꯥꯔꯥ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯗꯦꯜꯂꯤꯁꯤꯗ ꯂꯩꯕ ꯃꯩꯇꯩꯈꯩ ꯌꯦꯡꯅꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯁꯥꯟꯊꯂꯦꯝꯕꯤ, ꯀꯗꯥꯏ ꯁꯪꯒꯣꯝꯗꯨ ꯄꯤꯔꯧꯁꯤ, ꯑꯩ ꯊꯤꯟꯒꯠꯂꯨꯒꯦ꯫ ꯀꯔꯤ ꯌꯥꯎꯔꯦ? ꯂꯐꯣꯏꯅꯦ, ꯁꯪꯒꯣꯝꯅꯦ, ꯌꯦꯔꯨꯝꯅꯦ, ꯁꯦꯝ, ꯀꯣꯝꯂꯥ ꯂꯣꯏ ꯁꯨꯔꯦꯁꯦ꯫ 이수 ꯃꯁꯥ ꯐꯅꯅꯕ ꯃꯌꯥꯝ ꯄꯤꯖꯗꯧꯔꯤꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯏꯔꯩꯅꯨꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯤ, ꯑꯗꯨꯒ ꯄꯨꯗꯨꯅ ꯃꯣꯏꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯂꯥꯛꯏ, ꯏꯃꯥ ꯆꯪꯂꯛꯀꯦ꯫ ꯀꯧꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯅꯥꯀꯟꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯊꯕꯛ ꯆꯠꯅꯅꯕ꯫ ꯁꯦ, ꯏꯃꯥꯅ ꯅꯪꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯏꯔꯩꯅꯨꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯨꯝꯊꯔꯛꯀꯦ ꯇꯧꯏ꯫ ꯍꯩ, ꯀꯨꯝꯊꯔꯛꯀꯅꯨ, ꯑꯗꯨꯝ ꯂꯩꯌꯣ, ꯏꯃꯥ ꯇꯧꯔꯛꯀꯦ꯫ ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯇꯨ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯏꯃꯧꯕꯨ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒ ꯌꯥꯗꯕꯒ, ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒ ꯏꯁꯣꯛ ꯁꯣꯛꯊꯩ꯫ ꯍꯣꯏ, ꯃꯇꯝꯅꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯦ ꯈꯔ ꯅꯝꯗꯅ ꯆꯥꯁꯤꯟꯅꯅꯕ ꯇꯧꯁꯤ, ꯁꯨꯛꯆꯥ ꯆꯥꯗꯕꯗꯤ ꯐꯠꯇꯦ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯁꯅꯥ, ꯃꯧꯁꯨ ꯃꯁꯥ ꯉꯝꯗꯦ, ꯅꯪꯁꯨ ꯌꯥꯔꯗꯤ ꯊꯕꯛꯇꯣ ꯃꯇꯝ ꯈꯔ ꯂꯦꯞꯊꯣꯛꯎꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯪ ꯆꯠꯂꯨꯈꯤꯒꯦ, ꯉꯟꯅ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯁꯨ ꯂꯦꯞꯊꯣꯛꯑꯒꯦ꯫ ꯍꯣꯏ, ꯅꯪꯒ ꯂꯩꯃꯤꯟꯅꯖꯔꯗꯤ ꯈꯔ ꯐꯩꯗꯅ, ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯏꯃꯧꯗꯁꯨ ꯅꯨꯡꯉꯥꯏꯖꯅꯤ꯫ ꯁꯦ ꯕꯦꯝꯃ, ꯁꯦꯝꯁꯤ ꯆꯥꯎꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯁꯦꯝ ꯃꯁꯨꯡ ꯑꯃ ꯂꯧꯈꯠꯂꯒ ꯏꯔꯩꯅꯨꯗ ꯄꯤꯔꯛꯏ꯫ ꯏꯔꯩꯅꯨꯁꯨ ꯇꯞꯅ ꯂꯧꯏ꯫ ꯆꯥꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯅ ꯁꯦꯝꯖꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯧꯁꯤꯜꯂꯤ꯫ ꯐꯔꯦ, ꯁꯤ ꯂꯣꯏꯅ ꯅꯝꯗꯅ ꯆꯥꯊꯣꯛꯎꯀꯣ ꯏꯃꯥ, ꯃꯈꯥꯗ ꯀꯔꯤ ꯌꯦꯡꯁꯤꯜꯂꯨꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯏꯔꯩꯅꯨ ꯄꯥꯏꯔꯝꯕ ꯁꯦꯝꯗꯨ ꯊꯅꯝꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯈꯨꯃꯨꯛꯇꯨ ꯇꯣꯡꯁꯤꯟꯕꯅꯤ, ꯂꯣꯏꯔꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯃꯨꯛ ꯍꯤꯞꯊꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫
Imana sana purayse chaw hairaga chadabi mu hipthardi kedoraba. Ireinu khumlakte. Sisi hawgaluse. Khara sathoknaba tawse. Ngarangsu saningdina kemta sade. Nasado yaroi hawgaluse. Haina tapna Ireinu bu hawgatpiduna phamhalli. Ireinu su tapna kesinaraga wangangi. Matamnani timing sinani mana keri sisu. Chaningdi haiba. Sisa silaga amu oningi. Khanawsida karimta taba yade. Ai kemta saningdi puksi thuk lawi. Mawang sinungsibana tapna masamdo narumdi yepsinpi. Dada khara ilagise. Khara sasindradi kamay tawdoiba. Nangi khaktang khanbe yadi hawzikti. Pikliba thawai masadugi su khandawni. Nangna sadoise magi su saruk yawrini. Nangna sara heladi thawai masadusu chara hendoiba. Gyan taraba dada naise. Sise khara sathoksi. Yerumdo lamduna lawi aduga maku khoi. Maset laga Ireinu da inbirei. Jinbal mapa yorukpada Ireinu na tap haduna inthorei. Sugat laga. Madam se haina di haiba. Yerum madam si uningi. Si hairaga oge tawi malem na makokta patpat nanthabi. Sangom moina thasise. Si hairaga sangom do oini inbirei. Sangom do budi namdana khara thakle. Lapoi dusu namdana machet ama pizai. Siem dusu kitang di loina sari. Ay haksang nungay tiyaraga dada na sum tabang mapamda chatning. Ay budi tabang niya naluraba na dro. Maray ka koli kina saurap hayrak pani. Malem mangonda muna yengsay. Ay nakangabani ay kay sunungsiba nati dada na tawsin na bani. Nung sunungsida na nungsiba saba. Asukwa na kanglingi jaba takpasu kiem tiyada ba. Aduga dada na ay bu hundok to na chat ba. Tangyang pataba mini. Haina Ireinu do perakle kapli ga taurei. Haiba, sige bu kapine ang hawbise. Ay na nang hundok laga satningdi ni nangwa. Yaraga di nasisida tabag kayo loy na sindok na ranggay tawani ni ay satrasu yana na ba. Yara kange ay loy na kange. Tadana ibu nungsi deso ay loy na kange. Haina kapturakle malim tapna mathada singsindu na konsinbi. Makokta tapna makuna nantabi. Yarisi. Kapkano to. Nang nakapado, dadano ngay ti. Ay sa alagong gip. Hausik ito may na taway yaba matam natin. Hausik ti, wakal nungay ba kalagalay ka daw matam ni. Si, dadada hausik. Nang nakway di kisaning ba mo, kay saningin, dadapizagi. Ireinu, kapag ato tokri. Ano di, ay naharati, bisa bang hamga dra. Hoy ni, nang nasada na karibusado ito, kaya ang busanigin, hayusi. Nang nasaning ba kay bisa doy ni. Adudi ay care yam chaningi care phasan hawbiyo aduga kitang sagi adusu dada na hawba hawta basu yaroi ko imaga ni ne kada hawin basu yaroi dada na hawba chaningi ba hawdo ga loire dana bisagi ay gi bim na saning ba care dada na haw na hawraga bisatoke haina amuk su sip na konsin bi timing sin na so onthok na nung secret Ireinu ki maong ni matawni Malem so pungaw hit ngawri. Ama nung siringi mataksida hina nung siba amamu nung si kudol oy na pidawri. Masida bu kanana nung siroy. Miyoy ba kuding masigi matamsi yawdaba nati tungdaba nati nupa nupiya ma oy na. Yuba lambida kong dami na rabadi masigi mahawsoy da na panggani. Nasiso matang ki matong ina Ireinu ki mapamdaso tunglari nung siba mikup basi. Thawai dagi hena pamuzaba thawai apisak masa ama magi pibuk nungda thabum ahum gi napuri malem na su kaya gi matik nungsizaba manemako lairibu khuding na kaya gi matik seksinjaba thabak mana ama phawba tawhande malem na su mama na su lenganu haidana phamungda nongan badagi numit taba phawba adum lehali mapan phawba irensana thokhande mana saning ba pisei tumninge tumhali Hagot hali sa ising phawba manam mahadu taba yadabana suthong thongandi lay marembi na su yam sexy na tawsay mamawbo. Makoy na magidamak tawbiba mayam si ubada Ireinu su makoy pumna magpo yam nung sisay hek apok pa mamama pahagong kansay. Karigi su nung siroy asuk pasan na kup na mabo yang sinbirabada. Awaba nung siba wahay na mabuloy na bibada karigi mana su nung sidani. Yam nung si manaso. Malem do Ireinu ki manakta gi thoklakle khudak tuda kher hawgani haidana tawi. Thabak sa ni na loisin ba hawrurabado loirurabado.
ꯑꯃꯨꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯒ ꯀꯤꯆꯟꯗ ꯀꯨꯝꯊꯔꯛꯄꯁꯤꯗꯗꯤ ꯂꯩ ꯃꯔꯦꯝꯕꯤ ꯉꯛꯏ꯫ ꯁꯅꯥ, ꯊꯕꯛ ꯆꯠꯅꯤꯗꯥꯏꯅꯦ ꯅꯪꯕꯣ, ꯀꯔꯤ ꯇꯧꯔꯦ? ꯅꯐꯤ ꯅꯔꯣꯜ ꯑꯃꯨꯛ ꯍꯣꯡꯗꯣꯛꯇꯅ ꯀꯨꯝꯂꯛꯂꯕꯗꯤ? ꯆꯠꯂꯒꯨꯝꯒꯦꯕ, ꯃꯁꯥꯒ ꯉꯝꯗꯕꯁꯤꯗ ꯑꯩ ꯐꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪ ꯁꯤꯟꯅꯕ ꯌꯥꯕꯈꯩ ꯁꯤꯟꯅꯈ꯭ꯔꯦ, ꯆꯠꯂꯔꯣꯏ꯫ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯌꯥꯅꯤꯃ, ꯂꯣꯏꯅ ꯃꯊꯪ ꯁꯤꯟꯗꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯕ, ꯀꯔꯤ ꯋꯥꯠꯂꯦ? ꯃꯥꯅ ꯀꯤꯆꯟꯗ ꯆꯪꯂꯛꯄꯁꯤꯗ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯗꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ, ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ꯫ ꯏꯃꯥ, ꯈꯦꯔ ꯍꯧꯁꯤꯔ ꯇꯧꯕ꯫ ꯍꯥ, ꯀꯔꯤ? ꯈꯦꯔꯕ? ꯈꯦꯔ ꯆꯥꯅꯤꯡꯉꯤꯔꯣ ꯅꯪꯕꯣ? ꯅꯠꯇꯦ, ꯃꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯀꯔꯤ? ꯏꯃꯧꯕꯨ ꯈꯦꯔ ꯆꯥꯅꯤꯡꯉꯦꯕ? ꯏꯃꯥ ꯍꯧꯒꯦ ꯑꯗꯨꯗꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯈꯦꯔꯗꯨꯁꯨ ꯑꯩꯅ ꯍꯧꯕꯅꯤ, ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯦ꯫ ꯑꯩꯅ ꯍꯧꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯍꯧꯔꯤꯌꯦ꯫ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯒꯦ꯫ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩ ꯃꯔꯦꯝꯕꯤꯗꯨ ꯅꯣꯛꯏ꯫ ꯌꯥꯏ, ꯏꯃꯥꯅ ꯌꯥꯏ, ꯍꯧꯒꯗꯧꯅꯤ꯫ ꯈꯦꯔ ꯍꯧꯅꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯂꯩꯕꯅꯤ, ꯁꯪꯒꯣꯝ ꯅꯨꯡꯒꯣꯝ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯍꯧ, ꯐꯖꯅ ꯍꯥꯎꯅ ꯍꯧꯋꯣ, ꯍꯥꯎꯇ꯭ꯔꯗꯤꯅꯦ ꯆꯥꯔꯣꯏ ꯍꯥꯏꯍꯧꯗ꯭ꯔꯣ? ꯃꯥꯂꯦꯝꯗꯨ ꯃꯀꯣꯛ ꯍꯣꯠꯂꯤ꯫ ꯑꯗꯨꯁꯨ ꯍꯥꯏꯍꯧꯏ꯫ ꯂꯩ ꯃꯔꯦꯝꯕꯤꯗꯨ ꯋꯥꯟꯊꯈꯩ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯃꯥꯂꯦꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯄꯨꯟꯁꯤꯒꯤ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯈꯦꯔ ꯍꯧꯕꯗꯤ ꯇꯣꯛꯈ꯭ꯔꯣ, ꯆꯥꯛ ꯐꯥꯎ ꯐꯖꯅ ꯊꯣꯡꯕ ꯍꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯦꯔ ꯍꯧꯗꯧꯔꯦ, ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯃꯨꯛꯇꯁꯨ ꯍꯧꯗ꯭ꯔꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯏꯃꯥꯗ ꯍꯪꯂꯁꯨ ꯏꯀꯥꯏꯖꯩ꯫ ꯍꯣꯏꯗ, ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯍꯧꯔ ꯂꯣꯏꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯈꯦꯔꯗꯨ ꯐꯣꯟꯗ ꯌꯦꯡꯂꯒ ꯍꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅ ꯍꯩꯇ꯭ꯔꯁꯨ ꯐꯣꯟꯗ ꯌꯦꯡꯕꯅꯤꯅ ꯅꯤꯌꯝ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯈꯦꯔꯗꯨꯗꯤ ꯐꯖꯅ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯦꯔꯗꯨ ꯍꯧꯕ ꯂꯣꯏꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯐꯖꯅ ꯈꯔ ꯍꯥꯞꯂꯒ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ꯫ ꯃꯁꯤꯟꯅꯒ ꯐꯨ ꯀꯥꯝꯂꯒ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯣꯏꯔꯦ, ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ, ꯍꯥꯎꯅꯕꯗꯤ ꯍꯧꯔꯛꯄꯅꯤ꯫ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯔꯣꯏ꯫ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯏꯅ ꯆꯥꯎ, ꯍꯩꯊꯧꯔꯩꯅꯤ, ꯑꯩꯒꯤ ꯃꯌꯦꯡꯉꯨ꯫ ꯄ꯭ꯂꯦꯠꯇꯨ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯁ꯭ꯄꯨꯟꯅ ꯈꯤꯇꯪ ꯀꯣꯠꯂꯒ ꯐꯨ ꯀꯥꯝꯗꯨꯅ ꯏꯔꯩꯅꯨꯗ ꯏꯟꯕꯤꯔꯛꯏ꯫ ꯏꯔꯩꯅꯨꯁꯨ ꯈꯦꯔꯗꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯇꯞꯅ ꯆꯥꯏ꯫ ꯍꯦꯛ ꯆꯥꯕꯒ ꯃꯃꯥꯏꯗꯨ ꯈꯪꯁꯨ ꯁꯨꯒꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ, ꯍꯥꯎꯇ꯭ꯔꯕꯣ? ꯏꯔꯩꯅꯨꯗꯨ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯁꯨꯒꯠꯂꯝꯕꯗꯒꯤ ꯅꯣꯛꯂꯛꯏ꯫ ꯈꯨꯍꯥꯎ ꯑꯃ, ꯍꯧꯕ ꯌꯥꯝ ꯍꯩ꯫ ꯃꯥꯂꯦꯝꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯥꯎꯅꯕꯅ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏꯅꯤ꯫ ꯆꯥꯛ ꯐꯥꯎ ꯊꯣꯡꯕ ꯍꯩꯇꯕ ꯅꯪꯒꯤꯗꯃꯛ, ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯈꯦꯔꯁꯦ ꯍꯧꯔꯤꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯗ꯭ꯔꯣ? ꯃꯥꯂꯦꯝꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗ ꯏꯔꯩꯅꯨꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯥꯂꯦꯝꯗꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯃꯥꯏꯅ ꯄꯦꯟꯅ ꯅꯣꯛꯄꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ꯫ ꯅꯪꯅ ꯅꯣꯛꯄ ꯎꯔꯒ ꯍꯦꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯕ꯫ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯣꯛꯂꯒꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯍꯛꯆꯥꯡꯁꯨꯅꯤ꯫ ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯗꯨꯁꯨ ꯃꯄꯥꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯗꯨ ꯇꯞꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯊꯋꯥꯏ ꯃꯆꯥꯁꯦ, ꯑꯩꯅ ꯗꯗꯥꯒꯤ ꯃꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯗꯗꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯊꯝꯒꯅꯤ꯫ ꯑꯩꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯁꯨꯝꯅ ꯃꯃꯣꯠꯇ ꯅꯣꯛꯍꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯗꯗꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯩ ꯇꯧꯖꯔꯣꯏ, ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯁꯨ ꯗꯗꯥꯅ ꯇꯧꯕꯤꯒꯅꯨꯀꯣ꯫ ꯑꯩꯁꯦ ꯗꯗꯥꯒꯤ ꯅꯥꯛꯇ ꯃꯅꯤꯒꯨꯝ ꯂꯦꯡꯗ ꯊꯝꯕꯤꯌꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯍꯛꯆꯥꯡꯁꯨꯅꯤ, ꯈꯨꯗꯤꯡꯃꯛꯅꯤ꯫ ꯊꯋꯥꯏ ꯃꯆꯦꯠ, ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯆꯤꯟꯕꯥꯜꯗꯨꯅ ꯊꯦꯡꯈꯤ꯫